Ready? Thank you. Like nami bagai uring ngom chong thore hida. Hojii de happen set pa hore. Hi. Sao rồi mo? Hello guys, sak charbo bro, chadri chakana thongi first ni hai. Thank you bro. Hi loina mak. Nungairi kai mathel charage chakana thongi e bigo tamo hai kaino bigo tamo. Bigo pai diye. Inamadi hai inama chakana thongi. Hello hai hello hi dada hojiksi kaidoramino. ꯑꯩꯁꯦ ꯊꯕꯛ ꯍꯜꯂꯛꯑꯦ ꯁꯨꯝ ꯑꯗꯨꯒ ꯏꯔꯨꯖ ꯂꯣꯏꯔꯒ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯁꯨꯝ ꯐꯝꯃꯤꯁꯤꯅꯤ ꯂꯥꯏꯚ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯊꯥꯅꯤꯡꯕꯒꯤ ꯊꯥꯔꯛꯏꯅꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯀꯨꯏꯔꯦꯅ ꯑꯗꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯕ꯭ꯔꯣ ꯍꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯂꯝꯗ ꯂꯩꯒꯦ ꯍꯥꯏ ꯌꯨ ꯄꯤꯗ ꯂꯩꯌꯦ ꯕ꯭ꯔꯣꯅ ꯂꯩꯔꯤꯁꯦ ꯀꯩ ꯂꯝꯗꯅꯣ ꯌꯨ ꯄꯤꯗ ꯅꯨꯄꯤꯗ ꯂꯩ ꯕ꯭ꯔꯣ ꯏꯇꯩꯃꯗꯣ ꯄ꯭ꯔꯦꯡ ꯈꯔ ꯈꯔ ꯇꯧꯁꯤꯜꯂꯣ ꯇꯧꯒꯦ ꯇꯧꯒꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯀꯣ ꯍꯧꯖꯤꯛꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄ꯭ꯔꯦꯡ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯏꯕꯥꯅꯤꯒꯤ ꯁꯨꯝ ꯗꯦꯂꯤ ꯂꯥꯏꯐꯀꯤ ꯂꯩꯃꯤꯟꯅꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯨꯝ ꯋꯥꯊꯤ ꯁꯨꯕ ꯂꯩꯗꯣꯏꯅꯦ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯊꯥꯒꯠꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯇꯨꯞ ꯇꯥꯃꯣꯅꯤ ꯍꯥꯏ ꯑꯣ 이봄 짜오비정 ꯆꯤꯆꯦꯗꯤ ꯍꯥꯏ ꯆꯤꯆꯦ ꯆꯥꯛ ꯊꯣꯡꯉꯦ ꯇꯥꯃꯣ ꯍꯣꯏꯁꯦ ꯑꯥꯔꯃꯤꯒꯤꯗꯣ ꯌꯦꯡꯒꯦꯗꯤ ꯀꯩ ꯍꯥꯏꯅꯣ ꯇꯥꯃꯣ ꯍꯣꯏꯒꯤ ꯑꯥꯔꯃꯤꯒꯤꯗꯣ ꯌꯦꯡꯒꯦꯗꯥꯅ ꯍꯥꯏ ꯃꯥ ꯍꯥꯏꯁꯦ ꯑꯩ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯤꯌꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯥꯛ ꯆꯥꯔꯣ ꯐ꯭ꯔꯦꯟ ꯍꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯀꯟꯅ ꯊꯣꯡꯉꯤ ꯗꯅ ꯚꯤꯗꯤꯑꯣꯁꯤ ꯈꯔ ꯌꯥꯝ ꯀꯩꯅꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯌꯦꯡꯉꯦ ꯊꯦꯡꯛ ꯌꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯩꯗꯃꯛꯇ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯕ꯭ꯔꯣꯒꯤ ꯄ꯭ꯔꯦꯡꯛꯇꯣ ꯌꯥꯝꯅ ꯅꯩꯕꯅꯤꯀꯣ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯗꯩ ꯏꯁꯩ ꯃꯇꯦꯛ ꯑꯝꯇ ꯁꯛꯂꯛꯑꯣ ꯕ꯭ꯔꯣ ꯍꯥꯏ ꯑꯩꯁꯦ ꯏꯁꯩ ꯁꯛꯄꯨꯗꯤ ꯍꯩꯇꯦ ꯑꯩ ꯅꯨꯄꯤꯗꯤ ꯍꯩꯕꯅꯦ ꯃꯉꯣꯟꯗ ꯁꯛꯍꯜꯂꯛꯀꯦ ꯗꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯩ ꯃꯊꯦꯜ ꯇꯧꯔꯒꯦ ꯍꯥꯏ ꯃꯊꯦꯜꯁꯦ ꯀꯩ ꯃꯊꯦꯜ ꯊꯣꯡꯉꯝꯒꯦ ꯅꯪ ꯃꯌꯥꯟ ꯍꯋꯥꯏ ꯇꯨꯌꯥꯟ ꯄꯥꯂꯛ ꯅꯨꯡꯂꯛ ꯂꯣꯏ ꯍꯥꯞꯆꯜꯂꯒ ꯃꯤꯛꯁ ꯚꯦꯖ ꯑꯣꯏꯅ ꯇꯧꯔ ꯃꯥꯜꯂꯦ ꯑꯗꯨ ꯑꯂꯦꯛꯁꯇꯤ ꯀꯥꯏꯗ ꯂꯩꯒꯦ ꯑꯂꯦꯛꯁ ꯍꯥꯏꯕ ꯅꯠꯇꯦ ꯔꯦꯛꯁ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯏꯆꯥꯅꯨꯄꯥꯗꯣ ꯃꯥ ꯍꯣꯁꯇꯦꯜꯗ ꯂꯩꯌꯦ ꯇꯥꯃꯣ ꯍꯣꯏꯁꯦ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯁꯨꯒꯨꯅꯨ ꯋꯥꯡꯄꯣꯛꯄꯤꯗꯣ ꯑꯗꯨꯗꯒꯤꯅꯦ ꯕ꯭ꯔꯣꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯕ ꯌꯥꯕ꯭ꯔꯣ ꯋꯥꯆꯞꯀꯤ ꯌꯥꯏ ꯀꯩꯗꯧ ꯌꯥꯗꯅꯤ ꯑꯩ ꯑꯆꯧꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯀꯩꯁꯨ ꯅꯠꯇꯦ ꯑꯩ ꯀꯩꯁꯨ ꯂꯩꯖꯕ ꯅꯠꯇꯦ ꯑꯩ ꯅꯝꯕꯔ ꯀꯩ ꯄꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯄꯤꯔꯛꯀꯦ ꯅꯝꯕꯔ ꯑꯩ ꯑꯄꯥꯝꯕ ꯃꯤ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯅꯝꯕꯔ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯍꯦꯜꯂꯣ ꯐ꯭ꯔꯣꯝ ꯗꯨꯕꯥꯏ ꯍꯥꯏ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯂꯥꯏꯐ ꯀꯩ ꯍꯥꯏꯅꯣ ꯉꯥꯎꯔꯥꯎꯝꯗꯤ ꯀꯩ ꯆꯥꯔꯒꯦ ꯍꯥꯏꯅꯣ ꯉꯔꯥꯡꯗꯤ ꯀꯩ ꯆꯥꯔꯒꯦ ꯍꯥꯏꯅꯣ ꯑꯣꯖꯦꯟ ꯁꯅꯝꯅ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯉꯥꯎꯔꯥꯎꯟ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯕ꯭ꯔꯣ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯀꯃꯦꯟꯁꯦ ꯈꯤꯇꯪ ꯑꯍꯥꯟꯕꯁꯦ ꯀꯩ ꯍꯥꯏꯅꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏꯕ ꯑꯣꯏꯇꯥꯔꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯣꯏ ꯁꯥꯏꯗꯣ ꯀꯩꯗꯧꯔꯤꯒꯦ ꯌꯥꯎꯍꯜꯂꯛꯑꯣ ꯃꯥ ꯆꯥꯛ ꯀꯟꯅ ꯊꯣꯡꯉꯤꯕꯀꯣ ꯆꯥꯛ ꯂꯣꯏꯔꯒ ꯌꯥꯎꯍꯜꯂꯛꯑꯒꯦ ꯗꯗꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ
ꯌꯥꯎꯍꯜꯂꯣ ꯍꯥꯏꯕ ꯃꯤꯈꯩ ꯗꯥ ꯌꯦꯡꯒꯦ. ꯑꯇꯩꯃꯒ ꯃꯤꯡ ꯀꯩ ꯍꯥꯏ ꯍꯥꯏꯅꯤ ꯂꯣꯏꯅꯃꯛ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡ ꯑꯁꯦꯡꯕ ꯑꯣꯏꯁꯅꯨ. ꯈꯪꯉꯤ ꯍꯪꯉ꯭ꯔꯣ ꯑꯩꯒꯤꯅ ꯔꯣꯖꯦꯟ ꯃꯥꯒꯤꯅ ꯖꯦꯅꯤꯕ ꯀꯣ ꯑꯁ ꯀꯃꯦꯟꯁꯦ ꯑꯩ ꯄꯥꯔꯝꯃꯣ ꯄꯥꯔꯝꯃꯣ ꯑꯩ ꯂꯣꯏꯗꯣꯔꯦ. ꯁꯦ ꯌꯥꯎꯍꯜꯂꯣ ꯌꯥꯎꯍꯟꯒꯦ ꯐ꯭ꯔꯦꯟ ꯅꯣꯏ ꯑꯅꯤꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯤ ꯍꯥꯏ ꯑꯩꯒꯤꯅ 34 35 ꯍꯥꯏꯔꯛꯑꯦ ꯃꯥꯒꯤꯅ 25. ꯕ꯭ꯔꯣ ꯈꯣꯏ ꯂꯩꯔꯤꯁꯦ ꯀꯥꯏꯗꯅꯣ ꯌꯨꯄꯤꯗꯅꯤ. ꯕ꯭ꯔꯣ ꯍꯣꯏ ꯅꯝꯕꯔꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯛꯀꯦ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯒꯦ ꯍꯧꯖꯤꯛ ꯄ꯭ꯔꯦꯡ ꯃꯆꯥ ꯑꯃ ꯇꯧꯁꯤꯜꯂꯣ ꯏꯇꯩꯃꯗ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯑꯣ. ꯇꯧꯕꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯅꯛꯅꯩꯌꯦ ꯀꯤꯠꯆꯟꯁꯦ ꯑꯗꯨꯝ ꯈꯪꯅꯤꯌꯦ. ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯍꯥꯏꯕ꯭ꯔꯣ ꯑꯥꯏ ꯑꯦꯝ ꯕꯦꯛ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯃꯇꯨꯝ ꯄꯥꯔꯤꯍꯟꯕ ꯍꯥꯏ ꯋꯦꯜꯀꯝ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏ ꯂꯣꯏꯅꯃꯛ ꯖꯦꯅꯤꯕꯥ ꯎꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯍꯦ ꯍꯥꯏꯗꯤ ꯃꯥꯅ ꯅꯣꯛꯄꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯃꯥ ꯅꯣꯛꯍꯜꯂꯛꯀꯦ ꯃꯥ ꯅꯣꯛꯄ ꯈꯛꯀꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯛꯑꯒꯦ. ꯗꯗꯥꯁꯦ ꯃꯣꯂꯤ ꯃꯣꯂꯤ ꯋꯥ ꯉꯥꯡꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯕꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯕꯩꯗꯃꯛꯇ. ꯕ꯭ꯔꯣ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯣꯏ ꯅꯝꯕꯔ ꯍꯥꯏꯔꯛꯑꯒꯦ ꯑꯩꯒꯤꯁꯦ 8858207234. ꯁꯤ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯅꯝꯕꯔꯅꯦ ꯋꯥꯠꯆꯞ ꯂꯩꯔꯦ ꯂꯣꯏꯅ ꯕꯦꯡꯇꯁꯨ ꯁꯤ ꯅꯝꯕꯔꯁꯤꯅꯤ ꯑꯗꯩ ꯑꯦꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯨꯗꯤꯡꯃꯛꯇꯁꯨ ꯁꯤ ꯅꯝꯕꯔꯁꯤꯅꯦ ꯑꯩꯒꯤ. ꯑꯗꯒꯤ ꯍꯥꯏ ꯀꯀꯥ ꯍꯥꯏ ꯍꯥꯏ ꯃꯆꯥ ꯊꯣꯏꯕꯤ ꯀꯀꯥ ꯍꯥꯏꯔꯛꯑꯗꯤ ꯃꯆꯥ ꯊꯣꯏꯕꯤ ꯍꯥꯏꯇꯥꯕ ꯅꯠꯇ꯭ꯔꯥ. ꯑꯗꯩ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯥꯕ꯭ꯔꯥ ꯍꯥꯏ ꯍꯣꯏ ꯁꯤꯗꯗꯤ ꯑꯗꯨꯝ ꯀꯥꯂꯦꯟ ꯍꯧꯔꯦ ꯁꯥꯕ ꯑꯩ ꯍꯥꯞꯄꯦꯟ ꯁꯦꯠꯂꯦꯇꯣ. ꯅꯣꯏ ꯁꯥꯏꯒ ꯐꯝꯃꯤꯟꯅꯔꯒ ꯇꯧꯔꯛꯑꯣ ꯍꯣꯏ ꯃꯥ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯨꯏꯅꯦ ꯆꯥꯛ ꯊꯣꯡꯉꯤꯕ. ꯏꯅꯝꯃꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯏꯁꯩ ꯉꯥꯏꯔꯤꯀꯣ ꯕ꯭ꯔꯣ ꯍꯥꯏ ꯁꯛꯀꯦ ꯁꯛꯀꯦ ꯑꯩ ꯁꯛꯑꯣꯏ ꯃꯥ ꯁꯛꯍꯟꯒꯦ ꯍꯥꯏꯕ. ꯈꯔ ꯅꯣꯏꯈꯠꯄ꯭ꯔꯣ ꯍꯣꯏ ꯈꯤꯇꯪꯗꯤ ꯅꯣꯏꯈꯠꯂꯦ ꯈꯔ ꯅꯣꯏꯈꯠꯂꯦ ꯑꯩ ꯑꯗꯨ ꯈꯔ ꯑꯩ ꯃꯦꯟꯇꯦꯟꯗꯤ ꯇꯧꯔꯤ ꯑꯗꯨꯝ ꯃꯌꯦꯡ ꯌꯥꯝ ꯊꯨꯅ ꯇꯥꯔꯛꯑꯅꯤ. ꯇꯥꯍꯧꯗ꯭ꯔꯦ ꯑꯁ ꯐꯣꯟ ꯅꯝꯕꯔꯗꯣ ꯍꯥꯏ 8858207234. ꯐ꯭ꯔꯦꯟ ꯅꯣꯏ ꯑꯅꯤꯒꯤ ꯅꯝꯕꯔ ꯄꯤꯔꯛꯄ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯤꯁꯦ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯕꯅꯦ. ꯑꯗꯨꯒ ꯍꯥꯏꯔꯛꯑꯣ ꯕ꯭ꯔꯣ ꯀꯩ ꯍꯥꯏꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯄꯥꯕ ꯍꯩꯇ꯭ꯔꯦ. ꯆꯥꯛ ꯆꯥꯔꯕ ꯀꯩ ꯃꯩꯊꯦꯜ ꯆꯥꯔꯒꯦ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯕ꯭ꯔꯣꯁꯦ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏ ꯑꯩꯁꯦ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯋꯦ. ꯀꯩꯅꯣ ꯑꯥꯔꯃꯤ ꯃꯆꯥ ꯑꯃ ꯑꯣꯏꯖꯔꯤ. ꯑꯗꯨꯒ ꯀꯀꯥꯁꯦ ꯀꯥꯏꯗꯩꯅꯣ ꯍꯥꯏ ꯑꯩꯁꯦ ꯁꯨꯒꯨꯅꯨ ꯋꯥꯡꯄꯣꯛꯄꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯋꯥꯡꯄꯣꯛꯄꯤ ꯍꯥꯏꯔꯒꯗꯤ ꯈꯪꯗꯦꯕꯀꯣ ꯑꯗꯨ ꯁꯨꯒꯨꯅꯨ ꯋꯥꯡꯄꯣꯛꯄꯤ ꯍꯥꯏꯇꯥꯔꯗꯤ ꯈꯪꯉꯦ ꯁꯨꯒꯨꯅꯨ ꯌꯧꯔꯝꯗꯥꯏꯗ ꯂꯩꯕ ꯈꯨꯟ ꯃꯆꯥ ꯑꯃꯈꯛꯅꯤ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯑꯗꯨꯗꯒꯤꯅꯦ ꯑꯩꯁꯦ. ꯀꯩ ꯃꯊꯦꯜꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛ ꯀꯟꯅ ꯊꯣꯡꯉꯤ. ꯕ꯭ꯔꯣ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯕꯥꯕꯤꯒ ꯆꯦꯂꯦꯟꯖ. ꯃꯥ ꯆꯦꯂꯦꯟꯖ ꯃꯣꯔꯣꯛ ꯆꯥꯕꯒꯤ ꯍꯥꯏ ꯃꯣꯔꯣꯛꯇꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯃꯥꯗꯨ ꯆꯈꯥꯎ ꯅꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯆꯈꯥꯎꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨꯅ ꯃꯣꯔꯣꯛꯇꯤ ꯆꯥꯔꯔꯣꯏꯒꯦ ꯑꯗꯣ ꯑꯇꯩ ꯑꯗꯨꯝꯗꯤ ꯇꯧꯔꯛꯀꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯃꯨꯛꯕꯥꯡꯒꯤꯁꯨ. ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯃꯊꯦꯜꯅ ꯍꯥꯎꯒꯦ ꯍꯥꯏ ꯍꯧꯖꯤꯛꯁꯦ ꯃꯇꯝꯒ ꯆꯥꯅꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯆꯪꯉꯛꯄꯗ ꯑꯗꯨꯝ ꯌꯣꯡꯆꯥꯛꯀꯨꯝꯕ ꯑꯗꯩ ꯑꯃ ꯑꯃ ꯃꯌꯥꯝ ꯄꯨꯔꯛꯑꯦ ꯑꯗꯩ ꯍꯋꯥꯏ ꯃꯨꯕꯤ ꯑꯃ ꯑꯃ ꯁꯤꯗ ꯐꯪꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯑꯗꯨꯝ ꯑꯆꯝꯕ ꯆꯝꯊꯣꯡꯅ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇꯁꯨ ꯉꯥ ꯊꯣꯡꯕꯕꯨꯗꯤ ꯆꯥꯏ. ꯑꯗꯩ ꯕ꯭ꯔꯣꯅ ꯋꯥ ꯉꯥꯡꯕꯁꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯞ ꯌꯨ ꯊꯦꯡꯀ꯭ꯌꯨ. ꯗꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯩ ꯑꯅꯤꯔꯛ ꯍꯥꯏꯈ꯭ꯔꯦ ꯍꯟꯗꯛ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ 8858207234. ꯀꯔꯤꯒꯤ ꯆꯥꯛ ꯊꯣꯡꯂꯤꯅꯣ ꯂꯥꯏꯚ ꯊꯥꯔꯒ ꯅꯪ ꯉꯥꯛꯇ ꯍꯥꯏꯔꯒ ꯏꯁꯧ ꯂꯥꯡꯂꯒ ꯄ꯭ꯔꯦꯡ ꯇꯧꯁꯤꯜꯂꯣ ꯔꯤꯌꯦꯛꯁꯟ ꯀꯔꯤ ꯌꯦꯡꯁꯦ ꯈꯔ ꯁꯥꯎꯔꯛꯄ꯭ꯔꯥꯅ ꯍꯥꯏꯗꯤ
ꯑꯗꯣ ꯁꯤꯗ ꯅꯥꯀꯟꯗꯅꯦꯕ ꯀꯤꯠꯆꯟꯁꯦ ꯑꯗꯨꯝ ꯈꯪꯉꯅꯦꯕ ꯑꯩꯅ ꯄꯥꯔꯤꯁꯦ ꯂꯣꯏ ꯇꯥꯏꯌꯦꯕ ꯐꯣꯟ ꯅꯝꯕꯔꯗꯣ ꯍꯪꯂꯒ ꯍꯥꯏꯔꯛꯑꯣ ꯇꯥꯍꯧꯗ꯭ꯔꯦ ꯀꯃꯦꯟ ꯄꯥꯕꯤꯔꯛꯑꯣ ꯀꯃꯦꯟ ꯄꯥꯏꯌꯦ ꯕ꯭ꯔꯣꯒꯤ ꯋꯥꯍꯪꯁꯤꯗꯤ ꯇꯞꯅ ꯏꯪꯅ ꯀꯩꯅꯣ ꯉꯥꯡꯉꯦ ꯕ꯭ꯔꯣꯒꯤ ꯋꯥꯉꯥꯡꯁꯤꯗꯤ ꯇꯞꯅ ꯏꯪꯅ ꯉꯥꯡꯉꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕꯀꯣ ꯆꯦꯒꯤꯅ ꯅꯣꯛꯄꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯄꯛꯆꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣꯅ ꯅꯣꯛꯄꯁꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯌꯥꯝ ꯊꯦꯡꯉꯦ ꯅꯣꯏ ꯅꯣꯏꯒꯤꯅ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯈꯤꯇꯪ ꯊꯦꯡꯉꯦꯀꯣ ꯄ꯭ꯔꯦꯡ ꯑꯝꯇ ꯇꯧꯁꯤꯜꯂꯣ ꯍꯧꯖꯤꯛ ꯑꯝꯇ ꯁꯥꯎꯍꯜꯂꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯅ ꯁꯥꯎꯕꯗꯣ ꯌꯦꯡꯒꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯗꯗꯥ ꯆꯤꯆꯦꯗꯤ ꯆꯥꯛ ꯊꯣꯡꯉꯤ ꯏꯇꯩꯃꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯥ ꯊꯧꯕꯥꯜꯗꯒꯤꯅꯦ ꯗꯗꯥ ꯁꯨꯒꯨꯅꯨ ꯋꯥꯡꯄꯣꯛꯄꯤ ꯍꯥꯏꯁꯦ ꯏꯃꯣꯏꯅꯨ ꯂꯥꯏꯁꯪ ꯂꯩꯕꯗꯣ ꯑꯗꯨꯋꯥꯏꯗ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇꯦ ꯏꯃꯣꯏꯅꯨ ꯂꯥꯏꯁꯪ ꯍꯥꯏꯁꯤ ꯅꯠꯇꯦ ꯁꯨꯒꯨꯟꯅꯨ ꯁꯦꯔꯧꯔꯣꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯨꯟꯁꯦ ꯁꯦꯔꯧ ꯌꯧꯗ꯭ꯔꯤꯉꯩꯗ ꯕ꯭ꯔꯣꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ 8858207234 50K ꯌꯧꯜꯂꯁꯦ ꯕ꯭ꯔꯗꯔ ꯍꯣꯏ ꯌꯧꯜꯂꯁꯦ ꯃꯌꯥꯝ ꯍꯧ ꯇꯧꯔꯒ 50K ꯑꯩꯁꯨ ꯉꯥꯏꯔꯝꯅꯦ ꯀꯩꯅꯣ ꯇꯧꯗꯣꯏꯒꯤ ꯒꯤꯐ ꯑꯋꯦ ꯇꯧꯗꯣꯏ ꯑꯩ ꯒꯤꯐ ꯑꯋꯦ ꯈꯤꯇꯪ ꯆꯥꯎꯅ ꯇꯧꯅꯤꯡꯉꯦ 50Kꯗꯗꯤ Q&Aꯗ ꯌꯨꯇꯨꯞꯀꯤ ꯃꯇꯥꯡꯗ ꯍꯦꯜꯊꯀꯤ ꯑꯃ ꯋꯥꯔꯤ ꯂꯤꯈꯤꯕꯗꯨ ꯑꯩꯗꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏ ꯃꯥꯟꯗꯅ ꯍꯥꯏꯕꯅꯦ ꯃꯑꯣꯡꯗꯅ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯑꯣꯏꯔꯒꯅ ꯍꯥꯏ ꯍꯣꯏ ꯑꯗꯨ ꯑꯩꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯁꯨ ꯍꯩꯔꯝꯗꯦꯕ ꯀꯩꯝꯇ ꯑꯩꯁꯨ ꯁꯨꯝ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒꯅꯦ ꯑꯩꯅ ꯇꯧꯔꯤꯁꯤꯁꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯀ ꯁꯨꯝ ꯂꯣꯏꯅꯔꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯋꯥꯅꯤꯗ ꯅꯣꯏ ꯁꯥꯏꯒꯤ ꯏꯁꯩꯗꯣ ꯑꯃꯨꯛꯇꯪꯗꯤ ꯇꯥꯅꯤꯡꯕꯅꯦ ꯍꯣꯏ ꯁꯛꯍꯜꯂꯛꯀꯦ ꯃꯥ ꯆꯥꯛ ꯊꯣꯡꯉꯤꯕꯀꯣ ꯀꯀꯥ ꯇꯣꯏꯅ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯊꯥꯔꯛꯀꯦ ꯑꯩ ꯉꯝꯕ ꯑꯣꯏꯒꯦ ꯕꯥꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯕꯥꯕꯤ ꯍꯧꯍꯜꯂꯛꯑꯣ ꯕꯥꯕꯤꯗꯣ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯗ ꯑꯉꯥꯡꯗꯤ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯣ ꯍꯥꯏ ꯑꯣ ꯀꯩꯅꯣꯅꯦ ꯃꯥ ꯍꯣꯁꯇꯦꯜꯗ ꯂꯩꯌꯦ ꯃꯥꯁꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯦꯛꯖꯥꯝ ꯑꯃ ꯁꯨꯝ ꯊꯥꯍꯟꯅꯤꯡꯕꯀꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯍꯣꯁꯇꯦꯜꯗ ꯊꯝꯃꯦ ꯑꯩꯅ ꯀꯩ ꯍꯥꯏꯅꯣ ꯖꯤꯄꯨꯁ ꯅꯪ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯍꯥꯏ ꯃꯥꯜꯂꯦ ꯁꯥꯟꯇꯤ ꯀꯨꯃꯥꯔ ꯈꯪꯗ꯭ꯔꯦꯗ ꯄꯛꯇ꯭ꯔꯗꯤ ꯏꯅꯥꯎ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯄꯥꯟꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯏꯅꯥꯎ ꯖꯦꯅꯤꯕꯥꯗꯒꯤ ꯏꯁꯩ ꯑꯝꯇ ꯇꯥꯁꯦ ꯁꯛꯍꯜꯂꯣ ꯍꯣꯏ ꯇꯥꯍꯟꯒꯦ ꯀꯩꯅꯣ ꯇꯧꯒꯦ ꯃꯆꯥꯛ ꯊꯣꯡꯉꯤ ꯂꯥꯛꯑꯀꯥꯟ ꯇꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯅꯣꯏ ꯑꯅꯤꯁꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯗꯥ ꯁꯤ ꯊꯥꯕꯜ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨ ꯅꯣꯡꯃꯗꯤ ꯊꯥꯕꯜ ꯖꯦꯅꯤꯕꯥꯒ ꯆꯣꯡꯕꯒꯤ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯁꯦꯝꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯉꯝꯃꯔꯣꯏ ꯑꯩ ꯈꯣꯡ ꯁꯣꯛꯑꯦꯕꯀꯣ ꯃꯌꯥꯝ ꯕ꯭ꯔꯣꯁꯦ ꯑꯩꯈꯣꯏꯅ ꯍꯧ ꯇꯧꯔꯒ 50K ꯌꯧꯍꯜꯂꯁꯦ ꯌꯧꯔꯁꯦ 50K ꯅꯠꯇꯦ 100K ꯌꯧꯔꯁꯦ ꯀꯩ ꯍꯥꯏꯅꯣ 50K ꯌꯧꯍꯜꯂꯗꯕꯅꯦ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯕ꯭ꯔꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯂꯒꯦ ꯀꯩꯅꯣ ꯖꯦꯅꯤꯕ ꯑꯩ ꯅꯨꯄꯤ ꯆꯥꯛ ꯊꯣꯡꯉꯤ ꯃꯥꯁꯦ ꯃꯤꯛꯁ ꯚꯦꯖ ꯑꯣꯏꯅ ꯇꯧꯔꯤ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯂꯥꯏꯐ ꯂꯣꯏꯔꯒ ꯋꯥꯆꯞꯇ ꯇꯦꯛꯁ ꯇꯧꯔꯛꯀꯦ ꯀꯩ ꯍꯥꯏꯅꯣ ꯇꯦꯛꯁ ꯇꯧꯔꯛꯀꯦ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯦꯛꯁ ꯇꯧꯕꯤꯔꯛꯑꯣ ꯏꯌꯥꯝꯕ ꯌꯥꯎꯁꯪ ꯊꯣꯛꯂꯛꯀꯗ꯭ꯔꯣ ꯑꯩ ꯌꯥꯎꯁꯪꯗꯤ ꯊꯣꯛꯂꯛꯑꯔꯣꯏꯌꯦ ꯗꯥ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯍꯣꯏ ꯇꯧꯔꯛꯀꯦ ꯆꯦꯁꯨ ꯌꯥꯎꯍꯜꯂꯛꯀꯦ ꯍꯥꯏ ꯃꯦꯁꯦꯖꯀ ꯉꯥꯏꯈꯣ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯔꯣ ꯑꯁ ꯌꯥꯝ ꯊꯨꯅ ꯂꯣꯏꯌꯦ ꯃꯦꯁꯦꯖꯀ ꯄꯥꯏꯀꯣ ꯕ꯭ꯔꯣ ꯌꯥꯝ ꯄꯥꯕꯤꯗꯕ ꯌꯥꯏ ꯃꯦꯁꯦꯖ ꯀꯥꯝꯗꯤꯌꯦ ꯑꯩ ꯑꯗꯨꯝ ꯄꯥꯏꯌꯦ ꯅꯆꯥꯅꯨꯄꯥꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯃꯈꯥ ꯇꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯄ꯭ꯂꯥꯅꯤꯡꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕꯒꯤ ꯄ꯭ꯂꯥꯅꯤꯡꯗꯤ ꯂꯩ ꯊꯦꯡꯉꯦ ꯆꯥꯛꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯑꯩꯁꯦ ꯊꯕꯛ ꯍꯜꯂꯛꯄ ꯈꯤꯇꯪ ꯊꯦꯡꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯆꯥꯛꯁꯨ ꯑꯗꯨꯝ ꯊꯦꯡꯅ ꯑꯩꯈꯣꯏ ꯄꯨꯡ 1 2 ꯆꯥꯏꯕꯀꯣ ꯑꯗꯨꯅ ꯒꯦꯞ ꯈꯤꯇꯪ ꯊꯝꯅꯤꯡꯕꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯔꯦ ꯀꯩꯅꯣꯅ ꯂꯇꯥꯃꯅꯤ ꯁꯣꯏꯕꯝꯅ ꯍꯥꯏ ꯕ꯭ꯔꯣ ꯖꯤꯄꯨꯁꯤꯅ ꯄꯤꯔꯤꯕ ꯀꯃꯦꯟꯗꯣ ꯄꯛꯇꯦ ꯍꯥꯏꯖꯕꯅꯤ ꯍꯥꯏ ꯍꯣꯏ ꯌꯥꯏ
ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯧꯍꯜꯂꯁꯦ 100K ꯍꯥꯏ ꯌꯧꯍꯜꯂꯁꯦ ꯃꯌꯥꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯇꯟꯗꯤ ꯄꯨꯔꯛꯑꯝꯃꯦ ꯇꯣ ꯇꯟ ꯆꯥꯁꯦꯅ ꯇꯟ ꯍꯧꯔꯛꯑꯦ ꯇꯟ ꯑꯣꯏꯅ ꯇꯧꯁꯦ ꯍꯥꯏ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯡꯗꯨꯕꯨ ꯀꯩꯗꯧꯕꯗ ꯁꯣꯛꯏꯅꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯩꯁꯦ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤꯉꯩꯗ ꯃꯤꯅ ꯊꯣꯝꯖꯤꯜꯂꯛꯄꯅꯦ ꯂꯥꯏꯐꯇ ꯆꯥꯛ ꯆꯥꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯆꯥꯔꯛꯀꯦ ꯕ꯭ꯔꯣ ꯅꯝꯕꯔ ꯄꯥꯔꯝꯃꯣꯅꯣ ꯍꯥꯏ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯍꯥꯏ ꯃꯥꯜꯂꯦ ꯑꯩ ꯅꯝꯕꯔꯁꯦ 8858207234 ꯆꯦ ꯅꯣꯛꯄꯗꯣ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯁꯣꯐꯤꯌꯥ ꯌꯥꯏꯈꯣꯝꯅ ꯊꯦꯡꯀ꯭ꯌꯨ ꯃꯥ ꯅꯣꯛꯍꯜꯂꯛꯀꯦ ꯑꯩ ꯃꯥ ꯑꯗꯨꯝ ꯅꯣꯛꯍꯜꯂꯛꯑꯒꯦ ꯀꯔꯝ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯍꯥꯏ ꯑꯩꯁꯦ ꯔꯤꯇꯥꯌꯔꯃꯦꯟꯗ ꯑꯣꯏꯅ ꯄꯨꯂꯞ ꯊꯣꯛꯂꯛꯑꯁꯤꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯖꯨꯟꯗ ꯔꯤꯇꯥꯌꯔꯃꯦꯟ ꯂꯥꯛꯇꯣꯔꯦꯕ ꯕ꯭ꯔꯣꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏ ꯑꯩꯁꯦ ꯌꯨꯄꯤꯗ ꯂꯩ ꯏꯇꯩ ꯃꯌꯦꯡꯒꯦ ꯏꯇꯩ ꯃꯌꯦꯡ ꯍꯪꯂꯛꯑꯒꯦ ꯂꯥꯏꯚ ꯇꯧꯗ ꯉꯥꯏꯔꯤ ꯆꯥꯛ ꯆꯥꯗꯧꯔꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯚ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯛꯇꯣꯏꯔꯣ ꯍꯥꯏ ꯂꯥꯏꯚ ꯃꯨꯛꯕꯥꯡ ꯇꯧꯊꯔꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯦ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯆꯥꯛꯇꯣ ꯁꯤꯅ ꯀꯩ ꯍꯥꯏꯅꯣ ꯁꯤꯅ ꯆꯥꯔꯛꯑꯣ ꯂꯥꯏꯚ ꯂꯣꯏꯁꯤꯟꯈꯤꯅꯣ ꯍꯥꯏ ꯂꯣꯏꯁꯤꯜꯂꯣꯏ ꯂꯥꯏꯚꯇ ꯑꯣꯏꯅ ꯆꯥꯔꯦꯗ ꯆꯤꯆꯦꯗꯤ ꯆꯥꯛ ꯊꯣꯡꯉꯤ ꯃꯥ ꯆꯥꯛ ꯇꯟ ꯍꯧꯕ ꯂꯣꯏꯔꯦ ꯏꯟꯖꯥꯡ ꯄꯨꯔꯛꯑꯅꯤ ꯅꯕꯥꯅꯤꯁꯦ ꯃꯁꯥ ꯂꯣꯏꯅ ꯅꯣꯏꯔꯦ ꯅꯁꯥ ꯂꯣꯏꯅ ꯅꯣꯏꯔꯦ ꯍꯥꯏ ꯃꯥꯜꯂꯦ ꯃꯁꯥ ꯂꯣꯏꯅ ꯅꯣꯏꯔꯦ ꯀꯥ ꯄꯛꯆꯩꯀꯣ ꯍꯥꯏ ꯍꯥꯏ ꯏꯄ꯭ꯋꯥꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯅꯨꯡꯁꯤꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯎꯠꯂꯛꯑꯣ ꯆꯦ ꯎꯠꯂꯛꯑꯅꯤ ꯃꯥ ꯏꯟꯖꯥꯡ ꯄꯨꯔꯛꯑꯝꯃꯦ ꯇꯟꯁꯨ ꯄꯨꯔꯛꯑꯦ ꯇꯨ ꯏꯟꯖꯥꯡꯁꯤ ꯂꯩꯔꯦ ꯀꯦꯟꯒꯤꯗꯅ ꯑꯃꯨꯛ ꯃꯥꯏꯁꯦ ꯄꯨꯔꯥ ꯃꯤꯛꯁ ꯑꯣꯏ ꯀꯩꯅꯣꯒ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯦ ꯃꯨꯡꯐꯨꯜꯂꯤꯒ ꯀꯩꯅꯣ ꯑꯗꯨꯒ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯆꯦ ꯎꯠꯂꯛꯀꯦ ꯆꯥꯛꯇꯣ ꯆꯥꯔꯣꯅꯦ ꯂꯥꯝꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏ ꯆꯥꯔꯛꯑꯒꯦ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯕ꯭ꯔꯣ ꯏꯇꯩꯃꯁꯨ ꯌꯥꯎꯔꯛꯑꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯧꯁꯦ ꯂꯥꯏꯚ ꯃꯨꯛꯕꯥꯡ ꯍꯥꯏ ꯇꯧꯁꯦ ꯃꯌꯥꯝ ꯇꯧꯁꯦ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏ ꯃꯤꯛꯁ ꯚꯦꯖꯅꯦ ꯀꯩꯅꯣ ꯀꯥꯡꯍꯧꯅꯦ ꯆꯥꯛ ꯂꯣꯏꯔꯗꯤ ꯅꯣꯏ ꯁꯥꯏꯗꯣ ꯌꯥꯎꯍꯜꯂꯛꯑꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯌꯥꯎꯍꯜꯂꯛꯇꯣꯏꯅꯦ ꯃꯥ ꯌꯥꯎꯔꯛꯑꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯃꯔꯝ ꯆꯥꯗꯅ ꯃꯤꯉꯣꯟꯗ ꯀꯟꯇꯦꯛ ꯅꯝꯕꯔ ꯁꯤꯌꯔ ꯇꯧꯒꯅꯣ ꯍꯥꯏ ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯃꯆꯥꯅꯤꯅꯦ ꯌꯨꯝꯅꯥꯝ ꯃꯥꯁꯇꯔꯕꯣꯏ ꯍꯥꯏꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩ ꯀꯩꯁꯨ ꯑꯣꯏꯗꯦ ꯀꯩꯅꯣ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣꯅꯦ ꯏꯟꯇꯔꯇꯦꯅꯔ ꯃꯌꯥꯝꯒꯤ ꯄꯥꯈꯣꯟꯂꯣꯏ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦ ꯑꯗꯨꯅ ꯑꯩ ꯅꯝꯕꯔ ꯈꯪꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯏꯅꯥꯎ ꯍꯥꯏꯗꯣꯏꯔꯥ ꯏꯌꯥꯝꯕ ꯍꯥꯏꯗꯣꯏꯔꯥ ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯁꯥꯒꯩꯅꯤ ꯌꯨꯝꯅꯥꯝ ꯃꯆꯥ ꯉꯥꯛꯇꯅꯦ ꯑꯗꯣ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯀꯩꯁꯨ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ ꯁꯥꯟꯇꯤꯀꯨꯃꯥꯔ ꯅꯪꯅ ꯈꯪꯒꯗꯕ ꯋꯥꯅꯤ ꯁꯤꯗ ꯅꯪꯒꯤ ꯃꯊꯧ ꯅꯠꯇꯦ ꯈꯪꯅꯕ ꯍꯥꯏꯁꯤꯗꯤ ꯂꯥꯏꯐꯁꯤꯗꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯤꯁꯦ ꯆꯪꯉꯛꯑꯦꯕꯀꯣ ꯑꯃꯁꯨ ꯑꯗꯨꯅ ꯀꯩꯝꯇ ꯋꯥꯔꯧꯅꯔꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯖꯦ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯅꯨꯡꯁꯤꯅꯅ ꯁꯞꯄꯣꯔꯠ ꯇꯧꯅꯖꯦ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯂꯥꯏꯐ ꯍꯥꯏꯁꯦ ꯃꯤꯑꯣꯏꯕꯩ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯤꯔꯒ ꯂꯣꯏꯔꯕ ꯄꯨꯟꯁꯤꯅ ꯍꯤꯡꯉꯤꯉꯩꯗ ꯅꯨꯡꯁꯤꯅꯅ ꯍꯤꯡꯉꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯈꯠꯅ ꯆꯩꯅꯕ ꯑꯗꯒꯤ ꯃꯥꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯄꯥꯝꯗꯦꯕ ꯁꯤꯔꯀꯥꯟꯗ ꯃꯩ ꯊꯥꯗꯣꯛꯑ ꯂꯣꯏꯒꯗꯧꯕ ꯄꯣꯠꯇꯨꯕꯨ ꯑꯩꯁꯨ ꯆꯥꯒꯦ ꯍꯥꯏ ꯂꯥꯛꯑꯣ ꯆꯥꯁꯦ ꯂꯥꯛꯑꯣ ꯑꯩ ꯁꯨꯇꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯒꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯒ ꯑꯩ ꯄꯥꯔꯇꯤ ꯇꯧꯗꯣꯏꯅꯦ ꯅꯗꯥꯛ ꯆꯥꯛ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯂꯥꯏꯛ ꯍꯥꯏ ꯕ꯭ꯔꯣ ꯌꯨꯄꯤ ꯀꯩ ꯆꯥꯗ ꯂꯩꯒꯦ ꯀꯔꯤ ꯖꯒꯥꯗ ꯂꯩꯒꯦ ꯍꯥꯏꯕ ꯑꯩꯁꯨ ꯃꯦꯔꯠꯇ ꯂꯩꯌꯦ ꯑꯣ ꯑꯩ ꯃꯦꯔꯠꯇ ꯑꯩꯁꯨ ꯍꯥꯟꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯖꯥꯟꯁꯤꯗ ꯂꯩ ꯃꯦꯔꯠꯀꯤ ꯀꯆꯨꯔꯤ ꯈꯦꯔꯥ ꯗꯕꯜ ꯒꯦꯠꯇꯣ ꯑꯗꯨꯗ ꯂꯩꯔꯝꯃꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯅꯣ ꯅꯣꯛꯉꯥꯡ ꯉꯥꯡꯕꯗꯣ ꯍꯥꯏ ꯃꯥꯜꯂꯦ ꯌꯥꯝ ꯄꯛꯆꯩꯀꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯌꯨꯝ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯀꯣꯏꯔꯛꯀꯦ ꯑꯩ ꯑꯣꯏꯅ ꯀꯣꯏꯔꯛꯀꯦ ꯑꯩꯈꯣꯏꯗꯁꯨ ꯀꯣꯏꯔꯛꯑꯣ ꯑꯗꯨꯝ ꯈꯪꯅꯁꯦ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯊꯣꯡꯉꯤꯗꯨꯕꯨ ꯍꯥꯏ ꯀꯥꯡꯍꯧ ꯃꯤꯛꯁ ꯀꯥꯡꯍꯧꯅꯦ ꯃꯥꯏꯁꯦ ꯍꯥꯏ ꯍꯥꯏꯔꯦꯀꯣ ꯍꯥꯏ ꯏꯅꯝꯃꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯩꯌꯦ ꯃꯥ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯁꯤꯜ ꯁꯂꯥꯠ ꯁꯦꯝꯃꯤ ꯃꯥ ꯍꯥꯏ ꯍꯥꯎ ꯑꯥꯔ ꯌꯨ ꯑꯥꯏ ꯑꯦꯝ ꯐꯥꯏꯟ ꯕ꯭ꯔꯗꯔ ꯊꯧꯕꯥꯜ ꯀꯥꯏꯗꯒꯤꯅꯣ ꯅꯣꯏ ꯁꯥꯏꯗꯣ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯋꯦꯠ ꯄꯥꯔꯇꯤꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏ ꯌꯥꯎꯑꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯔ ꯍꯟꯗꯣꯛꯑꯣ ꯚꯣꯏꯁꯇꯨ
ꯈꯣꯡꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯥ ꯑꯃꯪꯕ ꯑꯃꯨꯛ ꯃꯣꯠꯁꯤꯜꯍꯜꯂꯛꯑꯒꯦ ꯅꯣꯡ ꯑꯩ ꯑꯃꯨꯛ ꯈꯨꯠ ꯐꯖꯅ ꯍꯥꯝꯃꯨꯒꯦ ꯊꯝꯃꯣ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯂꯣꯏꯅꯃꯛ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡ ꯑꯣꯏꯁꯅꯨ ꯅꯣꯡꯕꯨꯗꯤ ꯆꯥꯛꯂꯥꯅ ꯃꯌꯥꯝ ꯋꯥꯔꯧꯖꯕ ꯌꯦꯡꯉꯨ ꯑꯩꯒꯤ ꯈꯣꯡ ꯑꯁꯣꯛꯄꯗꯣ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯀꯦꯕꯀꯣ ꯁꯕꯥꯁ ꯌꯦꯡꯉꯣ ꯇꯣ ꯐꯤꯕꯝ ꯀꯥꯏꯔꯕ ꯑꯩꯒꯤ ꯈꯣꯡ ꯁꯤꯅꯤ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅꯕ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯅꯤꯡꯍꯟꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯈꯣꯡ ꯁꯣꯛꯑꯒ ꯀꯩ ꯅꯤꯡꯍꯟꯅꯕ ꯂꯩꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯆꯦ ꯆꯥꯛ ꯆꯥꯔꯅꯨ ꯍꯥꯏ ꯑꯩꯁꯨ ꯀꯅꯥꯒꯨꯝꯕ ꯀꯌꯥꯗꯤ ꯊꯧꯕꯥꯜꯗꯒꯤꯅꯦ ꯍꯥꯏ ꯆꯠꯂꯒ ꯂꯩꯕ ꯐꯥꯎ ꯌꯥꯎꯔꯤ ꯆꯥꯔꯁꯤ ꯈꯖꯤꯛ ꯕ꯭ꯔꯣꯒꯤ ꯖꯣꯕꯁꯤ ꯀꯔꯤꯅꯣ ꯍꯜꯂꯣ ꯀꯔꯤ ꯔꯦꯡꯅ ꯀꯩ ꯔꯦꯡ ꯍꯥꯏꯕ ꯑꯩꯗꯤ ꯀꯩꯅꯣꯅꯤꯗ ꯁꯤꯐꯥꯏꯗ ꯆꯪꯕꯅꯦ ꯑꯩꯗꯤ ꯁꯤꯐꯥꯏ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯖꯔꯤ ꯑꯆꯥꯔ ꯑꯁ ꯂꯣꯏ ꯀꯦꯜꯂꯦ ꯃꯈꯥ ꯂꯣꯏ ꯀꯦꯜꯂꯦ ꯑꯩ ꯈꯨꯠ ꯍꯥꯝꯃꯨꯈꯤꯒꯦ ꯃꯌꯥꯝ ꯁꯤ ꯀꯃꯦꯟꯁꯦ ꯄꯥꯔꯝꯃꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯆꯥꯕ ꯂꯥꯛꯄꯅꯦ ꯑꯆꯥꯔꯒꯤ ꯀꯩꯅꯣ ꯆꯞꯅꯕꯗꯣ ꯑꯝꯇ ꯄꯨꯔꯛꯑꯗꯤ ꯐꯗꯧꯅꯤꯗ ꯑꯩ ꯄꯨꯔꯛꯇ꯭ꯔꯦ ꯑꯩ ꯄꯨꯔꯛꯑꯒꯦ ꯌꯥꯔꯦ ꯑꯗꯨꯝ ꯂꯧꯊꯣꯛꯑꯔ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯔꯣ ꯌꯥꯝꯁꯨ ꯌꯥꯝꯗ꯭ꯔꯦ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯔꯣ ꯌꯥꯔꯦ ꯁꯤ ꯑꯩꯅ ꯁꯦꯝꯕ ꯑꯆꯥꯔꯅꯦꯕ ꯑꯆꯥꯔ ꯑꯅꯤ ꯂꯧꯊꯣꯛꯀꯦ ꯆꯥ ꯉꯝꯒꯗ꯭ꯔꯥ ꯂꯧꯊꯣꯛꯑꯣ ꯁꯥꯁꯨ ꯁꯥꯗꯕꯗꯨꯕꯨ ꯅꯪ ꯌꯥꯝ ꯆꯥꯗꯕꯗꯨꯗꯅꯤꯗ ꯆꯨꯀꯟꯗꯔ ꯀꯛꯂꯛꯑꯕꯣ ꯆꯨꯀꯟꯗꯔ ꯀꯛꯑꯦ ꯂꯣꯏ ꯀꯛꯑꯦ ꯁꯂꯥꯠ ꯂꯣꯏ ꯀꯛꯑꯦ ꯍꯥꯏ ꯂꯣꯏꯅꯃꯛ ꯂꯣꯏꯅꯃꯛꯀ ꯍꯥꯏꯁꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯆꯠꯆꯅꯔꯒ ꯀꯩꯗꯧꯕꯗ ꯁꯣꯛꯈꯤꯕꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ ꯃꯥꯗꯣ ꯂꯦꯞꯄꯤꯉꯩꯗ ꯃꯅꯤꯡꯒ ꯃꯃꯥꯡꯒꯗ ꯑꯅꯤ ꯂꯩꯔꯝꯕꯗꯨꯅ ꯆꯞꯈꯥꯏꯕ ꯍꯥꯏꯇꯥꯔꯦ ꯗꯔꯥ ꯗꯔꯥ ꯍꯟꯖꯜꯂꯛꯄ ꯃꯃꯥꯡꯗ ꯑꯃ ꯈꯥꯝꯕ ꯃꯅꯤꯡꯗ ꯑꯃ ꯍꯟꯖꯜꯂꯛꯄ ꯑꯗ ꯆꯞꯈꯥꯏꯕ ꯍꯥꯏ ꯕ꯭ꯔꯗꯔ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗꯣꯔꯦ ꯀꯩ ꯃꯊꯦꯜꯅꯣ ꯃꯌꯥꯟ ꯇꯨꯌꯥꯟ ꯏꯁꯄꯤꯅꯥꯁ ꯀꯩꯀꯥ ꯑꯗꯒꯤ ꯑꯂꯨ ꯑꯗꯒꯤ ꯍꯋꯥꯏ ꯄꯣꯛ ꯄꯣꯛ ꯂꯥꯎꯕꯤ ꯃꯆꯥꯒꯗꯣ ꯑꯗꯨ ꯅꯨꯡꯗꯨ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯑꯗꯒꯤ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯣꯡꯗꯣ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯃꯥꯜꯂꯤ ꯑꯗꯣ ꯑꯃꯨꯛꯇ ꯅꯣꯛꯂꯛꯑꯣ ꯅꯪꯕꯨ ꯍꯥꯏꯕꯔꯣ ꯑꯩꯕꯨ ꯍꯥꯏꯕꯔꯣ ꯂꯥꯏꯠ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯕꯦꯛ ꯏꯇꯩꯃ ꯋꯦꯜꯀꯝ ꯕꯦꯛ ꯃꯌꯥꯝ ꯅꯥꯏꯁ ꯀ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯁꯨ ꯆꯥꯛ ꯆꯥꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏꯁꯨ ꯗꯤꯟꯅꯔꯅꯦꯕꯀꯣ ꯍꯥꯏꯗꯤ ꯗꯤꯟꯅꯔꯁꯦ ꯈꯔ ꯂꯥꯏꯠ ꯑꯣꯏꯅ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯃꯥꯁꯨ ꯑꯩꯁꯨ ꯑꯥꯔꯅꯣꯜꯒꯤ ꯁꯕꯥꯅꯨꯡꯇꯤꯗ ꯂꯣꯏ ꯂꯩꯔꯦꯕ ꯆꯥꯔꯣ ꯀꯩ ꯂꯝꯗꯅꯣ ꯌꯨꯄꯤꯗꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯏꯇꯩꯃꯅ ꯄ꯭ꯔꯦꯡ ꯑꯝꯇ ꯇꯧꯔꯛꯑꯣ ꯄ꯭ꯔꯦꯡ ꯇꯧꯒꯦꯕꯀꯣ ꯑꯗꯨ ꯁꯥꯎꯕꯗꯨ ꯅꯨꯡꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯥꯕ ꯍꯧꯔꯣꯅꯦ ꯌꯦꯡꯉꯒꯦꯅꯦ ꯀꯥꯏꯁꯤꯗꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤꯀꯣ ꯗꯗꯥ ꯃꯌꯥꯝ ꯀꯦꯃꯦꯔꯥꯁꯦ ꯃꯥꯅ ꯃꯨꯟꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯈꯥꯃꯣꯁ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯅꯥꯎꯁꯨ ꯄꯨꯔꯥ ꯖꯦꯅꯤꯐꯔꯅꯦ ꯀꯩꯝ ꯈꯦꯠꯅꯗꯤꯌꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯆꯦꯅ ꯈꯔ ꯉꯧꯕꯅꯦ ꯑꯩꯈꯣꯏ ꯆꯦ ꯉꯍꯥꯟꯋꯥꯏ ꯑꯩꯉꯣꯟꯗ ꯃꯃꯥꯟꯅꯕꯤꯈꯩꯅ ꯖꯦꯅꯤꯐꯔ ꯖꯦꯅꯤꯐꯔ ꯀꯧꯔꯛꯄꯒꯤ ꯑꯗꯨꯝ ꯊꯤꯈ꯭ꯔꯕ ꯅꯪꯁꯦ ꯑꯩ ꯃꯥꯜꯂꯕ ꯑꯩ ꯃꯥꯡꯖꯔꯦ ꯃꯣꯔꯣꯛ ꯑꯆꯥꯔ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯣ ꯃꯥꯅ ꯁꯦꯝꯃꯤꯅꯦ ꯍꯥꯎꯇ꯭ꯔꯣ ꯑꯆꯥꯔꯁꯦ ꯍꯥꯎꯋꯦ ꯆꯨꯀꯟꯗꯔ ꯍꯥꯏꯕ ꯕꯤꯔꯨꯠ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯐꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯆꯥꯕ ꯃꯇꯝꯗ ꯃꯁꯤꯗꯒꯤ ꯇꯨꯝꯃꯕ ꯃꯇꯨꯡꯗ ꯃꯥꯅ ꯇꯧꯔꯛꯄ ꯃꯆꯨꯁꯤꯡꯗꯣ ꯌꯥꯝꯅ ꯁꯥꯊꯤ ꯇꯤꯟ ꯌꯣꯠꯂꯒ ꯆꯦꯜꯂꯦ
ꯐꯕꯗꯣ ꯃꯆꯨꯁꯦ ꯌꯦꯡꯉꯨꯅꯦ ꯆꯨꯕꯅꯦ ꯃꯃꯥꯁꯦ ꯌꯥꯝ ꯐꯕꯅꯦ ꯑꯗꯨꯏꯅꯤ ꯐꯗꯤ ꯐꯕꯀꯣ ꯃꯆꯨꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯕ꯭ꯔꯗꯔ ꯀꯧꯔꯦ ꯍꯧꯕꯒ ꯔꯤꯌꯦꯛꯁꯟ ꯇꯧꯔꯛꯑꯣ ꯍꯧꯕꯒꯤ ꯔꯤꯌꯦꯛꯁꯟ ꯇꯧꯔꯛꯑꯣ ꯍꯥꯏꯔ ꯀꯩꯅꯣ ꯍꯧꯕꯒꯤ ꯔꯤꯌꯦꯛꯁꯟ ꯍꯥꯏꯔꯣ ꯆꯦ ꯍꯥꯎꯕ꯭ꯔꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯅꯨꯡꯗꯥꯡꯁꯦ ꯇꯟꯅ ꯃꯍꯨꯠ ꯁꯤꯟꯕ ꯃꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯦ ꯁꯥꯎꯅꯕꯁꯦ ꯐꯠꯇꯦ ꯀꯅꯥ ꯁꯥꯎꯅꯒꯦ ꯂꯩꯗꯅ ꯁꯨꯝ ꯍꯥꯏꯗꯤ ꯁꯥꯎꯅꯕ ꯈꯣꯠꯅꯕ ꯁꯨꯝ ꯁꯥꯎꯅꯕ ꯂꯩꯕꯗꯣ ꯐꯠꯇꯦ ꯁꯥꯎꯔꯗꯤ ꯁꯛ ꯊꯤꯖꯤꯜꯂꯦ ꯑꯗꯨꯅ ꯁꯨꯡꯁꯥꯎ ꯁꯥꯎꯔꯣꯏꯗꯕꯅꯤ ꯑꯗꯨꯝ ꯅꯣꯛꯀꯗꯕꯅꯤ ꯅꯣꯛꯅ ꯁꯥꯎꯁꯤ ꯁꯤꯔ ꯂꯣꯏꯔ ꯄꯨꯟꯁꯤꯁꯤꯗ ꯁꯥꯎꯅꯔꯒ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯃꯉꯣꯟꯗ ꯁꯨꯡꯁꯥꯎ ꯁꯥꯎꯕꯤꯗꯕꯅꯦ ꯑꯩꯗꯤ ꯁꯥꯎꯕ꯭ꯔꯥ ꯎꯝ ꯑꯩꯗꯤ ꯁꯥꯎꯕ꯭ꯔꯥꯅꯦ ꯈꯪꯗꯦ ꯑꯩꯈꯣꯏꯁꯤ ꯊꯪꯅꯕꯒꯤ ꯀꯃꯦꯟ ꯄꯥꯎꯑꯣ ꯊꯪꯅꯕꯒꯤ ꯚꯩꯌꯥꯁꯤꯗ ꯑꯝꯇ ꯍꯪꯉꯨꯁꯨ ꯑꯩ ꯁꯥꯎꯕ꯭ꯔꯥ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯁꯛꯂꯛꯑꯣ ꯍꯥꯏ ꯆꯥꯛ ꯑꯩ ꯁꯤ ꯆꯥꯔꯦ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯥꯝꯊꯔꯛꯑꯒꯦ ꯀꯃꯦꯟ ꯄꯥꯎꯑꯣ ꯀꯃꯦꯟ ꯌꯥꯝ ꯌꯥꯝꯃꯦ ꯆꯥꯕ ꯌꯥꯝ ꯐꯩ ꯃꯌꯦꯡ ꯄꯥꯛ ꯆꯥꯎꯔꯛꯄ ꯍꯥꯏꯅ ꯃꯌꯥꯝ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯀꯩꯒꯤꯅꯣ ꯈꯨꯠꯂꯩ ꯑꯁꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯄꯤꯛꯏꯗꯨꯕꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯨꯠꯂꯩ ꯑꯁꯤ ꯀꯩ ꯍꯥꯏꯅꯣ ꯃꯈꯥꯗ ꯀꯅꯥꯅꯣ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯤꯌꯦ ꯁꯤꯁꯦ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯁꯛꯂꯛꯀꯦ ꯏꯇꯩꯃ ꯍꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯀꯥꯜꯂꯦ ꯍꯥꯏꯗꯤ ꯀꯃꯦꯟꯁꯨ ꯃꯌꯥꯝ ꯏꯔꯛꯑꯦꯕꯀꯣ ꯆꯥꯛꯁꯨ ꯆꯥꯔꯤꯕꯅꯤꯅ ꯄꯥꯊꯣꯛꯄꯗꯣ ꯉꯝꯗ꯭ꯔꯦꯕ ꯆꯥꯛꯀ ꯇꯣꯛꯑꯀꯥꯟꯗ ꯐꯖꯅ ꯂꯥꯏꯐꯁꯦ ꯉꯁꯤ ꯌꯥꯝ ꯁꯥꯡꯅ ꯊꯥꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯊꯥꯗꯣꯏꯅꯦ ꯑꯩ ꯍꯌꯦꯡ ꯆꯠꯂꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯥ ꯍꯌꯦꯡꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯈꯔ ꯑꯣꯟꯁꯤꯟꯕꯤꯔꯛꯑꯒꯦ ꯅꯝꯕꯔ ꯄꯤꯔꯛꯄ ꯌꯥꯕ꯭ꯔꯣ ꯐ꯭ꯔꯦꯟꯅꯦ ꯑꯩꯈꯣꯏ ꯅꯝꯕꯔ ꯄꯤꯈ꯭ꯔꯕꯅꯦ ꯉꯁꯥꯏ 4 5 ꯇꯔꯨꯛ 4 5 ꯍꯥꯏꯈ꯭ꯔꯦ ꯀꯃꯦꯟ ꯈꯔ ꯄꯥꯔꯛꯑꯣ ꯅꯪꯅ ꯍꯥꯡꯈ꯭ꯔꯗꯤ ꯆꯥꯕ ꯇꯞꯅ ꯆꯥꯎ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯆꯥꯒꯦ ꯅꯪꯒꯤ ꯈꯥꯛꯀꯦ ꯌꯥꯝ ꯍꯥꯎꯗꯧꯕ ꯃꯥꯜꯂꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯍꯥꯎꯏꯀꯣ ꯑꯩ ꯀꯩꯅꯣ ꯄ꯭ꯔꯦꯡ ꯇꯧꯔꯝꯃꯣ ꯍꯥꯏꯕꯒꯨꯝ ꯍꯥꯏ ꯄ꯭ꯔꯦꯡꯁꯦ ꯈꯨꯗꯛꯇ ꯍꯦꯛꯇ ꯍꯥꯏꯗꯤ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯄ꯭ꯔꯦꯡ ꯌꯥꯔꯣꯏꯌꯦ ꯁꯤꯁꯇꯔ ꯍꯥꯏꯗꯣꯏꯔꯥ ꯕ꯭ꯔꯗꯔ ꯍꯥꯏꯗꯣꯏꯔꯥ
ꯄ꯭ꯔꯦꯡ ꯍꯥꯏꯁꯦ ꯃꯥ ꯁꯨꯛꯈꯪ ꯈꯪꯗ꯭ꯔꯀꯥꯟꯗ ꯇꯧꯗꯣꯏꯅꯦꯕ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯄ꯭ꯔꯦꯡ ꯇꯧꯕꯁꯤꯗꯤ ꯌꯥꯔꯣꯏꯕ ꯄ꯭ꯔꯦꯡꯅꯦ ꯃꯔꯛꯇ ꯅꯝꯕꯗꯅꯦ ꯐꯥꯕ ꯌꯥꯎꯕꯗ ꯑꯩꯈꯣꯏ ꯊꯥꯒꯠꯂꯛꯇꯕ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯐꯥꯕꯗ ꯍꯥꯏꯗꯤ ꯐꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕꯗꯣ ꯌꯦꯡꯕꯗ ꯚꯤꯗꯤꯑꯣ ꯃꯄꯨꯡ ꯐꯥꯗꯕꯗꯣ ꯏꯇꯩꯃꯒꯤ ꯄ꯭ꯔꯦꯡꯗ ꯇꯥꯃꯣꯒꯤ ꯈꯨꯁꯥꯎꯗꯣ ꯀꯥꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯅꯧꯅ ꯂꯨꯍꯣꯡꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ I'm new subscriber welcome thank you very much ꯍꯥꯏꯗꯤ ꯂꯨꯍꯣꯡꯉꯒ ꯂꯨꯍꯣꯡꯗꯧꯔꯕ ꯀꯥꯡꯕꯨꯁꯨꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯥꯛꯇꯧꯔꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒ ꯂꯣꯏꯅꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯗꯣ ꯑꯗꯨꯒ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯕꯤꯌꯣꯕꯀꯣ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯒꯦ ꯄꯨꯡ ꯑꯩꯈꯣꯏ 12:30ꯒꯨꯝꯕ ꯑꯗꯨꯝ ꯇꯥꯏ ꯃꯥꯗꯤ ꯄꯨꯡ 12 ꯑꯩ ꯄꯨꯡ 1:30 ꯇꯨꯝꯃꯦ ꯑꯩꯒꯤꯗꯤ ꯄꯥꯗ꯭ꯔꯦ ꯍꯥꯏ ꯑꯩꯒꯤ ꯄꯥꯗ꯭ꯔꯦ ꯄꯥꯏꯌꯦ ꯗꯗꯥ ꯀꯩ ꯂꯝꯗ ꯂꯩꯔꯤꯅꯣ ꯗꯗꯥ ꯌꯨꯄꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯁꯨ ꯚꯤꯗꯤꯑꯣ ꯂꯦꯞꯄ ꯌꯥꯔꯣꯏ ꯂꯦꯞꯄꯣꯏ ꯅꯤꯅꯦꯁꯦ ꯊꯧꯕꯥꯜꯗꯩꯅꯦ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯀꯥꯁꯦ ꯇꯥꯃꯣꯁꯦ ꯑꯥꯔꯃꯤꯗ ꯂꯩꯕꯅꯦ ꯅꯪ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯛꯑꯦ ꯃꯥ ꯊꯦꯡꯛ ꯌꯨ ꯑꯁ ꯑꯗꯨꯅ ꯌꯥꯝ ꯍꯔꯥꯎꯔꯤ ꯑꯩꯅ ꯀꯨꯏꯅ ꯍꯥꯏꯕ ꯇꯥꯗꯦꯕ ꯑꯗꯨꯒꯨꯝꯕꯗꯣ ꯊꯤꯕꯣꯡ ꯂꯥꯎꯔꯦ ꯁꯤꯗꯤ ꯊꯦꯡꯛ ꯌꯨ ꯄꯣꯠꯇꯤ ꯇꯧꯕꯩꯗꯤ ꯈꯔ ꯂꯥꯎꯋꯦ ꯅꯨꯄꯤ ꯐꯪꯗ꯭ꯔꯦ ꯐꯪꯅꯕ ꯕꯣꯔ ꯄꯤꯕꯤꯔꯝꯃꯣ ꯇꯥꯃꯣꯒ ꯏꯇꯩꯃꯒꯅ ꯄꯤꯕ ꯕꯣꯔꯁꯤ ꯊꯨꯡꯒꯗꯕ ꯃꯥꯜꯂꯦ ꯅꯨꯄꯤ ꯐꯖꯕ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕ ꯌꯥꯝꯅ ꯉꯧꯔꯣꯛ ꯉꯧꯕ ꯅꯨꯄꯤ ꯑꯃ ꯐꯪꯖꯔꯣ ꯍꯩꯁ ꯅꯪꯁꯦ ꯑꯩ ꯈꯤꯇꯪ ꯃꯨꯛꯇꯛ ꯇꯧꯕꯁꯤ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯅ ꯉꯧꯇꯛ ꯇꯧꯕꯒ ꯅꯨꯄꯤꯁꯦ ꯄꯨꯛ ꯐꯠꯇꯦ ꯍꯥꯏ ꯆꯨꯝꯕꯖꯥꯠꯅꯤ ꯉꯧꯕ ꯄꯜꯂꯤ ꯀꯩꯒꯤꯅꯣꯕ ꯉꯧꯕ ꯃꯨꯕꯗ ꯗꯤꯄꯦꯟ ꯇꯧꯗꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯀꯣ ꯐꯕ ꯄ꯭ꯂꯁ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯕ ꯍꯥꯏ ꯆꯤꯆꯦ ꯍꯥꯏ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏ ꯑꯆꯥꯔ ꯆꯥꯕ ꯉꯝꯃꯔꯣꯏ ꯑꯗꯨꯏꯅꯦ ꯑꯩꯅ ꯉꯁꯥꯏ ꯌꯥꯝ ꯑꯅꯤ ꯉꯝꯒꯗ꯭ꯔꯥ ꯆꯥꯒꯅꯨ ꯑꯃ ꯅꯪ ꯆꯈꯥꯎ ꯉꯝꯒꯗ꯭ꯔꯥꯅ ꯁꯣꯛꯑꯦ ꯍꯥꯏꯗꯥꯏ ꯆꯈꯥꯎ ꯁꯣꯛꯄꯗꯣ ꯆꯥꯒꯅꯨ ꯌꯥꯝ ꯍꯥꯏ ꯑꯩꯈꯣꯏ ꯂꯣꯏꯗꯣꯔꯦ ꯑꯗꯨꯗꯩ ꯍꯦꯛ ꯂꯣꯏꯕꯗꯩꯗꯤ ꯂꯣꯏꯔꯒꯨꯝꯕꯅꯦ ꯇꯟ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯇꯟ ꯑꯅꯤꯈꯛ ꯆꯥꯏꯌꯦꯕ ꯑꯍꯨꯝꯅꯦ ꯑꯍꯨꯝꯃꯨꯛ ꯉꯁꯤ ꯑꯍꯨꯝꯅꯣ ꯉꯔꯥꯡ ꯑꯅꯤꯅꯦ ꯉꯁꯤ ꯑꯍꯨꯝ ꯍꯧꯕ ꯉꯔꯥꯡꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯅꯦ ꯑꯩ ꯉꯔꯥꯡ ꯈꯔ ꯊꯦꯡꯅ ꯇꯨꯝꯃꯤꯗꯅꯀꯣ ꯑꯍꯤꯡꯗ ꯑꯃꯨꯛ ꯂꯥꯝꯃꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯃꯥꯏ ꯑꯍꯨꯝ ꯀꯃꯦꯟꯁꯦ ꯍꯧꯕ ꯑꯝꯇ ꯄꯥꯕꯤꯌꯨ ꯑꯦꯝꯗꯤ ꯃꯥꯏ ꯀꯃꯦꯟꯁꯦ ꯎꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯑꯩꯒꯤ ꯀꯃꯦꯟꯁꯤ ꯎꯗ꯭ꯔ ꯃꯥꯜꯂꯦ ꯎꯏꯌꯦ ꯎꯝ
ꯖꯔ ꯖꯔ ꯆꯦꯟꯈꯠꯈꯤꯕꯗ ꯌꯥꯎꯈꯤꯕ ꯍꯦꯛꯇ ꯑꯗꯨꯏꯅꯦ ꯀꯔꯤꯅꯣ ꯑꯦꯝꯗꯤꯒꯤ ꯎꯗ꯭ꯔꯦ ꯑꯃꯨꯛꯀ ꯏꯕꯤꯔꯛꯑꯣ ꯑꯦꯝꯗꯤ ꯍꯥꯏꯗꯣ ꯄꯥꯎ ꯀꯃꯦꯟꯁꯦ ꯑꯝꯇ ꯉꯥꯈꯣ ꯑꯝꯇ ꯁꯥꯏꯒꯦꯃꯦ ꯃꯣꯔꯣꯛꯀꯤ ꯑꯆꯥꯔꯗꯨꯁꯨ ꯃꯅꯨꯡꯗ ꯑꯩꯅ ꯁ꯭ꯇꯐꯤꯡ ꯇꯧꯋꯦꯕꯀꯣ ꯃꯁꯥꯂꯥꯁꯦ ꯀꯩꯅꯣꯒꯤ ꯀꯩꯕ ꯄꯔꯥꯊꯥꯒꯤ ꯀꯩꯅꯣꯅꯦ ꯑꯆꯥꯔꯅꯦꯕ ꯃꯣꯔꯣꯛ ꯑꯆꯥꯔꯗꯣ ꯔꯦꯠ ꯄꯤꯀꯜꯗꯣ ꯔꯦꯠ ꯆꯤꯂꯤ ꯄꯤꯀꯜ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛꯀꯤ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯕꯅꯤꯅ ꯀꯃꯦꯟꯗꯨꯁꯨ ꯌꯦꯡꯕꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯄꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯆꯥ ꯂꯣꯏꯗꯣꯔꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯄꯨꯂꯞ ꯄꯥꯔꯛꯑꯒꯦ ꯀꯩꯅꯣ ꯀꯃꯦꯟ ꯄꯥꯔꯣꯏꯗ꯭ꯔꯣ ꯕꯤꯠꯀ ꯂꯩꯇꯦ ꯌꯥꯝ ꯋꯥꯅ ꯏꯖꯔꯒ ꯑꯩ ꯂꯣꯏꯔꯦ ꯑꯩ ꯂꯣꯏꯔꯦ ꯀꯥꯏꯁꯤꯗꯤ ꯖꯦꯅꯦꯕꯥꯁꯦ ꯌꯥꯝ ꯅꯣꯏꯈꯠꯂꯝꯃꯦ ꯑꯩ ꯅꯣꯏꯔꯕꯅꯦ ꯌꯥꯝ ꯊꯤꯅ ꯅꯣꯏꯈꯠꯂꯕꯅꯦ ꯌꯥꯗ꯭ꯔꯕꯅꯦ ꯀꯔꯤꯅꯣ ꯆꯥꯔꯤꯗꯨ ꯇꯟ ꯆꯥꯏꯅꯦ ꯑꯩꯈꯣꯏ ꯑꯗꯣ ꯁꯥꯔꯤꯗꯨ ꯂꯣꯏꯔꯒ ꯉꯥꯉꯧ ꯇꯨꯀꯠꯆꯩ ꯍꯥꯏꯁꯦ ꯑꯃ ꯗꯥꯏꯂꯣꯛ ꯑꯃ ꯂꯩꯗꯥꯏꯅꯦ ꯁꯥꯏꯔꯤꯗꯨ ꯂꯣꯏ ꯉꯥꯡꯉꯨꯍꯦ ꯇꯨꯀꯠꯆꯈ꯭ꯔꯦꯍꯦꯗꯣ ꯏꯃꯨꯡꯗ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝ ꯂꯩ ꯌꯨꯄꯤꯒꯤ ꯃꯐꯝꯁꯨ ꯈꯔ ꯎꯠꯂꯛꯑꯣ ꯃꯄꯥꯟꯒꯤ ꯚꯤꯗꯤꯑꯣꯁꯨ ꯈꯔ ꯅꯝꯃꯛꯑꯣ ꯍꯣꯏ ꯕꯥ ꯅꯝꯃꯛꯀꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯄꯦꯟꯁꯤꯟ ꯆꯠꯂꯝꯗꯥꯏꯒꯤ ꯈꯔ ꯗꯣꯀꯨꯃꯦꯟ ꯈꯔ ꯁꯦꯝꯕ ꯁꯥꯕ ꯑꯗꯒꯤ ꯑꯥꯔ ꯑꯦꯝ ꯕꯤ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏ ꯈꯔ ꯈꯤꯇꯪ ꯆꯤꯜꯂꯞ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ 15 ꯗꯦꯖꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯥ ꯈꯔ ꯀꯣꯝꯃꯅꯦꯕ ꯑꯥꯔ ꯑꯦꯝ ꯕꯤ ꯍꯜꯂꯛꯑꯒꯗꯤ ꯑꯗ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯃꯄꯥꯟ ꯈꯔ ꯊꯣꯛꯑꯒ ꯅꯝꯃꯛꯑꯒꯦ ꯏꯁꯩ ꯁꯛꯄ ꯈꯣꯟꯖꯦꯜ ꯐꯖꯕꯅꯤ ꯏꯅꯥꯎꯁꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ ꯋꯥꯐꯝꯗꯤ ꯌꯥꯅꯈ꯭ꯔꯦ ꯗꯗꯥꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯁꯦ ꯉꯁꯥꯏꯗꯩ ꯈꯨꯝꯃꯛꯇꯦ ꯗꯗꯥꯁꯦ ꯋꯥꯄꯣꯛꯄꯤꯗꯩꯅꯦ ꯋꯥꯄꯣꯛꯄꯤ ꯍꯥꯏꯕꯗꯤ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯗꯣ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯌꯥꯝ ꯂꯩꯅꯕ ꯃꯥꯜꯂꯦ ꯗꯗꯥꯒ ꯏꯅꯝꯃꯒꯁꯦ ꯏꯅꯝꯃꯁꯨ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯌꯦ ꯐꯥꯒꯤ ꯈꯪꯅ ꯃꯤ ꯁꯥꯎꯍꯟꯗꯕ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯉꯥꯡꯕ ꯍꯩꯕꯁꯦ ꯏꯅꯝꯃꯒꯤ ꯄ꯭ꯂꯁ ꯄꯣꯏꯟ ꯑꯣꯏꯔꯦ ꯑꯁꯤꯅꯁꯨ ꯅꯨꯡꯁꯤꯜꯂꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯁꯥꯏ ꯂꯣꯏꯔꯒ ꯉꯥꯡꯉꯣꯏ ꯑꯗꯨꯗꯤ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯏꯇꯩꯃꯅ ꯅꯨꯄꯥꯗ ꯑꯦꯝ ꯖꯤ ꯑꯦꯁ ꯊꯥꯅꯕꯒꯤ ꯇꯥꯃꯣꯅ ꯄ꯭ꯔꯦꯡ ꯇꯧꯕꯗꯨ ꯏꯇꯩꯃꯅ ꯁꯥꯎꯕꯗꯨ ꯌꯥꯝ ꯄꯛꯆꯩꯌꯦ ꯍꯥꯏ ꯅꯠꯇꯦꯕ ꯏꯃꯥꯟꯅꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯔꯣꯅꯥꯜꯗꯣꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏꯁꯦ ꯇꯤꯟꯅꯔꯛꯄ ꯀꯥꯟꯗ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯅꯦ ꯍꯥꯏꯔꯒꯁꯨ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤꯗꯩ ꯍꯦꯟꯅꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯍꯥꯏꯗꯤ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯇꯤꯟꯅꯔꯛꯑꯦꯕ ꯑꯩꯈꯣꯏ ꯑꯩ ꯑꯅꯝꯕꯅ ꯏꯃꯥꯟꯅꯕꯅꯁꯨ ꯑꯅꯝꯕ ꯂꯣꯏꯅꯔꯛꯑꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯣ ꯑꯩ ꯏꯀꯥꯏꯁꯨ ꯏꯀꯥꯏꯕ ꯑꯗꯒꯤ ꯀꯩꯅꯣ ꯀꯔꯤꯅꯣ ꯑꯩ ꯇꯧꯔꯤꯁꯤꯕꯣꯅ ꯈꯜꯂꯒ ꯍꯥꯏꯗꯤ ꯑꯩ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯕꯤꯗꯣ ꯑꯗꯨ ꯇꯧꯔꯤꯅꯦꯕ ꯖꯔ ꯖꯔ ꯆꯦꯟꯈꯠꯈ꯭ꯔꯦ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯏꯁꯩ ꯑꯝꯇ ꯈꯟꯖꯒꯦ ꯌꯥꯝ ꯈꯟꯖꯒꯦ ꯈꯪꯖꯒꯦ
ꯌꯥꯝꯃꯦ ꯍꯥꯏꯔꯤꯁꯦ ꯎꯈꯤꯗ꯭ꯔꯦꯅꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯆꯥꯅꯨꯄꯥꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯚꯤꯗꯤꯑꯣꯗ ꯌꯥꯎꯈꯤꯗ꯭ꯔꯦ ꯃꯥ ꯀꯩꯅꯣꯗ ꯕꯣꯔꯗꯤꯡꯗ ꯂꯩꯌꯦ ꯕ꯭ꯔꯣ ꯅꯪꯁꯦ ꯑꯩꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯀꯅꯥ ꯂꯩꯍꯧꯗꯣꯏꯕ ꯑꯗꯨꯗꯤ ꯕ꯭ꯔꯣꯁꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯕ꯭ꯔꯣ ꯍꯥꯏꯕ ꯕ꯭ꯔꯣꯅ ꯍꯥꯏꯕ ꯋꯥꯁꯤ ꯇꯥꯕ ꯂꯣꯏ ꯅꯨꯡꯉꯥꯏꯌꯦ ꯕ꯭ꯔꯣꯁꯤ ꯁꯥꯎꯕ ꯍꯩꯔꯝꯗꯧ ꯃꯥꯟꯗꯦ ꯃꯥꯁꯦ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯒꯟꯗꯦꯕꯀꯣ ꯑꯗꯨꯒ ꯁꯥꯎꯔꯗꯤꯀꯣ ꯃꯥꯁꯦ ꯋꯥ ꯉꯥꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯝ ꯇꯧꯒꯜꯂꯦꯕꯀꯣ ꯑꯗꯨ ꯁꯥꯎꯕ ꯂꯣꯏꯔꯦ ꯃꯥꯏꯗꯤ ꯁꯥꯎꯔꯒ ꯍꯥꯏꯗꯤ ꯅꯨꯄꯥ ꯀꯔꯥꯒꯨꯝꯕ ꯂꯥꯎ ꯈꯣꯡꯕꯁꯨ ꯂꯩꯗꯅꯀꯣ ꯃꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯏ ꯃꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯦꯀꯣ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯃꯥꯅ ꯑꯃꯨꯛꯀꯣ ꯁꯥꯎꯔꯗꯤꯅꯦ ꯋꯥꯁꯦ ꯉꯥꯡꯗꯦꯕ ꯇꯥꯃꯣꯗꯤ ꯐꯖꯩ ꯅꯪꯗꯤ ꯊꯤ ꯍꯥꯏꯁꯤꯗꯤ ꯑꯔꯦ ꯌꯥꯔ ꯌꯦ ꯇꯣ ꯕꯦꯁꯇꯤ ꯍꯣꯒꯦ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩ ꯇꯨꯝꯃꯔꯣꯏ ꯈꯔ ꯋꯥꯠꯂꯤ ꯁꯨꯁꯤꯇ꯭ꯔꯥ ꯃꯧ ꯑꯣꯏꯔꯒ ꯍꯦꯛꯇ ꯅꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯄꯣꯛꯈꯥꯏꯗꯣꯔꯦ ꯀꯃꯥꯏꯅ ꯍꯟꯊꯗꯣꯏꯅꯣ ꯁꯤꯕꯨ ꯈꯪꯗꯦ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯈꯪꯗꯦ ꯃꯁꯤ ꯀꯔꯤ ꯃꯁꯤ ꯊꯤꯒꯠꯄꯗꯤ ꯌꯥꯕ ꯈꯔꯗꯤ ꯂꯩ ꯍꯥꯏꯗꯤ ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯆꯥꯕ ꯆꯤꯟꯖꯥꯛꯇꯣ ꯑꯗꯨꯝ ꯆꯥꯔꯤꯅꯤ ꯑꯗꯒꯤ ꯊꯛꯄ ꯏꯁꯤꯡꯗꯣ ꯑꯗꯨꯝ ꯊꯛꯏꯅꯤ ꯃꯁꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯂꯩ ꯂꯥꯏꯕꯛꯇꯣꯡ ꯍꯥꯏ ꯍꯁ ꯃꯁꯤ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁꯂꯝ ꯀꯤꯡ ꯍꯥꯏꯁꯦ ꯃꯁꯤ ꯂꯥꯏꯕꯛꯇꯣꯡ ꯍꯥꯏꯔꯛꯏꯕꯁꯤꯅꯗꯤ ꯃꯁꯤ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯒꯤ ꯀꯥꯡꯕꯨ ꯑꯣꯏꯗꯣꯏ ꯆꯠꯂꯦ ꯀꯟꯅ ꯊꯥꯅꯕ ꯍꯣꯠꯅꯔꯤ ꯆꯦꯁꯦ ꯇꯟ ꯌꯥꯝ ꯆꯥꯕ꯭ꯔꯥ ꯃꯥꯏꯗꯣ ꯇꯟ ꯃꯥꯜꯂꯦ ꯅꯨꯡꯁꯤ ꯄꯤꯁꯨꯝꯗꯣ ꯑꯃꯨꯛ ꯃꯨꯏ ꯃꯥ ꯄꯤꯁꯨꯝ ꯍꯧꯗꯕꯅꯦ ꯑꯩ ꯄꯤꯁꯨꯝ ꯍꯧꯗꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯄꯤꯁꯨꯝꯗꯤ ꯌꯥꯝꯅ ꯀꯤꯌꯔ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕ ꯑꯉꯥꯡꯅꯦꯕꯀꯣ ꯆꯍꯤ 12-13 ꯁꯨꯔꯦꯕ ꯑꯗꯨꯅ ꯀꯩ ꯍꯥꯏꯒꯦꯗ ꯑꯩꯁꯦ ꯏꯁꯤꯡ ꯌꯥꯗ꯭ꯔꯕ ꯏꯁꯤꯡ ꯌꯥꯟꯗꯦ ꯑꯗꯨꯗꯤ ꯊꯛꯄ ꯉꯝꯅꯤ ꯍꯥꯏꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯗꯨꯛꯁꯦ ꯊꯥꯕꯁꯦ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯄꯤꯁꯨꯝ ꯌꯦꯛꯇꯅ ꯗꯨꯛ ꯊꯥꯕ ꯊꯣꯛꯂꯛꯑꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯗꯣꯛꯈꯤꯕꯒꯤꯀꯣ ꯑꯩꯗꯤ ꯗꯨꯛ ꯊꯥꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯄꯤꯁꯨꯝ ꯑꯗꯨꯝ ꯌꯦꯛꯑꯦ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄ ꯃꯥꯏ ꯍꯦꯛ ꯇꯥꯕꯒ ꯏꯔꯨ ꯍꯦꯛ ꯂꯨꯕꯒ ꯑꯩ ꯄꯤꯁꯨꯝ ꯑꯗꯨꯝ ꯌꯦꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯄꯤꯁꯨꯝ ꯌꯥꯎꯗꯕꯒꯤ ꯑꯗ ꯄꯤꯁꯨꯝꯁꯦ ꯌꯦꯛꯇꯕꯤꯗ ꯑꯩꯅ ꯗꯨꯛ ꯊꯥꯊꯣꯛꯄꯁꯦ ꯏꯅꯝꯃ ꯅꯪ ꯄꯤꯁꯨꯝꯗꯤ ꯄꯤꯁꯨꯝꯗꯤ ꯍꯥꯏꯔꯦ ꯑꯗ ꯑꯩꯅ ꯄꯤꯁꯨꯝ ꯂꯣꯏ ꯐꯥꯟꯗꯠꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯅ ꯊꯥꯖꯗꯦꯕꯀꯣ ꯀꯩꯗꯧ ꯐꯥꯟꯗꯠꯂꯤꯅꯣ ꯏꯅꯝꯃꯅ ꯀꯩꯗꯧ ꯐꯥꯟꯗꯠꯂꯤꯅꯣ ꯐꯥꯟꯗꯠꯇꯕꯅ ꯍꯦꯟꯅ ꯐꯖꯩꯒ ꯍꯥꯏꯔꯤ I like your teeth ꯑꯩꯒꯤ ꯌꯥꯁꯦ ꯃꯤꯅꯗꯤ ꯐꯖꯩ ꯍꯥꯏ ꯑꯗꯣ ꯑꯩꯅꯗꯤ ꯄꯥꯝꯖꯗꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯊꯥꯒꯠꯂꯛꯀꯦ ꯆꯦꯁꯦ ꯇꯟ ꯌꯥꯝ ꯆꯥꯕ ꯃꯥꯜꯂꯦ ꯄꯤꯁꯨꯝꯗꯣ ꯅꯪ ꯃꯨꯛ ꯃꯨꯏ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯦꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯌꯨ ꯍꯥꯏ ꯑꯩꯒ ꯇꯥꯃꯣꯒ ꯄꯨꯂꯞ ꯑꯗꯨꯝ ꯄꯥꯏꯕꯅꯦ ꯅꯝꯕꯔꯁꯦ ꯑꯗꯨꯝ ꯁꯦꯝꯇ ꯁꯛꯂꯛꯑꯣ ꯍꯥꯏꯀꯣ ꯑꯁꯂꯥꯝ ꯀꯤꯡ ꯕ꯭ꯔꯦꯟꯗꯟ ꯅꯪ ꯀꯣꯛꯀꯤ ꯍꯤꯗꯥꯛ ꯆꯥꯕ꯭ꯔꯣ ꯂꯥꯏꯚ ꯌꯦꯡꯉꯒ ꯁꯤꯊꯗꯣꯏ ꯉꯥꯏ ꯂꯩꯗꯣ ꯏꯪꯗ꯭ꯔꯗꯤ ꯊꯣꯛꯈꯣ ꯑꯩꯁꯤꯗꯤ ꯈꯟꯅꯒꯅꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯃꯥꯏ ꯀꯃꯦꯟꯁꯤꯁꯨ ꯅꯨꯡꯉꯥꯏ ꯁꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯩ ꯈꯨꯝꯅꯕ ꯑꯟꯁꯔ ꯅꯣꯛꯅꯤꯡꯅꯕ ꯑꯟꯁꯔ ꯑꯣꯏꯕꯒꯤ ꯀꯣꯏꯁꯟꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯅꯨꯡꯉꯥꯏꯕ ꯑꯩ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯆꯦ ꯀꯩ ꯆꯥꯒꯦ ꯌꯥꯝ ꯐꯖꯩꯗꯣ ꯑꯁ ꯃꯁꯤ ꯀꯩꯅꯣꯅꯤ ꯐꯣꯟꯒꯤ ꯀꯃꯥꯜ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯦ ꯑꯗꯨꯅ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯆꯦꯅ ꯋꯥ ꯉꯥꯡꯕꯁꯦ ꯗꯗꯥꯗꯣ ꯃꯁꯛ ꯐꯖꯏ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯖꯦꯅꯤꯕꯥ ꯁꯨ ꯌꯥꯝ ꯐꯖꯩꯗ ꯅꯣꯛꯄꯗ ꯔꯥꯁꯤ ꯌꯥꯝ ꯂꯩꯌꯦ ꯍꯤ ꯒꯥꯖꯨ ꯍꯥꯏꯔꯤ ꯕ꯭ꯔꯣꯒ ꯏꯇꯩꯃꯒꯁꯦ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯉꯤ ꯎꯅꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯝ ꯊꯤ ꯌꯥꯏ ꯑꯁ ꯑꯃꯨꯛꯇꯪ ꯅꯠꯇꯦ ꯑꯗꯨꯝ ꯎꯅꯁꯦ ꯍꯥꯏꯔꯛꯇꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯄꯦꯜꯂꯦ ꯎꯅꯔꯒꯨꯝꯁꯤꯒ ꯍꯥꯏꯕ ꯃꯇꯥꯡꯗꯣ ꯌꯧꯔꯛꯇꯣꯏꯅꯦ ꯎꯅꯁꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯃꯜꯂꯛꯇꯅ ꯍꯣꯏ ꯍꯥꯏ ꯃꯤꯃꯥꯡꯗ ꯌꯥꯝꯅ ꯆꯥꯔꯛꯀꯅꯨ ꯊꯕꯨꯛ ꯅꯥꯅꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ
ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛꯅꯦ ꯑꯗꯨꯅꯅꯦ ꯔꯨꯇꯤꯟꯁꯦ ꯀꯥꯏꯍꯟꯅꯤꯡꯗꯕ ꯆꯥꯕꯒꯤ ꯑꯇꯩ ꯑꯇꯩꯗꯤ ꯅꯠꯇꯦ ꯔꯨꯇꯤꯟ ꯍꯥꯏꯗꯤ ꯆꯥꯕꯒꯤ ꯔꯨꯇꯤꯟꯁꯦ ꯌꯥꯝ ꯀꯥꯏꯖꯅꯤꯡꯗꯕꯗꯣ ꯁꯠ ꯁꯠꯀ ꯂꯪꯁꯤꯜꯂꯛꯑꯦ ꯆꯥꯅꯕꯒꯥꯁꯦ ꯕ꯭ꯔꯣꯁꯦ ꯋꯥ ꯉꯥꯡꯅꯗꯦ ꯆꯤꯆꯦ ꯕ꯭ꯔꯣꯁꯦ ꯂꯨꯅ ꯇꯧꯀꯣ ꯕ꯭ꯔꯣ ꯑꯪꯒꯨꯔ ꯌꯥꯝ ꯍꯣꯡꯉꯦ ꯁꯤꯗ ꯀꯤꯂꯣꯗ ꯂꯨꯄꯥ 60ꯈꯛ ꯄꯤ ꯑꯗꯨꯁꯨ ꯈꯨꯆꯥꯎ ꯑꯃꯅꯦ ꯑꯗꯨꯏꯅ ꯅꯪ ꯑꯪꯒꯨꯔ ꯀꯥꯂꯦꯖꯥ ꯈꯨꯆꯥꯎ ꯇꯧꯔꯤꯁꯦ ꯑꯪꯒꯨꯔꯗ ꯅꯠꯇꯦꯍꯦ ꯍꯣꯡꯉꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯪꯒꯨꯔ ꯍꯣꯡꯉꯦ ꯇꯁꯦꯡꯅ ꯕ꯭ꯔꯣꯁꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯕ꯭ꯔꯣ ꯍꯥꯏꯕ ꯋꯥꯁꯤ ꯇꯥꯕ ꯂꯣꯏꯅ ꯅꯨꯡꯉꯥꯏꯌꯦ ꯕ꯭ꯔꯣꯁꯤ ꯁꯥꯎꯕ ꯍꯩꯔꯝꯗꯧ ꯃꯥꯟꯗꯤꯌꯦ ꯆꯦ ꯇꯟ ꯌꯥꯝ ꯆꯥꯕ꯭ꯔꯣ ꯆꯥꯒꯅꯨ ꯅꯣꯏꯅꯤꯌꯦ ꯅꯣꯏꯅꯤ ꯍꯥꯏ ꯇꯟꯅ ꯐꯩ ꯍꯥꯏꯌꯦ ꯇꯟꯁꯦ ꯑꯩ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯏꯗꯥꯗꯤ ꯈꯔ ꯐꯠꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯇꯥꯅꯦꯕ ꯑꯩꯅ ꯆꯥꯏꯁꯦ ꯑꯗꯣ ꯑꯪꯒꯨꯔꯗꯤ ꯌꯥꯝ ꯆꯥꯎ ꯇꯟꯅ ꯈꯔ ꯐꯩ ꯍꯥꯏꯌꯦ ꯈꯪꯗꯦ ꯆꯦꯒꯤ ꯍꯩꯗꯣ ꯂꯣꯏ ꯆꯥꯗꯣꯏꯔꯣ ꯆꯥꯗꯣꯏꯅꯦ ꯃꯕꯨꯛ ꯌꯥꯝ ꯐꯗꯧ ꯃꯥꯜꯂꯦ ꯆꯦꯁꯦ ꯑꯩ ꯌꯥꯝ ꯊꯤ ꯐꯈ꯭ꯔꯖꯥꯠꯅꯦ ꯈꯪꯗꯕ ꯀꯌꯥꯅꯗꯤ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯈꯪꯗꯕ ꯀꯅꯥꯅ ꯀꯔꯤ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡꯁꯤꯅ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯈꯪꯗꯕꯩ ꯋꯥꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯦ ꯔꯦꯗꯤꯑꯣ ꯂꯤꯂꯥꯗꯒ ꯀꯨꯝꯕ ꯌꯥꯔꯦ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯃꯦꯙꯥꯖꯤꯠ ꯍꯥꯏꯕꯗꯨꯅꯦ ꯑꯗꯣ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯑꯣꯏꯅ ꯊꯣꯛꯈꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯔꯤ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯅꯔꯒꯦ ꯈꯟꯅꯒꯅꯣ ꯈꯟꯖꯒꯦ ꯁꯛ ꯑꯣꯏꯗ꯭ꯔꯣ ꯍꯧꯔꯁꯦ ꯍꯥꯏ ꯏꯁꯩ ꯈꯟꯖꯒꯦ ꯁꯛ ꯑꯣꯏꯗ꯭ꯔꯣ ꯍꯧꯔꯁꯦ ꯑꯕꯤ ꯌꯨꯝꯅꯥꯝ ꯆꯦꯅ ꯍꯦꯜꯂꯦ ꯐꯖꯕ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯑꯣꯏꯅꯤꯀꯣ ꯍꯥꯏꯔꯦ ꯈꯟꯅꯒꯅꯨ ꯍꯥꯏ ꯆꯦ ꯕ꯭ꯔꯣꯒ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯁꯛꯇꯨ ꯎꯔꯗꯤ ꯈꯪꯗꯧ ꯃꯥꯜꯂꯤ ꯈꯪꯉꯒ ꯂꯦꯛꯊꯕꯗ ꯌꯥ ꯂꯣꯏ ꯀꯦꯜꯂꯦ ꯍꯥꯏꯕ ꯃꯩꯇꯥꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯜꯂꯤꯁꯦ ꯏꯁꯩ ꯑꯃꯇ ꯈꯟꯖꯔꯛꯀꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯩ ꯈꯟꯕꯤꯌꯨ ꯃꯤ ꯁꯧ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯣ ꯃꯤ ꯁꯧ ꯃꯤꯁꯧ ꯍꯥꯏꯕ꯭ꯔꯣ ꯑꯣ ꯑꯁ ꯃꯤꯁꯧ ꯆꯪꯉꯣ ꯈꯪꯉꯕ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯏꯌꯥꯝꯕꯒ ꯏꯆꯦꯒꯒꯤ ꯄ꯭ꯔꯦꯡꯇꯨ ꯃꯩ ꯇꯥꯕꯅꯤꯀꯣ ꯍꯥꯏꯅꯤ ꯃꯥ ꯍꯥꯏꯁꯦ ꯑꯁꯦꯡꯕꯩꯔꯣ ꯏꯇꯩꯃ ꯑꯗꯨꯗꯤ ꯅꯍꯣꯏ ꯑꯅꯤ ꯑꯩꯒ ꯎꯅꯔꯗꯤ ꯂꯥꯏꯕꯛ ꯊꯤꯖꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯀꯔꯤ ꯄꯣꯡꯉꯣ ꯍꯥꯏꯔꯤꯖꯥꯠꯅꯣ ꯃꯥꯏꯁꯦ ꯗꯗꯥ ꯆꯤꯆꯦ ꯂꯞ ꯌꯨ ꯇꯨ ꯈꯪꯉꯦ ꯅꯣꯏ ꯁꯤꯒꯤ ꯃꯔꯝ ꯌꯥꯝ ꯅꯣꯛꯄꯒꯤꯅꯦ ꯑꯩꯁꯨ ꯌꯥꯝ ꯅꯣꯛꯑꯦ ꯑꯗꯨꯅꯦ ꯑꯩ ꯌꯥꯝ ꯅꯣꯛꯑꯦ ꯅꯣꯛꯄꯗꯤ ꯑꯁ ꯅꯣꯛꯄꯗꯤ ꯗꯣꯛꯇꯔꯅ ꯅꯣꯛꯄꯁꯦ ꯚꯤꯇꯥꯃꯤꯟ ꯌꯥꯝ ꯑꯣꯏ ꯚꯤꯇꯥꯃꯤꯟ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯄꯩꯁꯥ ꯇꯤꯡꯗꯅ ꯅꯣꯛꯑꯒꯦꯅ ꯃꯁꯤꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯄꯅꯦ ꯑꯩꯁꯨ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯆꯦ ꯑꯃ ꯂꯩ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯅꯕꯥꯅꯤꯒꯤ ꯂꯥꯏꯐ ꯌꯦꯡꯕꯗ ꯅꯣꯛꯄꯗ ꯑꯩ ꯉꯥꯎꯔꯕ ꯍꯪꯉꯛꯑꯦ ꯑꯍꯜꯈꯩꯅ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯛꯑꯣ ꯕ꯭ꯔꯣꯁꯦ ꯍꯧꯖꯤꯛ ꯀꯩ ꯂꯝꯗ ꯂꯩꯔꯤꯒꯦ ꯏꯁꯩ ꯈꯟꯕꯤꯔꯛꯑꯣ ꯑꯩ ꯏꯁꯩ ꯑꯃ ꯁꯛꯆꯔꯛꯀꯦ ꯀꯅꯥꯅꯣꯝ ꯏꯁꯩ ꯈꯟꯕꯤꯔꯛꯑꯣ ꯗꯗꯥꯁꯨ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯅ ꯃꯌꯥꯝ ꯃꯔꯛꯇ ꯁꯦꯂꯦꯛꯁꯟ ꯇꯧꯔ ꯈꯜꯂꯤꯅꯦ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯕꯝꯕꯨꯂꯥ ꯃꯥꯟꯖꯜꯂꯛꯑꯦ ꯀꯩ ꯃꯊꯦꯜ ꯐꯨꯙꯔꯛꯇꯅ ꯃꯤ ꯍꯦꯔꯣ ꯀꯨꯝꯒꯦꯅ ꯂꯩ ꯀꯥꯟꯁꯤꯗ ꯑꯗꯨꯗꯅꯦ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯊꯤꯡꯖꯤꯟꯈꯤꯗꯣꯏꯁꯦ ꯀꯩ ꯂꯝꯗ ꯄꯣꯁꯇꯤꯡ ꯇꯥꯔꯤꯒꯦ ꯌꯨꯄꯤꯗ ꯇꯥꯔꯦ ꯕ꯭ꯔꯣꯗꯤ ꯁꯛ ꯐꯖꯈꯠꯂꯛꯏ ꯏꯆꯦ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯆꯤꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯆ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯑꯃꯇ ꯁꯛꯄꯤꯔꯛꯑꯣ ꯆꯦ ꯃꯅꯤꯡ ꯈꯔ ꯍꯟꯇꯣꯛꯑꯣ ꯀꯦꯃꯦꯔꯥ ꯃꯅꯨꯡꯗ ꯑꯣ ꯃꯥꯏ ꯒꯣꯠ ꯁꯦ ꯑꯃ ꯐꯖꯅ ꯎꯠꯂꯛꯑꯒꯦꯁꯦ
ꯃꯅꯤꯡ ꯍꯟꯇꯣꯛꯍꯜꯂꯒꯦ ꯃꯃꯥꯏ ꯌꯥꯝ ꯆꯥꯎꯕꯅꯦ ꯐꯣꯟ ꯄꯣꯛꯈꯥꯏꯗꯣꯔꯦ ꯀꯦꯃꯦꯔꯥ ꯃꯅꯨꯡꯗ ꯆꯪꯗꯣꯔꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯎꯗꯦ ꯑꯩ ꯇꯁꯦꯡꯅꯀꯣ ꯃꯤꯠꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯝꯇ ꯀꯩꯅꯣ ꯇꯧꯔ ꯑꯩ ꯐꯣꯟꯗ ꯆꯣꯡꯁꯤꯜꯂꯦ ꯍꯥꯏꯔꯦ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯄꯥꯕꯗ ꯑꯃ ꯄꯥꯔꯤꯉꯩꯗ ꯑꯃ ꯄꯨꯛꯂꯥꯛ ꯂꯥꯛꯁꯟꯕꯅꯤꯅ ꯆꯣꯡꯁꯤꯜꯂꯛꯇꯧ ꯃꯥꯜꯂꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯇꯦꯔꯤ ꯃꯦꯔꯤ ꯃꯦꯔꯤ ꯇꯦꯔꯤ ꯁꯛꯂꯛ ꯑꯣꯏꯌꯦ ꯑꯗꯨ ꯌꯥꯝ ꯂꯤꯔꯦꯗ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯛꯁꯦ ꯃꯌꯥꯝ ꯌꯥꯝ ꯅꯣꯛꯀꯅꯨ ꯍꯥꯏ ꯌꯥꯝꯅ ꯀꯩꯅꯣ ꯗꯗꯥ ꯔꯥꯁꯤ ꯔꯥꯁꯤ ꯌꯥꯝ ꯂꯩꯕꯅꯦ ꯂꯩꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯄꯤꯕꯤꯅꯤ ꯑꯩꯅ ꯀꯅꯥꯅꯣ ꯁꯤꯁꯦ ꯃꯃꯤꯡꯒ ꯌꯦꯡꯉꯤꯁꯤꯗꯤ ꯆꯤꯡꯊꯔꯒ ꯁꯛ ꯀꯩꯅꯣ ꯐꯖꯅꯕ ꯅꯣꯛꯄꯗꯤ ꯊꯣꯡꯁꯨ ꯂꯥꯎꯅ ꯍꯥꯡꯂꯒꯦ ꯅꯌꯣꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯣ ꯂꯥꯞꯅ ꯂꯩꯕ ꯂꯝ ꯑꯗꯨꯗꯨꯔꯣ ꯊꯣꯡꯁꯨ ꯂꯥꯎꯅ ꯍꯥꯡꯂꯒꯦ ꯑꯗꯨꯗꯤ ꯑꯗꯨꯅꯦ ꯑꯗꯨꯒ ꯑꯩ ꯐꯥꯗꯕ ꯑꯗꯨꯗꯣ ꯗꯗꯥꯁꯨ ꯂꯥꯛꯑꯣ ꯑꯩꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯎꯔꯤꯡ ꯑꯃ ꯆꯣꯡꯊꯣꯔꯛꯑꯦ ꯑꯗꯨꯅꯦ ꯕꯥ ꯃꯤ कहीं मिले हो तुम हमको बड़े नसीबों से चुराया है मैंने काउग्रेदा इसलिए से है तेरी मोहब्बत के सांसें मिली है सजा रहना दिल सदा रहना है खंग आई फाजा करीब होके ꯏꯌꯥꯝꯕꯁꯦ ꯇꯞꯇꯥ ꯏꯁꯩ ꯁꯛꯂꯛꯑꯣ ꯇꯞꯇꯥ ꯏꯁꯩꯗꯤ ꯉꯍꯥꯟꯋꯥꯏ ꯌꯥꯝ ꯐꯥꯈꯤꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯁꯛꯁꯤꯗ ꯇꯞꯇꯥꯒ ꯑꯍꯟ ꯆꯥꯟꯅꯔꯣꯏꯗ ꯑꯣꯏꯔꯛꯄꯩꯔꯥ ꯈꯪꯗꯦꯕ ꯑꯩ ꯁꯛꯁꯤꯗ ꯇꯞꯇꯥ ꯃꯟꯗꯥꯀꯤꯅꯤꯒꯤ ꯁꯛꯄꯤꯌꯣ ꯏꯇꯩꯃ ꯃꯅꯤꯄꯨꯔꯤ ꯏꯁꯩꯗꯣ ꯁꯛꯑꯣ ꯀꯩꯅꯣ ꯐꯝ ꯁꯗꯥꯅꯟꯗꯒꯤꯁꯨ ꯁꯛꯂꯣ ꯍꯥꯏ ꯑꯗꯒꯤ ꯁꯗꯥꯅꯟꯗꯒꯤ ꯑꯃꯈꯛꯇ ꯁꯛꯂꯛꯑꯣ ꯍꯥꯏ ꯁꯗꯥꯅꯟꯗ ꯏꯁꯩ ꯑꯃ ꯁꯛꯄꯤꯌꯨ ꯁꯗꯥꯅꯟꯗꯒꯤ ꯏꯁꯩ ꯁꯛꯑꯣ ꯁꯛꯑꯣ ꯁꯗꯥꯅꯟꯗ ꯏꯁꯩ ꯀꯩꯀꯩ ꯂꯩꯒꯦ ꯁꯗꯥꯅꯟꯗ ꯏꯁꯩ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯇꯞꯇꯥ ꯔꯣꯡ ꯅꯝꯕꯔꯗꯣ ꯀꯃꯥꯏꯅ ꯍꯧꯕꯗꯨꯕꯣ ꯈꯪꯗꯦ ꯑꯩꯁꯨ ꯇꯞꯇꯥꯒꯤ ꯏꯁꯩ ꯌꯥꯝ ꯇꯥꯗꯦ ꯑꯩ ꯐꯣꯟꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯐꯦꯠ ꯇꯥꯔꯒꯗꯤ ꯍꯥꯏꯐꯦꯠ ꯃꯌꯦꯛꯇꯨ ꯈꯪꯉꯒꯗꯤ ꯁꯛꯄ ꯂꯥꯏꯅꯦꯕ ꯑꯩ ꯐꯣꯟ ꯄꯣꯛꯄꯤꯒꯦ ꯑꯩ ꯐꯣꯟ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯁꯤ ꯂꯩꯔꯦ ꯅꯪ ꯐꯣꯟ ꯀꯩꯅꯣ ꯈꯨꯖꯤꯁꯦ ꯇꯝꯂꯕꯅꯤ ꯁꯛꯂꯛꯑꯣ ꯈꯨꯖꯤꯁꯦ ꯇꯝꯂꯕꯅꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯍꯥꯏꯗꯣꯛꯂꯨꯅꯨ ꯀꯅꯥꯗ ꯂꯤꯊꯣꯛꯂꯨꯅꯨ ꯋꯥꯔꯤꯁꯦ ꯍꯥꯏꯗꯣꯛꯂꯨꯅு ꯀꯅꯥꯗ ꯂꯤꯊꯣꯛꯂꯨꯅꯨ ꯋꯥꯔꯤꯁꯦ ꯀꯅꯥ ꯈꯪꯍꯟꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ ꯊꯃꯣꯏꯗ ꯂꯣꯟꯅ ꯈꯨꯗꯣꯜꯒꯤ ꯑꯔꯊ ꯈꯪꯗ ꯂꯧꯁꯤꯟꯕꯤꯈ꯭ꯔꯕꯗ ꯀꯔꯤꯒꯨꯝꯕꯗ ꯋꯥꯔꯧꯍꯧꯔꯅꯤ ꯊꯃꯣꯏꯁꯤꯅ ꯅꯣꯡ ꯆꯨꯕ ꯁꯣꯏꯗ꯭ꯔꯦꯕꯣ ꯍꯥꯏꯁꯤꯗꯤ ꯏꯇꯩꯃꯁꯦ ꯈꯣꯟꯖꯦꯜ ꯌꯥꯝ ꯅꯨꯡꯁꯤ ꯔꯣꯡ ꯁꯤꯡꯒꯔ ꯅꯝꯕꯔ ꯑꯣꯏꯕ ꯌꯥꯅꯤ ꯍꯥꯏ ꯇꯞꯇꯥ ꯑꯗꯒꯤ ꯗꯗꯥꯒꯤ ꯀꯩ ꯍꯥꯏꯅꯣ ꯄꯨꯡꯁꯤꯗꯤ ꯑꯩ ꯈꯤꯜꯂꯤꯅꯦ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯆꯦ ꯀꯩ ꯏꯁꯩꯅꯣ ꯍꯥꯏꯔꯛꯑꯣ ꯆꯨꯝꯒꯦ ꯈꯜꯂꯤ ꯏꯁꯩ ꯌꯥꯝ ꯍꯤꯃꯥꯏꯁꯤꯁꯨ ꯐꯖꯩ ꯉꯝꯗꯦꯅ ꯍꯧꯕ ꯆꯨꯝꯒꯦ ꯈꯜꯂꯤ ꯍꯤꯃꯥꯏꯁꯤꯁꯨ ꯉꯝꯗꯦ ꯃꯥꯂꯪꯒꯤ ꯆꯍꯨꯝꯁꯦ ꯌꯥꯝ ꯀꯜꯂꯤ ꯆꯨꯝꯒꯦ ꯈꯜꯂꯤ ꯍꯤꯃꯥꯏꯁꯤꯁꯨ ꯉꯝꯗꯦ ꯃꯥꯂꯪꯒꯤ ꯆꯍꯨꯝꯁꯦ ꯌꯥꯝ ꯀꯜꯂꯤ ꯅꯪ ꯃ꯭ꯌꯨꯖꯤꯛꯇꯣ ꯑꯩꯒ
ꯄꯨꯕ ꯉꯝꯗꯦ ꯍꯥꯏꯕ ꯌꯥꯝ ꯐꯤꯡꯅ ꯊꯤꯟꯈꯤꯕ ꯅꯪꯒꯤꯗꯣ ꯇꯝ ꯊꯤꯜꯂꯒꯦꯁꯦ ꯊꯤꯜꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯁꯦ ꯅꯝꯕꯔ ꯄꯤꯔꯝꯃꯤ ꯃꯥꯏꯗꯨꯁꯨ ꯄꯤꯔꯛꯏ ꯃꯥꯏꯊꯣꯡ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯇꯧꯔꯨꯏ ꯁꯤꯁꯦ ꯏꯁꯩꯁꯛꯑꯣ ꯅꯨꯡꯁꯤ ꯅꯨꯄꯥꯝꯅ ꯃꯥꯏꯊꯣꯡꯕ ꯄꯥꯏꯔꯛꯄꯗ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯕ ꯂꯝꯕꯤ ꯊꯝꯖꯩ ꯁꯛꯂꯛꯑꯣꯌꯦ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯂꯣꯠꯂꯝꯕꯤ 이까이 피지 오이리비 이까이 피지 오이리비 성랑니 ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯣꯝꯄꯛ ꯂꯦꯞꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯁꯪꯕ ꯍꯥꯅꯧꯅ ꯆꯔꯩ ꯊꯣꯟꯕ ꯇꯥꯝꯅ ꯁꯟꯗꯣꯛꯄ ꯂꯝꯍꯥꯡꯅ ꯐꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯗꯗꯥꯒꯤ ꯆꯤꯆꯦꯒ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅꯤ ꯍꯅꯨꯔꯕ ꯐꯥꯎꯗ ꯑꯃ ꯍꯅꯨꯕ ꯍꯅꯨꯕꯤꯒ ꯁꯥꯟꯅꯒ ꯌꯥꯝ ꯍꯅꯨꯔꯀꯥꯟꯗꯒ ꯇꯧꯕꯗꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯇꯣꯏꯁꯦ ꯑꯩꯈꯣꯏ ꯈꯔ ꯖꯨꯟꯗ ꯋꯥꯠꯂꯤ ꯊꯣꯛꯂꯛꯑꯅꯤ ꯖꯨꯟꯗ ꯃꯊꯛꯀꯤ ꯏꯇꯩꯃ ꯇꯥꯃꯣꯁꯦ ꯌꯥꯝꯅ ꯆꯥꯅꯩ ꯍꯥꯏ MN ꯀꯩꯀꯩꯅꯣ ꯌꯥꯝ ꯏꯔꯦ ꯋꯥꯎ ꯍꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯁꯤꯁꯤ ꯆꯦꯛ ꯀꯌꯥꯝ ꯀꯨꯏꯅꯁꯨ ꯅꯝꯕꯔ ꯄꯤꯔꯝꯃꯤ ꯃꯥꯏꯗꯨꯁꯨ ꯄꯤꯔꯛꯏ ꯌꯨꯝ ꯍꯦꯛ ꯆꯦ ꯖꯦꯅꯤꯕꯥ ꯌꯧꯕꯒ ꯑꯩ ꯍꯥꯏꯔꯦ ꯇꯧꯔꯨꯏ ꯅꯨꯄꯥꯝꯅ ꯄꯥꯏꯔꯛꯄꯗ ꯊꯝꯖꯩ ꯁꯤ ꯏꯁꯩ ꯁꯛꯂꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯀꯩ ꯍꯥꯏꯅꯣ ꯀꯌꯥꯝ ꯑꯁꯣꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯣꯝꯅ ꯑꯁꯨꯝꯅ ꯈꯥꯡꯗꯨꯅ ꯂꯦꯟꯈꯤꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯋꯥꯈꯜ ꯀꯔꯝꯅ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯑꯩꯅ ꯅꯪꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯈꯥꯡꯗꯨꯅ ꯀꯃꯦꯟꯁꯦ ꯁ꯭ꯋꯥꯏꯗꯩ ꯆꯤꯡꯗ ꯂꯩꯔꯦ ꯁꯥꯠꯄꯤ ꯏꯉꯩ ꯆꯤꯅꯗꯅ ꯀꯦꯟꯈꯤꯕ ꯃꯌꯥꯝ ꯏꯁꯩ ꯇꯥꯃꯤꯟꯅꯁꯦ ꯏꯁꯩ ꯑꯗꯨꯝ ꯈꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯀꯃꯦꯟꯁꯦ ꯌꯦꯡꯉ ꯑꯗꯨꯝ ꯁꯛꯍꯜꯂꯛꯑꯒꯦ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯅ ꯗꯥ ꯆꯤꯆꯦꯒ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄ ꯄꯥꯔꯇꯤ ꯑꯃ ꯇꯧꯁꯦ ꯁꯤꯌꯣꯔ ꯃꯗꯨꯁꯨ ꯁꯣꯏꯗꯕꯤꯅꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯩꯒ ꯍꯧꯗꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯑꯦ ꯍꯧꯖꯤꯛ ꯑꯩ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯩ ꯍꯧꯔꯦ ꯊꯦꯡꯛꯁꯦ ꯌꯥꯝ ꯀꯩꯅꯣ ꯍꯔꯥꯎꯕꯤ ꯍꯥꯏꯔꯦ ꯌꯥꯝ ꯏꯁꯩ ꯁꯛꯄꯤꯕꯒꯤ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯅꯦ ꯍꯥꯏ ꯑꯩ ꯍꯧꯖꯤꯛꯀꯤ ꯇꯞꯇꯥꯒꯤꯗꯣ ꯌꯥꯝ ꯁꯛꯆꯅꯤꯡꯕꯀꯣ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯅ ꯑꯩꯅ ꯁꯛꯈꯤꯕ ꯏꯁꯩꯅꯦꯕ ꯇꯞꯇꯥꯒꯤ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯏꯁꯩ ꯇꯝꯂꯛꯄ꯭ꯔꯣ ꯇꯝꯂꯛꯇꯦꯗ ꯇꯥꯃꯣ ꯏꯅꯝꯃ ꯕꯤꯠꯁꯦ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯁꯤꯌꯦ ꯅꯨꯡꯉꯥꯏꯌꯦ ꯕꯤꯠ ꯂꯩ ꯅꯨꯡꯉꯥꯏ ꯂꯩꯒꯗꯕꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯆꯦ ꯂꯩꯕꯤꯌꯣ ꯍꯣꯏꯅ ꯂꯩꯖꯦ ꯀꯩ ꯂꯝꯗꯅꯣ ꯌꯨꯄꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯍꯥꯏꯌꯦ ꯏꯁꯩꯁꯨ ꯌꯥꯝ ꯍꯩ ꯄ꯭ꯔꯦꯡꯁꯨ ꯌꯥꯝ ꯍꯩ ꯆꯤꯆꯦꯗꯤ ꯍꯩ ꯁꯦꯒꯥꯏꯔ ꯊꯃꯣꯏꯒꯤ ꯃꯆꯦꯠꯁꯤꯡꯗ ꯆꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯦ ꯅꯨꯡꯁꯤꯕ ꯋꯥꯀꯠꯄꯁꯨ ꯉꯝꯂꯔꯣꯏ ꯆꯤꯟꯕꯁꯦ ꯀꯔꯤꯒꯤ ꯐꯥꯎ ꯆꯤꯟꯕꯤꯔꯝꯂꯦ ꯅꯈꯨꯠꯅ ꯅꯨꯡꯁꯤꯠ ꯈꯣꯡꯉꯤꯁꯤꯗꯤ ꯃꯥꯁꯦ
ꯊꯃꯣꯏ ꯅꯨꯡꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯔꯣ ꯐꯣꯡꯗꯣꯛꯇꯗꯤ ꯉꯝꯖꯗꯦ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯅꯨꯡꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ 이까이 TV 오이루바나 박항 오이바나 까다 해피랑 살라오이 해피랑 아디 나와이기 그녀다 사단다이다 해피랑 mitlupi랑 까리기 찐타리 레빨레이다 काइनबा कयागी थमोइदा हेना मैचा खापीदुना CR7 मबुंग कइनो प्रेंक तौरस तौ हाइमा CR7 आई इमानबम ले दुइने CR7 फलौना उबजे येंगिजे ना प्रेंक तौबिरो चे हाय मबुंग कइ तंगी udaba kuireda ibung di aibu kauramale ibung di aibu kauramale तानिकले थमोई हाइबगे आइनो तानिकले थमोइदरो खंदे ngasigi nunglaisidi yausang kuiraktre aduna yausang gi isai oina saklao kuisai se yausang mande aikoi laikai lai sa thokte aikoi laikai de lak pataliro kuisai se yausang mande aikoi laikai lai sa thokte aikoi laikai de lak pataliro Pangjabarangbu ay tagi oiningba namang kanasu haningdaba lalabo saje खंदे laisa kaya nang bukalak na re nang bulak pamakon ngai re bane naure ay de nang ginatoda lambo fangdrabu akhalunang ngaure ay de nangina lambo fangdrabu akhalna orangin lakay dabu naramdabu kainin matay jasano nangina kutmak na ay gimay da pena tay biro kwatan tangaw ni gini ngawra mali ni jarak dara 제목이 하에 전선 안에 개노 시제 Jimmy 지미네 Jimmy 지미 지금 좀 Didi Ama tadi cik kau ya, ama tadi kakak kau ya, you entercolise. 제목이 아무래야 jadi How guys di the breakup song do sakla o Hindi gi breakup song कौन बना वो कहीं ना तो नहीं ब्रेकअप हो गया था वो गर्लफ्रेंड कहीं कहीं के निजिंग बामा अदु हिंदी भी याम पाक फादे में दिल होए तो भी चिचेगी माई दो यामना ngwe phone sinan बाय बाय bye bye tumu video anauba kana ये अनोबा chak char bro chak chare yamna haye bro see full uniform दा pada yam lemgdaba male full uniform video toro uniform dadi mado याद yadaba duine khoi दिल पे पत्थर आई कनो रख के मेकअप कर दिया तो होय बा खंगे बको अद फादा बइने बा द्वेट छकलो ओ
beef zaro beef zaro hai maliko hoi charake teri meri kahani do saklo che hindi do teri meri teri prem kahani do hoi ge kay method chari na ma khoi ngasi mixed vegetable chaya che angang ge ma boring de lai gre ai thau te ho ge heng sam je tum de ne thau bi bi ta mo Kamu tahu kayak yubi thau do bi Yubi yubi thau sin na ta ba yubi thau am do Yubi tahu itu di kayak mana? Almond, kayak mana? oh Jasmine. oh jasmine do just almond draw adu do manam yam kalle ba kwai do ji ke comment pau lo o ta monang che angang di hoi mane che hai ina ma pung kya ka hena ka kamang hai na kong anta pau Kamen muka aja. Inam pung kayak ada live pung kayak bawa hai malah pung je harus pung kayak tara pung tara minit ni free thoi tara minit tara kung nuk tha gini duga magun lai na sakla o hai ite ma chak bo chak tok na ngai re teri meri tau bo isai do sakla o hindi isai diam hai tie brother hai do ra do da bai ta le do hai di hera pha de bo mai te lon oina khanbiro live yengai da pung kai nam jo lo live yengai da pung thengam me hayeng thabuk lai tum mai good night hey good night thank you for coming thank you support tawbi baina makta mayam bu akhoi live ta changbirakli ba ichinau mayam samki dagi imanaba imanabi loinamak haidi akhoi gi koi le nang yu yam na Pukning- mayam pum na ma hayo khangdida puk akhoi thamoidagi yam senglaba thamoidagi thagachari isai sa oh daga ina magase yam nusiye hai thank you isai saklo hai number pirame kari mai thada da so laoge pira si isai saklo hai kari thada laoge hai bodo thank you kari tha da yam la nusiye na khoi nusi thank you mera tha da la jesse yam pira nusi fairen tha da la Thank you. ura bol bato la isai adu isai do fazana loibak saklo haidi matek tawju fazadreba mapung phana phada bai ni ne hoi yam adu haiba sai aphamo je ina fazana saobo ko adu fazana saoba kalen mai sao lang dringai inga nong ju nang dringai ngai jaram gai lai ra sang da kau bi ganu pamu bi nang bu ngai do na nong go bi chek la gum aigi itona nongim chekla oirani chingna parai thadoklo ne chingna wakhal thadoklo ne aina lepliye ꯆꯥꯛ ꯆꯥꯔꯦ ꯏꯅꯝꯃ ꯏꯁꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏ ꯌꯦꯡꯉꯦ ꯅꯨꯡꯁꯤꯕ ꯑꯃ ꯁꯛꯂꯛꯑꯣ ꯏꯁꯩ ꯌꯥꯝ ꯅꯨꯡꯁꯤꯕ yam thuna manipurda laani party taunaba hai laani inama punsi isai sakna tawdo saklo ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯈꯤ ꯑꯩꯅ ꯇꯣꯔꯕꯥꯟꯁꯤꯗ ꯐꯝꯅ ꯐꯝꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯈꯥ hila
ꯀꯥꯎꯔꯦꯅꯦ ꯑꯗꯨꯗꯣ ꯅꯍꯥꯟꯅ ꯑꯩꯈꯣꯏ ꯀꯩꯅꯣꯍꯣꯏꯗ ꯆꯤꯆꯦ ꯅꯥꯎꯕꯤ ꯍꯣꯏꯗ ꯁꯛꯄꯗꯨꯅꯤꯅꯦ ꯀꯦꯔꯣꯀꯦ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯐꯥꯗꯕꯗꯣ ꯐꯥꯗꯕꯗꯣ ꯑꯗꯨ ꯀꯦꯔꯣꯀꯦꯅꯤꯅ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯇꯤꯚꯤꯗ ꯑꯗꯨꯝ ꯍꯣꯏ ꯊꯣꯛꯂꯛꯄꯅꯤꯅ ꯃꯌꯦꯛ ꯎꯕꯅꯤꯅ ꯑꯗꯨꯝ ꯁꯨꯔꯗꯣ ꯑꯗꯨꯝ ꯄꯥꯟꯖꯔ ꯄꯥꯟꯖꯔ ꯁꯛꯈꯤꯕ ꯌꯥꯏ ꯃꯌꯦꯛꯇꯨ ꯎꯗꯕꯅꯤꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯋꯥꯍꯜꯂꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯃꯌꯦꯛ ꯀꯥꯎꯈ꯭ꯔꯦꯕ ꯐꯥꯗꯕꯅꯤꯅ ꯑꯗꯨꯗꯣ ꯐꯥꯗꯦꯗ ꯍꯋꯥꯏꯗꯤ ꯌꯥꯝ ꯐꯥꯔꯝꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯩ ꯑꯔꯤꯕ ꯏꯁꯩꯁꯦ ꯌꯥꯝ ꯇꯥꯗꯤ ꯇꯥꯕꯅꯦꯕꯀꯣ ꯑꯗꯣ ꯀꯣꯏꯁꯟ ꯐꯖꯕ ꯑꯃ ꯍꯪꯉꯤ ꯏꯅꯥꯎ ꯑꯃꯈꯛꯅ ꯕ꯭ꯔꯣ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃ ꯆꯪꯕ ꯁꯤꯡꯗ ꯀꯃꯥꯏꯅ ꯍꯣꯠꯅꯒꯅꯤ ꯀꯔꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯣꯡꯃ ꯁꯦꯝꯂꯒ ꯊꯥꯒꯠꯄꯤꯔꯛꯑꯣ ꯊꯥꯒꯠꯂꯛꯀꯦ ꯍꯣꯏ ꯑꯗꯨ ꯌꯥꯏ ꯑꯗꯨ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯒꯤ ꯀꯩꯅꯣꯝꯗ ꯑꯗꯣ ꯁꯨꯝ ꯁꯝꯂꯞꯅ ꯁꯨꯝ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯝꯄꯤꯇꯤꯇꯤꯞ ꯑꯣꯏꯔꯦ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯔꯒ 10 ꯀ꯭ꯂꯥꯁ 12 ꯂꯩꯔꯦꯀꯣ ꯑꯗꯨꯗꯒꯤ ꯔꯟꯅꯤꯡ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯔꯟꯅꯤꯡꯗ ꯌꯥꯝꯅ ꯀꯝꯄꯤꯇꯤꯇꯤꯞ ꯑꯣꯏ ꯑꯗꯨ ꯌꯥꯔꯤꯈꯩ ꯏꯁꯥꯅ ꯔꯟꯅꯤꯡꯗꯨ ꯈꯤꯇꯪ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏꯅ ꯆꯪꯉꯝꯗꯥꯏꯗ ꯀꯤꯂꯣꯃꯤꯇꯔ 23ꯁꯦ ꯑꯞ ꯗꯥꯎꯟ ꯆꯦꯜꯂꯝꯃꯦꯕ ꯑꯌꯨꯛꯇ ꯅꯨꯡꯊꯤꯟꯗ ꯑꯗꯨꯝ ꯅꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯦꯜꯂꯣ ꯑꯗꯨꯝ ꯈꯔ ꯈꯤꯇꯪ ꯑꯍꯥꯟꯕ ꯀꯟꯅ ꯍꯣꯠꯅꯧ ꯊꯦꯡꯅꯕꯅꯦ ꯏꯅꯝꯃꯒꯤ ꯂꯥꯏꯐ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯀꯃꯦꯟ ꯃꯔꯛꯇ ꯃꯌꯥꯝ ꯀꯥꯟꯈ꯭ꯔꯦ ꯏꯅꯝꯃꯁꯦ ꯌꯥꯝ ꯆꯝꯃꯦ ꯐꯖꯩ ꯅꯨꯡꯁꯤ ꯏꯕꯨꯡꯗꯣ ꯎꯗ ꯀꯨꯏꯔꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯏꯕꯨꯡꯉꯣ ꯎꯗ ꯀꯨꯏꯔꯦ ꯑꯣ ꯑꯆꯦꯠꯄ ꯈꯔ ꯂꯩꯔꯒ ꯎꯍꯜꯂꯛꯑꯒꯦ ꯄꯥꯎꯌꯧꯕꯅ ꯃꯥ ꯏꯁꯩ ꯇꯝꯂꯛꯇꯦ ꯄꯨꯟꯁꯤꯁꯦ ꯅꯥꯏꯇꯣꯝ ꯇꯥꯖꯕ ꯑꯍꯥꯟꯕ ꯈꯟꯕ ꯏꯁꯩ ꯔꯤꯖꯦꯛ ꯇꯧꯔꯛꯑꯦ ꯑꯣ ꯍꯥꯏ ꯑꯍꯥꯟꯕ ꯏꯁꯩ ꯀꯔꯤ ꯏꯁꯩꯅꯣ ꯃꯥ ꯀꯩ ꯏꯁꯩ ꯈꯟꯈꯤꯒꯦ ꯀꯃꯦꯟꯁꯦ ꯌꯥꯝꯃꯟꯗꯅ ꯏꯁꯩꯁꯦ ꯈꯪꯍꯧꯗ꯭ꯔꯦ ꯔꯤꯖꯦꯛ ꯇꯧꯔꯛꯑꯦ ꯍꯥꯏꯁꯤꯗꯤ ꯀꯩ ꯏꯁꯩꯁꯦ ꯆꯦꯛꯂꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯝꯂꯕ ꯆꯤꯡꯂꯣꯗ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏ ꯕ꯭ꯔꯗꯔ ꯄꯥꯏꯔꯝꯒꯅꯤ ꯅꯨꯡꯁꯤ ꯆꯤꯡꯂꯣ ꯎꯖꯔꯒ ꯈꯨꯗꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯃꯁꯦ ꯇꯥꯃꯣ ꯁꯦꯠ ꯁꯣꯡ ꯑꯃ ꯁꯛꯂꯛꯑꯣ ꯅꯨꯄꯤꯅ ꯍꯧꯗꯣꯛ ꯀꯩꯅꯣ ꯍꯨꯟꯇꯣꯛꯑꯝꯕꯩ ꯍꯥꯏ ꯁꯛꯂꯛꯑꯣ ꯍꯩꯇꯦ ꯑꯩ ꯏꯁꯩ ꯍꯩꯇꯦ ꯃꯌꯥꯝ ꯅꯪ ꯍꯥꯏꯐꯦꯠꯇꯗꯤ ꯁꯛꯂꯛꯑꯣꯍꯦ ꯆꯦ ꯑꯩꯒꯤ ꯕꯤꯠꯇ ꯏꯁꯩ ꯅꯠꯇ꯭ꯔꯁꯨ ꯁꯛꯄ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯕꯤꯠꯇ ꯍꯩꯌꯦ ꯍꯥꯏꯐꯦꯠꯇꯪꯗꯤ ꯁꯛꯂꯛꯑꯣ ꯕ꯭ꯔꯣ ꯂꯧꯔꯤ ꯆꯠꯄꯤ ꯁꯥꯕꯥꯁ ꯐꯤꯉꯥꯡ ꯏꯟꯕꯤ ꯑꯗꯨꯕꯨ ꯂꯧꯔꯤ ꯁꯦꯠ ꯆꯠꯄꯤ ꯁꯣꯡꯂꯣ ꯑꯩꯅ ꯍꯩꯕ ꯏꯁꯩꯅꯦ ꯁꯦꯠ ꯁꯣꯡꯁꯦ ꯍꯩꯇꯦ ꯍꯥꯏꯕ ꯅꯪ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯂꯧꯔꯤ ꯆꯠꯄꯤ ꯐꯤꯉꯥꯡ ꯏꯟꯕꯤ ꯇꯧꯔꯒ ꯁꯦꯠ ꯁꯣꯡ ꯁꯛꯑꯣ ꯍꯥꯏꯔꯒ ꯂꯧꯔꯤ ꯆꯠꯄꯤ ꯍꯩꯇꯦ ꯍꯥꯏꯕꯅꯦ ꯑꯩ ꯕ꯭ꯔꯣꯒ ꯁꯤꯁꯇꯔꯒ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤꯒꯤ ꯃꯇꯥꯡ ꯌꯥꯅꯈ꯭ꯔꯦ ꯑꯩ ꯆꯍꯤ 35 ꯃꯥ 25 ꯑꯗꯨ ꯃꯥꯏ ꯍꯥꯏ ꯆꯍꯤꯁꯦ ꯍꯥꯏꯕ ꯁꯨꯡꯊꯥ ꯍꯥꯏꯔꯣꯅꯨ ꯊꯥꯖꯗ꯭ꯔꯦ ꯌꯥꯔꯦ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯨꯜ ꯕ꯭ꯔꯣꯒ ꯆꯍꯤ ꯇꯧꯃꯤꯟꯅꯁꯦ ꯁꯨꯔꯒꯦ ꯃꯌꯥꯝ ꯐꯨꯜ ꯍꯥꯏꯁꯤ ꯀꯩꯅꯣ ꯁꯞꯄꯣꯔꯠ ꯍꯥꯏ ꯃꯥꯜꯂꯦ ꯇꯧꯃꯤꯟꯅꯁꯦ ꯇꯧꯃꯤꯟꯅꯁꯦ 100K ꯌꯥꯝ ꯊꯨꯅ ꯌꯧꯍꯜꯂꯁꯦ ꯄꯤꯁꯨꯝ ꯀꯩꯅꯣ ꯄꯤꯁꯨꯝ ꯆꯥꯎꯕ ꯃꯥꯟꯅꯗ꯭ꯔꯦ ꯅꯪ ꯌꯦꯛꯄ ꯁꯣꯏꯔꯝꯃꯅꯤ ꯂꯥꯜꯂꯤꯕꯗꯤ ꯑꯩꯗꯤ ꯇꯣ ꯍꯣꯏ ꯑꯁꯣꯝꯒꯤꯅ ꯍꯣꯏ ꯍꯦꯟꯅ ꯍꯣꯏ ꯆꯥꯎꯋꯦ ꯁꯤꯅ ꯈꯔ ꯆꯥꯎꯋꯦ ꯁꯤꯅꯤꯅꯦ ꯑꯇꯥ ꯐꯣꯡꯅꯕ ꯍꯥꯏꯁꯦ ꯑꯩꯅ ꯉꯍꯥꯟꯅ ꯇꯦꯇꯨ ꯍꯛꯀꯦꯅ ꯍꯥꯏꯔꯕꯅꯦ ꯃꯤꯁꯤ ꯋꯥ ꯊꯣꯛꯅꯗꯅꯕ ꯅꯦꯆꯔꯦꯜ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯣꯠꯅꯤꯀꯣ ꯅꯣꯏꯒꯤ ꯇꯦꯇꯨ ꯁꯦꯇꯨ ꯅꯦꯆꯔꯦꯜ ꯊꯛ ꯂꯥꯎ ꯃꯨꯊꯠꯂꯗꯤ ꯍꯧꯖꯤꯛ ꯂꯥꯏꯛ ꯆꯥꯏꯅꯔꯤꯗꯣ ꯅꯣꯏ ꯇꯦꯇꯨ ꯁꯦꯇꯨ ꯃꯦꯇꯨ ꯄꯥꯝꯗꯦ ꯌꯥꯝ ꯆꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯇꯁꯦꯡꯅ ꯑꯩ ꯄꯤꯁꯨꯝꯁꯦ ꯌꯥꯎꯖꯗꯕꯅꯦꯕ ꯑꯩ ꯄꯤꯁꯨꯝꯁꯦ ꯈꯛ ꯃꯌꯥꯝ ꯍꯥꯠꯇ ꯀꯣ ꯃꯥ ꯇꯨꯝꯃꯤꯉꯩꯗ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯩ ꯂꯥꯏ ꯃꯇꯦꯝ ꯊꯥꯔꯛꯀꯦꯕꯀꯣ ꯃꯥꯏ ꯄꯤꯁꯨꯝꯁꯦ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯀꯣꯛꯑꯝꯃꯅꯦꯕ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯌꯦꯡꯃꯤꯟꯅꯁꯤ 100K ꯌꯧꯍꯜꯂꯁꯦ ꯖꯥꯏ ꯍꯤꯟ ꯖꯥꯏ ꯍꯤꯟ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯁꯥꯒꯩꯅꯤꯅꯦ ꯏꯅꯥꯎꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯏꯁꯦ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ ꯊꯦꯡꯛ ꯌꯨ ꯅꯪ ꯕ꯭ꯔꯗꯔ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ ꯅꯪꯗꯤ ꯑꯩꯒꯤꯁꯨ ꯌꯦꯛꯅꯕꯅꯤ ꯅꯪꯗꯤ
ꯀꯩ ꯍꯥꯏꯕꯅꯣ ꯑꯇꯩ ꯑꯩꯗꯤ ꯏꯁꯩ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯨꯡꯍꯩ ꯍꯩꯇꯦ ꯇꯧꯕ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯈꯪꯗꯤ ꯈꯪꯉꯦꯕ ꯑꯗꯨꯗꯣ ꯏꯁꯩꯗꯣ ꯈꯪꯅ ꯐꯥꯗꯕ ꯈꯪꯅ ꯈꯪꯍꯧꯗꯦ ꯀꯣ ꯁꯛꯂꯣ ꯑꯗꯨꯗꯤ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦ ꯀꯣ 100K ꯍꯧꯈꯔꯦ ꯍꯧꯈ꯭ꯔꯁꯦ ꯃꯇꯝꯗꯣ ꯊꯣꯛꯅ ꯀꯂꯛꯏ ꯌꯥꯝ ꯀꯣ ꯅꯨꯡꯉꯥꯏ ꯀꯂꯛꯏ ꯕꯤꯗ꯭ꯌꯥ ꯁꯈꯤ ꯈꯠꯅ ꯆꯩꯅ ꯌꯩꯅꯁꯨ ꯅꯣꯡꯃ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯈꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯟꯗꯦ ꯁꯤꯅ ꯍꯥꯏꯕ꯭ꯔꯣ ꯅꯣꯡꯃ ꯐꯣꯡꯗꯣꯛꯀꯦ ꯈꯟꯖꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯐꯣꯡꯉꯝꯗꯅ ꯍꯟꯈꯤꯕ ꯑꯩꯅ ꯈꯪꯕꯤꯔꯣꯏ ꯁꯤꯡꯉꯦꯅ ꯍꯛꯇꯤ ꯏꯅꯝꯃ ꯏꯁꯩ ꯁꯛꯑꯣ ꯀꯃꯦꯟꯁꯦ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯍꯥꯏꯅꯣ ꯃꯤꯌꯥꯝꯒꯤ ꯑꯍꯥꯟꯕꯩꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯛꯂꯛꯑꯣ ꯌꯦꯡꯅꯕꯅꯤꯅ 100K ꯀꯨꯏꯍꯧꯔꯣꯏ ꯌꯥꯝ ꯊꯨꯅ ꯌꯧꯅꯤ ꯌꯦꯡꯕꯗ ꯌꯥꯝ ꯕ꯭ꯔꯣ ꯅꯨꯡꯉꯥꯏ ꯑꯃꯗꯤ ꯏꯇꯩꯃ ꯌꯥꯝꯕꯨ ꯌꯥꯝ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯜꯍꯜꯂꯤ ꯍꯥꯏꯌꯦ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯔꯛꯑꯣ ꯃꯥ ꯍꯥꯏꯌꯣ 12 ꯂꯣꯏꯔꯦ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯏꯅꯝꯃ ꯏꯁꯩ ꯁꯛꯑꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯈ꯭ꯔꯦ ꯆꯤꯆꯦ ꯗꯗꯥ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯉꯥꯏꯔꯤ ꯇꯧꯔꯛꯀꯦ ꯃꯊꯪ ꯑꯗꯣ ꯄ꯭ꯔꯦꯡꯇꯣ ꯃꯥ ꯍꯜꯂꯛꯄꯗ ꯑꯣꯏꯅ ꯇꯧ ꯇꯥꯕ ꯃꯥ ꯍꯌꯦꯡ ꯆꯠꯂꯅꯦꯕꯀꯣ RNBꯒꯤ ꯊꯥ ꯃꯈꯥꯏꯃꯨꯛꯇꯤ ꯆꯠꯀꯅꯤ ꯑꯌꯨꯛ ꯄꯨꯡ ꯀꯌꯥꯗ ꯊꯥꯔꯛꯇꯣꯏꯅꯣ ꯍꯌꯦꯡ ꯃꯥꯁꯦ ꯑꯩꯗꯤ ꯄꯨꯡ 4:30 5:00 ꯍꯧꯒꯠꯂꯦꯕꯀꯣ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯊꯥꯔꯛꯑꯒꯦ ꯑꯗꯨ ꯂꯥꯏꯠ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯔꯛꯀꯦꯕ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯂꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯅꯪꯍꯧꯗ꯭ꯔꯁꯨ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯃꯥꯏ ꯄꯤꯁꯨꯝꯗꯣ ꯍꯌꯦꯡ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯁꯦꯒꯥꯏꯔ ꯊꯃꯣꯏꯒꯤ ꯕ꯭ꯔꯣ ꯃꯆꯦꯠꯁꯤꯡꯗ ꯏꯇꯩꯃꯁꯦ ꯌꯥꯝꯅ ꯆꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯦ ꯅꯣꯏ ꯀꯩ ꯅꯨꯡꯁꯤꯕ ꯆꯥꯒꯦ ꯋꯥꯀꯠꯄꯁꯨ ꯉꯝꯂꯔꯣꯏ ꯅꯣꯏꯗꯕꯅꯤ ꯄꯨꯛ ꯈꯔ ꯆꯤꯟꯕꯁꯦ ꯆꯥꯎꯕꯩ ꯋꯥꯅꯤ ꯀꯔꯤꯒꯤ ꯐꯨꯠꯆꯤꯟꯕꯤꯔꯝꯂꯤ ꯅꯈꯨꯠꯅ ꯃꯦꯀꯞ ꯃꯦꯀꯞꯀꯤ ꯚꯤꯗꯤꯑꯣꯁꯨ ꯚꯤꯗꯤꯑꯣꯁꯨ ꯑꯃꯨꯛꯇ ꯇꯧꯔꯛꯀꯦ ꯑꯩ ꯃꯦꯀꯞꯁꯦꯀꯣ ꯌꯥꯝ ꯀꯟꯅ ꯇꯧꯗꯦꯕꯀꯣ ꯇꯁꯦꯡꯅ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯅꯨꯄꯤꯗꯧꯅ ꯑꯩꯁꯦ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯕꯀꯣ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯅꯨꯄꯤꯗꯧꯅ ꯐꯥꯎꯟꯗꯦꯁꯟ ꯁꯤꯖꯤꯟꯅꯗꯦ ꯑꯗꯩ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯥꯏꯃꯔ ꯇꯨꯔꯔ ꯑꯗꯒꯤ ꯀꯔꯤ ꯃꯣꯏꯒꯤ ꯏꯁꯥ ꯆꯤꯛ ꯊꯥꯕꯤ ꯅꯨꯡꯕꯤ ꯑꯗꯒꯤ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯗꯣ ꯑꯩ ꯀꯩꯝꯇ ꯂꯩꯇꯦ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯀꯩꯝ ꯂꯩꯇꯦ ꯑꯩ ꯂꯩꯕ ꯍꯥꯏꯕꯕꯨ ꯑꯩ ꯗꯦ ꯑꯦꯟ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯑꯅꯤ ꯂꯩꯀꯣ ꯗꯦꯒ ꯅꯥꯏꯠꯀꯒꯤ ꯇꯩꯕ ꯌꯥꯕ ꯀ꯭ꯔꯤꯝ ꯑꯅꯤ ꯂꯩ ꯑꯗꯨꯁꯨ ꯑꯩ ꯌꯥꯝ ꯑꯍꯣꯡꯕ ꯁꯤꯖꯤꯟꯅꯕ ꯃꯤꯅꯦ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤꯀꯣ ꯑꯩꯅ ꯂꯨꯄꯥ 150 ꯄꯤꯕ ꯄꯣꯠ ꯑꯃꯈꯛ ꯁꯤꯖꯤꯟꯅꯖꯕꯅꯦ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯃꯝꯒꯤ ꯍꯥꯏꯔꯗꯤ ꯃꯦꯀꯞ ꯄꯨꯕꯗ ꯈꯥꯡꯂꯛ ꯉꯝꯃꯣꯏꯀꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯅꯨꯄꯤꯗꯗꯤ ꯑꯩꯁꯦ ꯃꯦꯀꯞ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯅꯨꯄꯤꯅꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯇꯧꯕꯇꯕꯨ ꯑꯩ ꯂꯤꯞꯁꯇꯤꯛꯇꯗꯤ ꯌꯥꯝ ꯆꯣꯞꯄ ꯃꯤꯅꯦ ꯑꯩ ꯂꯤꯞꯁꯇꯤꯛꯇꯤ ꯁꯦꯠ ꯑꯗꯨꯝ ꯂꯧꯋꯦꯕꯀꯣ ꯑꯗꯨꯒ ꯃꯦꯀꯞꯁꯦ ꯑꯇꯩꯗꯤ ꯑꯩꯀꯩꯝ ꯇꯧꯗꯦ ꯂꯤꯞꯁꯇꯤꯛꯀ ꯑꯥꯏꯕ꯭ꯔꯨꯒꯗꯤ ꯑꯩ ꯋꯥꯠꯄ ꯌꯥꯗꯦ ꯑꯇꯩꯗꯤ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦ ꯑꯗꯒꯤ ꯄꯥꯎꯗꯔꯐꯧꯗ ꯑꯩ ꯋꯥꯏꯠ ꯇꯣꯟꯁꯦ ꯀꯩꯅꯣ ꯋꯥꯏꯠ ꯇꯣꯟ 100ꯒ ꯄꯤꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯊꯥ 2ꯃꯨꯛꯀ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯊꯥ ꯑꯅꯤꯒ ꯍꯦꯟꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯍꯥꯏꯗꯤ ꯇꯩꯗꯦꯕ ꯄꯥꯎꯗꯔꯁꯨ ꯑꯗꯩ ꯑꯩꯅ ꯇꯧꯔꯤꯕ ꯍꯥꯏꯁꯦ ꯄꯤꯁꯨꯝ ꯌꯦꯛꯄ ꯆꯤꯃꯥ ꯁꯪꯕ ꯑꯗꯨ ꯑꯣꯏꯗꯤ ꯃꯤꯒ ꯎꯕꯖꯥꯠ ꯅꯠꯇꯦ ꯀꯃꯦꯟ ꯄꯥꯎ ꯀꯦꯕꯗ ꯑꯁꯤ ꯀꯃꯦꯟ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯏꯅꯝꯃꯅ ꯅꯣꯛꯄꯁꯤꯗꯤ ꯑꯩꯐꯥꯎ ꯅꯣꯛꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯝꯃ ꯕ꯭ꯔꯣꯁꯦ ꯏꯅꯝꯃ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯍꯜꯂꯤ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯛꯂꯣ ꯅꯪ ꯀꯩꯅꯣ ꯏꯅꯝꯃ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯍꯜꯂꯤ ꯀꯩꯅꯣ ꯅꯪꯒꯤ ꯊꯃꯣꯏ ꯀꯟꯃꯜꯂꯦ ꯍꯥꯏꯔꯣ ꯅꯪꯒꯤ ꯊꯃꯣꯏ ꯀꯃꯦꯟꯁꯦ ꯍꯥꯟꯅ ꯄꯥꯈꯣ ꯀꯟꯃꯜꯂꯤ ꯄꯨꯟꯁꯤꯒꯤ ꯑꯉꯥꯡꯕ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯑꯃꯨꯛ ꯈꯪꯉꯦ ꯑꯁ ꯑꯣꯏꯃꯥ ꯑꯩꯅ ꯄꯥꯝꯕ ꯏꯁꯩꯅꯦ ꯑꯗꯨꯗꯣ ꯍꯋꯥꯏ ꯅꯨꯄꯤ ꯌꯥꯝ ꯑꯣꯏꯕꯒꯤ ꯄꯥꯝꯃꯛꯄ ꯏꯁꯩꯅꯦ ꯗꯗꯥꯅ ꯑꯩꯅ ꯌꯥꯔꯦ ꯅꯨꯄꯤ ꯑꯣꯏꯕꯒꯤꯅꯤ ꯗꯗꯥꯅ ꯂꯧꯔꯤꯗꯣ ꯆꯦ ꯑꯩꯒ ꯃꯥꯟꯅꯩꯌꯦ ꯑꯗꯨꯗꯤ ꯇꯨꯝꯈ꯭ꯔꯣ ꯇꯁꯦꯡꯅꯅꯦ ꯕ꯭ꯔꯣ ꯍꯥꯏꯕ ꯇꯨꯝꯈ꯭ꯔꯣ ꯒꯨꯗ ꯍꯥꯏꯗꯤ ꯅꯥꯏꯠ ꯕ꯭ꯔꯣ ꯒꯨꯗ ꯅꯨꯄꯤ ꯈꯔ ꯑꯃꯗꯤ ꯅꯥꯏꯠ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯦꯒꯗꯕꯅꯦꯕ ꯑꯗꯣ ꯁꯣꯏꯅꯗꯕ ꯐꯖꯅ ꯑꯩ ꯍꯌꯦꯡ ꯀꯦꯕꯗꯗꯤ ꯄꯣꯠ ꯆꯩ ꯁꯣꯏꯔꯣꯏ ꯁꯣꯏꯔꯣꯏ ꯂꯩꯇꯦꯕ ꯍꯌꯦꯡ ꯁꯣꯏꯗꯕꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏ ꯁꯣꯏꯅꯗꯕꯤꯌꯦ ꯅꯪ ꯍꯌꯦꯡ ꯄꯤꯁꯨꯝꯁꯦ ꯃꯌꯥꯝꯅ ꯁꯣ ꯇꯧ ꯇꯥꯔꯦꯅꯦ ꯍꯥ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯁꯤꯅꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯕ ꯍꯟꯅ ꯂꯣꯏꯔꯦ ꯅꯪꯒꯤ ꯐꯖꯩ ꯑꯩꯒꯤ
Thank you. ꯐꯖꯩ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯍꯥꯏꯔꯦ. Thank you, thank you. 소나리분이 하고 ꯍꯌꯦꯡꯒꯤ ꯄꯤꯁꯨꯝꯒꯤ ꯂꯥꯏꯚ ꯌꯦꯡꯗꯅ ꯇꯣꯛꯂꯔꯣꯏ ꯍꯥꯏꯁꯤꯗꯤ ꯉꯥꯏꯔꯒꯦ ꯇꯨꯝꯗ ꯈꯩꯗꯗ ꯍꯥꯏꯁꯤꯗꯤ ꯉꯥꯏꯔꯣ ꯍꯌꯦꯡ ꯃꯣꯏ ꯄꯤꯁꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯍꯥꯏꯕ ꯏꯁꯩ ꯍꯥꯏꯁꯤ ꯀꯔꯝꯕꯅꯣ? ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯀꯨꯟꯗꯣ ꯂꯩꯔꯒ ꯍꯥꯏꯕ ꯏꯁꯩꯗꯣ ꯆꯦꯁꯦ ꯏꯁꯩ ꯍꯥꯟꯅ ꯇꯝꯂꯛꯄ꯭ꯔꯣ? ꯇꯝꯃꯛꯇꯤꯌꯦ. ꯃꯥ ꯏꯁꯩ ꯇꯝꯂꯛꯇꯦ. ꯈꯔ ꯄꯥꯝꯕꯁꯨ ꯕꯤꯛ ꯐꯦꯟ. ꯊꯦꯡꯛ ꯌꯨ. Thank you. ꯑꯍꯥꯟꯕꯒꯤ ꯏꯁꯩ ꯑꯩꯅ ꯌꯥꯝ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯤꯌꯦ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕꯁꯤꯡꯀꯣ ꯑꯗꯨꯋꯥꯏꯗꯅꯦ ꯑꯩꯒꯤꯗꯤ ꯏꯁꯩ. ꯍꯟꯗꯛ ꯃꯔꯛ ꯈꯜꯂꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯪ ꯍꯥꯏꯕ ꯏꯁꯩꯗꯨ ꯁꯤꯒꯤ ꯑꯣꯏꯔꯝꯅꯤꯌꯦ. ꯄꯨꯟꯁꯤꯒꯤ ꯑꯗꯨ ꯑꯉꯟꯕ. ꯅꯠꯇꯕ ꯑꯃꯁꯨ ꯌꯥꯎꯈꯤꯕꯅꯦ. ꯆꯨꯝꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ. ꯆꯥꯎꯊꯣꯛꯈ꯭ꯔꯦ. ꯑꯃꯨꯛ ꯄꯤꯛꯁꯜꯂꯦ. ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯁꯤꯗꯤ. ꯀꯃꯜ. ꯀꯃꯥꯜ ꯑꯣꯏꯔꯝꯃꯩ. ꯈꯪꯅꯁꯦ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯣ. ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ. ꯕ꯭ꯔꯣꯒꯤ ꯏꯇꯩꯃꯁꯦ ꯌꯥꯝꯅ ꯅꯣꯏꯌꯦ. ꯀꯩ ꯆꯥꯒꯦ? ꯑꯩ ꯀꯩꯅꯣꯅꯦ. ꯀꯔꯤ ꯍꯥꯏꯗꯤ ꯆꯦꯡ ꯆꯥꯛ ꯀꯔꯤ ꯀꯔꯤ ꯇꯧꯔꯒ ꯌꯥꯝ ꯆꯥꯏ. ꯌꯥꯝ ꯄꯛꯆꯩ ꯏꯁꯩꯗ ꯁꯛꯄꯗ ꯌꯥꯝꯁꯨ ꯆꯥꯟꯅꯩ ꯅꯣꯏ ꯑꯅꯤꯁꯦ. ꯑꯗꯨꯅꯁꯨ ꯏꯅꯝꯃꯁꯦ ꯅꯍꯥꯟꯈꯩ ꯀꯩ ꯍꯥꯏꯕꯅꯣ? ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩꯌꯦ. ꯊꯦꯡꯛ ꯌꯨ. ꯊꯤꯔꯤꯁꯦ. ꯅꯨꯡꯁꯤꯒꯤ ꯑꯉꯟꯕ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯪꯒꯤ ꯊꯃꯣꯏ. ꯅꯪꯒꯤ ꯊꯃꯣꯏ ꯀꯟꯃꯜꯂꯦ ꯅꯨꯡꯁꯤ ꯃꯁꯛ ꯇꯥꯃꯣ ꯂꯥꯛꯑꯣ ꯈꯪꯃꯟꯗꯦ ꯑꯩꯁꯨ ꯂꯩꯔꯦ. ꯅꯨꯡꯁꯤꯕꯕꯨ ꯑꯗꯨꯛ ꯃꯤꯔꯥꯏꯕ ꯅꯪꯒꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ? ꯅꯪꯒꯤ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯃꯟꯗꯦ ꯅꯨꯡꯁꯤꯕꯕꯨ ꯑꯗꯨꯛ ꯃꯤꯔꯥꯏꯕ. ꯇꯥꯃꯣꯅ ꯍꯦꯜꯂꯤꯗ ꯑꯩꯈꯣꯏꯗꯤ ꯄꯥꯝꯖꯕ ꯒꯥꯏ. ꯅꯪꯒꯤ ꯀꯔꯝꯕ Thank you. ꯊꯃꯣꯏꯅꯣ? Evergreen dada ꯍꯥꯏꯁꯤꯗꯤ. ꯅꯪꯒꯤ ꯊꯃꯣꯏ ꯅꯤꯡꯁꯤꯡꯂꯛꯄ ꯀꯥꯅꯝ ꯅꯝꯃꯦ ꯁ꯭ꯋꯥꯏꯗ. ꯃꯤꯀꯨꯞꯁꯤꯗ ꯅꯪꯅ ꯌꯥꯝ ꯏꯅꯥꯛꯇ ꯐꯝꯃꯤ ꯆꯥꯎꯊꯣꯛꯑꯦ. ꯈꯟꯅ. ꯌꯥꯝ ꯆꯥꯎꯊꯣꯛꯑꯦꯅ ꯑꯃꯨꯛ ꯇꯧꯔꯦ ꯀꯅꯥꯅꯣ? ꯆꯥꯎꯊꯣꯔꯛꯑꯕꯅꯦ ꯍꯧꯖꯤꯛꯇꯤ ꯀꯟꯅ Good ꯅꯣꯏꯈꯠꯂꯛꯑꯕꯅꯦ. night dada Jenniba. ꯊꯦꯡꯛ ꯌꯨ. ꯒꯨꯗ ꯅꯥꯏꯠ. ꯕꯦꯇ꯭ꯔꯤ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ. ꯌꯥꯎꯗ꯭ꯔꯦ. ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ. Thank you. ꯑꯩꯈꯣꯏꯁꯨ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ. ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯖꯔꯔꯣꯏ ꯄꯪꯂꯕꯤ ꯑꯩꯒꯤ ꯑꯅꯤꯃꯛ ꯊꯃꯣꯏꯅ. ꯑꯩꯈꯣꯏꯗꯤ ꯑꯍꯦꯟꯕ ꯂꯩꯇꯦ. ꯊꯦꯡꯛ ꯌꯨ ꯑꯅꯤꯃꯛ ꯚꯦꯔꯤ ꯂꯣꯏ ꯄꯥꯝꯃꯤ ꯍꯥꯏ. ꯃꯆ. ꯑꯅꯤꯃꯛ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏ. ꯑꯅꯤꯃꯛꯅ ꯃꯔꯝ ꯑꯩꯃꯛꯅ ꯃꯔꯝ ꯑꯣ ꯑꯣꯏꯔꯒ ꯇꯧꯕ ꯏꯁꯩꯗ ꯗꯤꯅꯦꯁꯀꯤ. ꯑꯩꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯦꯠꯄ ꯑꯣꯏꯔꯕ ꯅꯉꯣꯟꯗ ꯁꯤꯡꯒꯔ ꯑꯃ ꯑꯣꯟꯁꯤꯟꯒꯦ. ꯑꯩꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯦꯠꯄ ꯑꯣꯏꯔꯕ ꯃꯇꯝ ꯆꯨꯞꯄ ꯄꯥꯝꯕꯤꯁꯦ ꯅꯉꯣꯟꯗ evergreen ꯑꯣꯏꯗꯨꯅ ꯂꯩꯕꯤꯌꯣ ꯍꯥꯏ. ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛ
ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯔꯧꯔꯣꯏ ꯇꯥꯃꯣ ꯅꯣꯛꯄꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯝ ꯅꯣꯛꯎꯀꯣ ꯇꯥꯃꯣ ꯅꯣꯛꯎ ꯅꯠꯇꯦ ꯑꯝꯇ ꯈꯨꯝꯕꯤꯔꯛꯑꯣ ꯍꯥꯏꯁꯤ ꯀꯩꯅꯣ? ꯑꯝꯇ ꯈꯨꯝꯕꯤꯔꯛꯑꯣ ꯊꯣꯏꯕꯤ ꯊꯣꯏ ꯀꯩ ꯈꯨꯝꯃꯦ ꯍꯥꯏꯒꯦ ꯈꯨꯝꯃꯦ ꯍꯥꯏꯒꯦ ꯀꯩ ꯑꯃ ꯍꯥꯏꯈꯤꯒꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯏꯅꯝꯃ ꯀꯩ ꯍꯥꯏꯒꯦꯅ ꯑꯝꯇ ꯈꯨꯝꯕꯤꯔꯛꯎꯕ ꯀꯩ ꯍꯥꯏꯒꯦ ꯍꯥꯏ ꯀꯩ ꯍꯥꯏꯒꯦ ꯕ꯭ꯔꯣꯁꯤ ꯀꯩ ꯊꯕꯛ ꯇꯧꯒꯦ? ꯃꯥ ꯑꯥꯔꯃꯤꯗ ꯂꯩꯕꯅꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯁꯤꯒꯤ ꯃꯤꯡꯁꯦ ꯑꯗꯨꯝ ꯍꯥꯡꯕ꯭ꯔꯣ? ꯁꯨꯗꯤꯞ ꯀꯩꯅꯣ ꯁꯟꯗꯤꯞ ꯀꯩꯅꯣ ꯁꯦꯝꯗꯣꯛ ꯁꯥꯖꯤꯟ ꯍꯥꯏꯕꯀꯣ SSS ꯇ꯭ꯔꯤꯄꯜ ꯑꯦꯁ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯣ ꯄ꯭ꯂꯤꯖ ꯐꯣꯟ ꯅꯝꯕꯔ ꯄꯤꯈꯥꯏꯌꯣ ꯁꯤꯗ ꯏꯔ ꯊꯦꯠꯂꯁꯤꯔ? 8858 8858207234 ꯆꯦ ꯑꯃꯨꯔꯩ ꯀꯅꯥꯅꯣ ꯁꯤꯅ? ꯆꯦ ꯑꯃꯨꯔꯩꯗꯤ ꯖꯣꯀꯔꯅꯦ ꯅꯨꯡꯁꯤꯃꯟꯕꯩ ꯍꯥꯏꯕꯅꯤꯀꯣ ꯆꯦ ꯃꯨꯆꯤ ꯈꯔ ꯇꯣꯏꯅ ꯊꯥꯒꯠꯂꯛꯑꯣ ꯂꯥꯏꯐꯇꯣ ꯊꯥꯒꯠꯂꯛꯑꯣ ꯂꯥꯏꯐꯇꯣ ꯊꯥꯔꯛꯑꯣ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯍꯣꯏ ꯊꯥꯒꯠꯂꯛꯑꯣ ꯂꯥꯏꯐꯇꯣ ꯑꯗꯣ ꯑꯅꯤꯃꯛ ꯐꯖꯩꯗ ꯑꯗꯣ ꯅꯨꯄꯥꯖꯨ ꯁꯛꯍꯠꯂꯛꯑꯣ ꯅꯨꯄꯥ ꯁꯛꯎ ꯂꯧꯔꯤ ꯆꯠꯄꯤ ꯑꯗꯨꯅ ꯊꯣꯡ ꯄꯦꯜꯂꯦ ꯑꯩꯗꯤ ꯀꯩ ꯍꯥꯏꯅꯣ? ꯂꯧꯔꯤ ꯆꯠꯄꯤ ꯐꯤꯉꯥꯡ ꯏꯟꯕꯤ ꯇꯥꯗꯩ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯏꯇꯩꯃ ꯈꯟꯖꯈꯤꯕ ꯏꯁꯩ ꯁꯛꯂꯛꯄꯒꯤ ꯏꯁꯩ ꯂꯥꯏꯛ ꯁꯛꯄꯤꯔꯛꯄꯒꯤ ꯍꯥꯏꯔꯦ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯣꯏ ꯍꯥꯏ ꯊꯣꯏꯕꯤ ꯊꯣꯏ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯅꯈꯣꯏ ꯑꯅꯤ ꯍꯥꯏꯁꯤꯗꯤ ꯇꯨꯝꯃꯗꯣꯏꯅꯤ ꯇ꯭ꯔꯤꯄꯜ ꯑꯦꯁ ꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯍꯥꯏꯕꯗꯣ ꯁꯛꯂꯛꯑꯣ ꯍꯥꯏ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯇꯧꯕꯗꯣ ꯑꯣꯏꯔꯝꯅꯤ ꯕꯂꯥꯒ ꯒꯣꯀꯨꯜ ꯇꯧꯕꯗꯣ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯍꯜꯂꯤ ꯋꯥꯔꯧꯔꯤꯕ ꯍꯥꯏꯕ꯭ꯔꯥ ꯋꯥꯔꯧꯔꯤꯕ ꯑꯣꯏꯅꯖꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯀꯩ ꯍꯥꯏꯅꯣ ꯏꯁꯩ ꯁꯛꯄ ꯌꯥꯅꯤ ꯁꯤꯁꯇꯔꯁꯦ ꯍꯥꯏꯔꯣ ꯑꯣꯟꯊꯣꯛꯅ ꯁꯤꯁꯦ ꯐꯖꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯇꯨꯝ ꯊꯣꯛꯑꯣ ꯊꯦꯡꯉꯦ ꯊꯦꯡꯂꯦ ꯑꯩ ꯂꯥꯛꯑꯦ ꯗꯥ ꯍꯣꯏ ꯑꯟꯁꯔ ꯄꯤꯅꯕ ꯁꯦꯝ ꯁꯥꯔꯛꯑꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯛꯄꯤꯌꯣ ꯀꯩ ꯏꯁꯩꯅꯣ ꯍꯥꯏꯁꯦ ꯇꯥꯃꯣꯅ ꯄ꯭ꯔꯦꯡ ꯇꯧꯕ ꯏꯅꯝꯃꯅ ꯁꯥꯎꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯗꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯃꯤꯛꯁ ꯚꯦꯖ ꯇꯧꯔꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯆꯦꯗꯤ ꯅꯝꯕꯔ ꯀꯩ ꯍꯥꯏꯅꯣ ꯆꯦꯗꯤ ꯅꯝꯕꯔ ꯄꯤ ꯅꯝꯕꯔ ꯑꯇꯣꯞꯄꯗꯤ ꯄꯤꯗꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯍꯥꯏ ꯑꯣ ꯆꯦꯗꯤ ꯅꯝꯕꯔ ꯄꯤꯔꯒ ꯑꯇꯣꯞꯄꯗꯤ ꯆꯦ ꯄꯤꯗꯦ ꯑꯩꯅ ꯍꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯁꯛꯂꯛꯑꯣ ꯄꯤꯗꯕꯨꯗꯤ ꯍꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯏꯁꯩ ꯄꯤꯗꯕ ꯁꯛꯄ ꯌꯥꯝ ꯍꯩꯌꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯥ ꯑꯗꯨꯝ ꯃꯅꯨꯡꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯁꯟꯗꯤꯞ ꯁꯦꯟ ꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯨꯔ ꯌꯥꯝ ꯇꯥꯏꯌꯦ ꯍꯥꯏ ꯑꯗꯨꯗꯤ ꯂꯥꯏꯛ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤꯔꯥ ꯄꯨꯡ ꯇꯔꯥꯃꯥꯊꯣꯏ ꯁꯟꯗꯤꯞ ꯇꯥꯔꯦ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛ ꯍꯥꯏꯕꯗꯨ ꯐꯪꯗꯤꯌꯦ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯍꯥꯏꯕꯗꯣ ꯑꯦꯁ ꯍꯥꯏꯔ ꯀꯥꯟꯗ ꯌꯦꯡꯉꯣ ꯐꯪꯗꯦ ꯍꯥꯏꯕꯗꯨꯗꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯛꯄꯤꯌꯣ ꯀꯩ ꯏꯁꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯃꯨꯛꯀ ꯍꯥꯏꯕꯤꯔꯛꯑꯣ ꯌꯦꯡꯍꯧꯗ꯭ꯔꯦ ꯌꯥꯔꯣꯏ ꯍꯥꯏꯁꯤꯗꯤ ꯐꯪꯗꯤꯌꯦ ꯁꯣꯐꯤꯌꯥꯁꯅ ꯁꯝꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤꯗꯤ ꯌꯥꯔꯣꯏ ꯀꯩ ꯍꯥꯏꯅꯣ ꯂꯥꯏꯕꯛ ꯇꯝ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕ ꯇꯝꯂꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯁꯛꯂꯝꯈꯣꯏ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯍꯣꯏ ꯌꯥꯝ ꯂꯥꯏꯕꯛꯇ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯇꯝꯂꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯀꯔꯤꯒꯤ ꯇꯥꯏꯅꯔꯨꯅꯤ ꯀꯅꯥꯗ ꯍꯥꯏꯕꯗꯨꯔꯣ ꯅꯪꯅ ꯁꯔꯒꯒꯤ ꯂꯩꯀꯣꯜꯗ ꯑꯩꯅ ꯄ꯭ꯔꯦꯡ ꯄꯥꯇꯥꯜꯒꯤ ꯅꯠꯇꯕ ꯃꯨꯛꯕꯥꯡ ꯅꯣꯔꯣꯛꯇ ꯚꯤꯗꯤꯑꯣꯁꯨ ꯇꯧꯔꯛꯑꯣ
ꯇꯧꯔꯛꯑꯣ ꯇꯧꯔꯛꯀꯦ ꯇꯧꯔꯛꯀꯦ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯅꯦꯛꯁꯇꯗꯤ ꯃꯨꯛꯕꯥꯡ ꯇꯧꯔ ꯅꯦꯛꯁꯇꯩꯗꯤ ꯃꯨꯛꯕꯥꯡ ꯈꯔ ꯌꯥꯎꯔꯛꯑꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯀꯩꯅꯣ ꯇꯧꯔꯅꯦꯕꯀꯣ ꯑꯥꯔ ꯑꯦꯝ ꯕꯤꯒꯤ ꯃꯥ ꯗꯣꯛꯇꯔ ꯆꯠꯂꯅꯤ ꯑꯗꯣ ꯊꯥ ꯃꯈꯥꯏꯃꯨꯛꯇꯤ ꯂꯩꯈꯤꯗꯧ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯏꯊꯟꯗ ꯅꯝꯕ ꯌꯥꯕ ꯍꯥꯏꯔꯒꯗꯤ ꯗꯗꯥ ꯆꯤꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯥꯏꯞ ꯂꯣꯏꯈꯤꯅꯣ ꯍꯥꯏ ꯂꯣꯏꯈꯤꯔꯣꯏ ꯆꯦ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯄ꯭ꯔꯦꯡ ꯅꯠꯇꯕ ꯃꯨꯛꯕꯥꯡꯁꯨ ꯅꯝꯃꯛꯑꯣ ꯄ꯭ꯔꯦꯡ ꯅꯠꯇꯕ ꯃꯨꯛꯕꯥꯡ ꯑꯩꯗꯤ ꯁꯛꯄꯤꯗꯦ ꯑꯩꯒꯤꯗꯤ ꯁꯛꯄꯤꯗꯦ ꯃꯇꯨꯡ ꯌꯦꯡꯉꯔꯣꯏ ꯑꯝꯇ ꯍꯥꯏꯁꯦ ꯀꯩ ꯏꯁꯩꯅꯣ ꯍꯥꯏꯔꯛꯑꯣ ꯏꯁꯩ ꯑꯝꯇ ꯁꯛꯍꯜꯂꯛꯑꯣ ꯕ꯭ꯔꯣ ꯏꯇꯩꯃꯗꯣ ꯅꯛꯅ ꯁꯥꯠꯂꯨꯀꯣ ꯅꯪꯅ ꯌꯥꯝ ꯇꯥꯕꯗꯨꯅꯦ ꯑꯗꯨ ꯁꯛꯑꯣꯅ ꯍꯛꯃꯟ ꯀꯥꯏꯅꯗꯧꯔꯕ ꯑꯣ ꯅꯣ ꯎꯍꯨꯝꯗꯣ ꯑꯗꯨꯅꯦ ꯑꯣ ꯅꯣ ꯑꯗꯨꯏꯁꯨ ꯑꯩ ꯂꯥꯏꯚ ꯊꯥꯔꯛꯀꯅꯤ ꯃꯦꯝ ꯍꯥꯏ ꯍꯦꯂꯟꯗ ꯂꯦꯟꯊꯣꯏꯕꯃ ꯆꯦꯔꯣꯖꯤꯒꯤ ꯃꯇꯥꯡ ꯀꯩꯅꯣ ꯆꯦ ꯔꯣꯖꯤꯒꯤ ꯃꯇꯥꯡ ꯑꯝꯇꯪ ꯁꯛꯄꯤꯔꯛꯑꯣꯃꯣ ꯃꯇꯦꯛ ꯍꯥꯏꯕꯅꯦ ꯔꯣꯖꯤ ꯔꯣꯖꯤꯒꯤ ꯃꯇꯦꯛ ꯑꯝꯇꯪ ꯁꯛꯄꯤꯔꯝꯃꯣ ꯍꯥꯏꯕ ꯔꯣꯖꯤ ꯔꯣꯖꯤ ꯍꯥꯏꯁꯅ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯎꯝ ꯔꯣꯖꯤꯒꯤꯗꯤ ꯃꯥꯒꯤꯗꯤ ꯐꯣꯛ ꯑꯣꯏꯗꯥꯏꯅꯦ ꯐꯣꯛꯅ ꯑꯣꯏꯕ꯭ꯔꯣ ꯃꯥꯅꯦ ꯍꯣꯏ ꯐꯣꯛ ꯁꯣꯡ ꯑꯅꯝꯕ ꯑꯣꯏꯕꯅꯦ ꯃꯥꯏꯁꯦ ꯀꯩꯅꯣ ꯑꯃ ꯂꯩꯕꯗꯣ ꯅꯦꯠꯇ ꯊꯤꯌꯨ ꯀꯩ ꯂꯩꯒꯦ ꯔꯣꯖꯤ ꯔꯣꯖꯤꯒꯤ ꯏꯁꯩꯁꯦ ꯑꯩ ꯀꯩꯅꯣꯗꯤ ꯇꯧꯗꯕꯅꯤ ꯀꯌꯥꯗꯤ ꯍꯩꯇꯕꯅꯤ ꯃꯥꯒꯤ ꯏꯁꯩ ꯅꯛꯅ ꯁꯥꯠꯂꯨꯀꯣ ꯇꯧꯁꯦꯕ꯭ꯔꯣ ꯈꯨꯜꯂꯨꯅꯕ ꯌꯥꯡꯗꯧ ꯑꯩꯈꯣꯏꯅ ꯂꯝꯕꯤꯁꯦ ꯁꯥꯕꯗꯣ ꯂꯥꯏꯚ ꯊꯥꯔꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯆꯥꯟꯅꯩꯀꯣ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯦ ꯃꯤꯠꯆꯤ ꯀꯥꯔꯟ ꯁꯥꯖꯦꯟꯕ ꯃꯤꯠꯃꯩ ꯃꯣꯃꯣꯟ ꯉꯥꯌꯣꯛꯄ ꯅꯤꯉꯣꯜ ꯀꯩꯕ ꯅꯤꯉꯣꯜ ꯐꯥꯗꯤ ꯃꯥꯒꯤ ꯏꯁꯩꯁꯤꯡꯁꯦ ꯑꯅꯝꯕꯅ ꯅꯠꯇꯦ ꯁꯤꯅꯨ ꯑꯝꯇꯕꯨ ꯂꯩꯁꯤꯡ ꯇꯧꯕꯗꯣ ꯐꯥꯗꯤ ꯁꯥꯅꯨ ꯂꯩꯁꯤꯡ ꯇꯧꯕꯗꯣ ꯂꯩꯔꯥꯡꯂꯛꯇꯒꯤ ꯀꯩꯅꯣ ꯑꯊꯣꯏꯕꯤ ꯇꯧꯕꯗꯣ ꯁꯤꯂꯣꯡꯂꯛꯇꯒꯤ ꯇꯧꯕ ꯅꯪꯅ ꯍꯣꯏ ꯑꯗꯨꯝ ꯇꯥꯕꯗꯣ ꯄꯟꯊꯧ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡꯈꯥ ꯆꯪꯕꯤ ꯂꯔꯥꯡ ꯊꯥꯖꯔꯒ ꯀꯃꯦꯟ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯐꯥꯗꯤ ꯑꯗꯨꯒꯤ ꯑꯩ ꯔꯣꯖꯤꯒꯤ ꯏꯁꯩꯁꯤꯡꯁꯦ ꯑꯝꯇ ꯐꯥꯗꯦ ꯇꯥꯕꯗꯤ ꯅꯨꯡꯉꯥꯏꯅꯦ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯅꯦ ꯐꯥꯗꯕ ꯋꯥꯡꯃꯒꯤ ꯈꯣꯏꯃꯨ ꯃꯤꯠꯆꯤ ꯀꯥꯔꯟꯁꯤ ꯂꯩꯔꯦꯕ ꯇꯥꯕꯗꯤ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯃꯥꯏ ꯏꯁꯩꯁꯦ ꯑꯗꯨꯒꯅꯦ ꯅꯣꯛꯄꯗꯤ ꯎꯔꯒ ꯀꯩ ꯍꯥꯏꯅ ꯆꯦꯅ ꯎꯖꯔꯒ ꯆꯦꯅ ꯀꯞꯄꯗꯤ ꯑꯩ ꯈꯪꯗꯦ ꯑꯩ ꯄꯥꯛꯅ ꯀꯞꯇꯦ ꯑꯩ ꯍꯥꯏꯗꯤꯀꯣ ꯑꯩꯒꯤ ꯄꯤꯁꯦ ꯑꯅꯝꯕꯅ ꯁꯨꯡꯇꯥ ꯇꯥꯗꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯄꯤ ꯄꯥꯛꯅ ꯇꯥꯒꯟꯗꯦ ꯄꯤ ꯇꯥꯗꯕꯁꯦ ꯐꯠꯇꯦ ꯑꯗꯨꯏ ꯑꯩꯅ ꯑꯃꯨꯛ ꯐꯨꯔ ꯇꯥꯍꯜꯂꯤꯅꯦ ꯃꯥꯁꯦ ꯑꯩ ꯄꯤ ꯇꯥꯒꯟꯗꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯑꯩ ꯇꯥꯃꯣ ꯑꯣꯂꯦꯛꯁꯅꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯇꯥꯃꯣ ꯑꯣꯂꯦꯛꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯉꯁꯤ ꯑꯩꯈꯣꯏ ꯚꯦꯖꯤꯇꯦꯕꯜ ꯃꯤꯛꯁ ꯚꯦꯖꯤꯇꯦꯕꯜ ꯆꯥꯏꯌꯦ ꯖꯌꯥ ꯗꯦꯕꯤꯅꯦ 5 days ꯁꯨꯔꯦ ꯍꯥꯏꯔꯤꯁꯤ ꯍꯩꯖꯩꯁꯦ ꯌꯦꯡꯉꯨꯅꯦ ꯃꯇꯨꯡꯗ ꯌꯦꯡꯉꯔꯣꯏ ꯀꯩ ꯏꯁꯩꯅꯣꯕ ꯁꯦ ꯍꯤꯟꯗꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯅꯍꯥꯟꯒꯤꯗꯣ ꯍꯥꯏꯗꯤ ꯀꯔꯝꯕꯅꯣ ꯅꯍꯥꯟꯒꯤ ꯑꯩ ꯀꯩ ꯁꯛꯈꯤꯒꯦ ꯂꯤꯟꯊꯣꯏ ꯌꯨꯝꯅꯥꯝ ꯑꯖꯤꯕ ꯁꯦ ꯗꯥꯁꯇꯥ ꯃꯊꯪꯗ ꯍꯦ ꯈꯔ ꯇꯧꯕꯗꯨꯔꯣ ꯅꯍꯥꯟꯒꯤ ꯍꯥꯏꯗꯤ ꯆꯦ ꯗꯗꯥꯁꯦ ꯃꯊꯪꯗ ꯈꯔ ꯁꯥꯎꯍꯜꯂꯛꯑꯣꯅ ꯇꯧꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯁꯤꯗꯤ ꯌꯦ ꯃꯟꯖꯤꯜ है ꯅꯨꯡꯉꯥꯏꯔꯁꯦ कौन सी ꯕ꯭ꯔꯣꯅ ꯍꯦꯟꯕ ꯃꯥꯜꯂꯤꯀꯣ ꯅꯨꯡꯁꯤꯕꯁꯦ ꯕ꯭ꯔꯣꯅ ꯍꯦꯟꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏ अजीब ꯋꯥꯡꯕꯜꯗ दास्तां ꯁꯤꯁꯇꯔꯒꯤ है ये ꯏꯆꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯆꯦ ꯃꯣꯏ ꯆꯦ ꯑꯃ ꯂꯩꯕꯅꯦ ꯕ꯭ꯔꯣꯁꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯗꯒꯤ ꯏꯆꯦꯅ ꯅꯨꯡꯁꯤꯌꯦ ꯃꯤ ꯐꯖꯕꯁꯨ ꯐꯖꯕꯗꯣ ꯏꯆꯦꯟꯅ ꯍꯦꯜꯂꯤ ꯍꯦꯂꯤꯗꯥ ꯒꯥꯔꯤꯗ ꯇꯥꯃꯣꯅ ꯅꯣꯡꯃ ꯇꯧꯕꯗꯣ ꯀꯞꯄꯤꯗꯨꯗꯤ ꯇꯥꯃꯣ ꯇꯧꯕꯗꯨꯗ ꯀꯞꯇꯦꯕꯀꯣ ꯈꯔꯗꯤ ꯁꯥꯎꯅꯤꯡꯕꯗꯨꯒꯅꯦ ꯃꯥꯅꯦ ꯆꯦ ꯀꯞꯇꯦ ꯍꯥꯏ ꯃꯥꯅꯦ ꯆꯦ ꯇꯥꯃꯣ ꯑꯃꯗꯤ ꯆꯤꯆꯦꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯆꯦꯁꯦ ꯂꯩꯁꯥꯔꯤꯀꯥꯟꯗ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯛꯄ ꯃꯥꯜꯂꯦ ꯑꯁ ꯂꯩꯁꯥꯔꯤꯀꯥꯟꯗ ꯁꯨꯛꯇꯅꯤ ꯆꯥꯎꯔꯦ ꯁꯨꯛꯇꯪ ꯆꯥꯎꯋꯦ ꯖꯦꯅꯤꯐꯔ ꯀꯧꯕ꯭ꯔꯣ ꯖꯦꯅꯤꯐꯔ ꯀꯧꯕ꯭ꯔꯥ ꯀꯧꯋꯦ ꯑꯩꯈꯣꯏꯁꯦ ꯖꯦꯅꯤꯐꯔꯅꯦ ꯖꯦꯅꯤꯐꯔ ꯂꯣꯄꯦꯁ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯆꯦꯅ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯂꯤꯡ ꯊꯥꯖꯔꯛꯀꯦ ꯑꯣ ꯅꯝꯕꯔ ꯄꯤꯈ꯭ꯔꯕꯅꯦ ꯅꯝꯕꯔ ꯄꯤꯈ꯭ꯔꯕꯅꯦ
ꯅꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯎꯔꯒ ꯑꯩꯈꯣꯏꯁꯨ ꯃꯇꯧ ꯇꯝꯅꯤꯡꯉꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯤꯌꯨ ꯕ꯭ꯔꯣꯒꯤ ꯅꯨꯄꯤ ꯑꯃ ꯁꯦꯝꯂꯛꯑꯒꯦ ꯏꯇꯩꯃ ꯁꯥꯎꯅ ꯋꯥꯔꯦ ꯌꯥꯔ ꯅꯣꯏ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯍꯦꯟꯗꯦꯛꯁꯟ ꯁꯔꯃ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯕ꯭ꯔꯥ ꯊꯥꯈꯤꯁꯤ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯝ ꯑꯄꯥꯝꯕ ꯍꯥꯏꯕꯤꯔꯛꯑꯣ ꯆꯦꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ 6909610012 ꯀꯃꯦꯟ ꯀꯩ ꯍꯥꯏꯅꯣ ꯃꯤꯒꯤ ꯅꯨꯄꯤꯗꯣ ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯦꯕ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯆꯥꯕ꯭ꯔꯣ ꯑꯩ अरे ꯀ꯭ꯋꯥꯂꯦ कहना क्या चाहते हो ꯆꯦ नंगी नुपीदꯨꯅ नंगी ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯦ ꯍꯥꯏꯁꯤ ꯀꯩꯅꯣ ꯆꯦ ꯀ꯭ꯋꯥ ꯆꯥꯕ ꯀ꯭ꯋꯥ ꯂꯩꯔꯛꯀꯦ ꯍꯥꯏ ꯑꯩ ꯀ꯭ꯋꯥ ꯆꯥꯗꯤꯌꯦ ꯑꯗꯣ ꯑꯩ ꯁꯥꯗꯥꯗꯤ ꯃꯔꯛ ꯃꯔꯛꯇ ꯆꯥꯏ ꯍꯥꯏꯗꯤ ꯃꯔꯛ ꯃꯔꯛ ꯌꯨꯕꯤꯗ ꯍꯥꯏꯗꯤ ꯂꯩ ꯈꯔ ꯈꯔ ꯍꯥꯏꯗꯤ ꯗꯗꯥ ꯍꯥꯏ ꯑꯣꯏꯔꯁꯨ ꯌꯥꯏ ꯃꯔꯛ ꯃꯔꯛꯇ ꯆꯥꯏ ꯗꯗꯥ ꯍꯥꯏ ꯑꯣꯏꯔꯁꯨ ꯌꯥꯏ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯏꯇꯩꯃꯒ ꯕ꯭ꯔꯣꯒꯁꯦ ꯀꯅꯥꯅ ꯉꯝꯒꯦ ꯉꯝꯒꯦ ꯍꯥꯏꯕ ꯑꯁ ꯃꯥ ꯉꯝꯅꯤꯗ ꯆꯦꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯌꯥꯝ ꯆꯝꯃꯦ ꯑꯩ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯣꯏ ꯃꯅꯥꯛꯇꯒꯤ ꯂꯤꯟꯊꯣꯏ ꯌꯥꯝ ꯌꯨꯝꯅꯥꯝ ꯋꯥꯡꯉꯒ ꯀꯩꯅꯣ ꯄꯥꯟꯕꯅꯦ ꯑꯣ ꯃꯣꯏ ꯃꯅꯥꯛꯇꯒꯤ ꯌꯥꯝ ꯊꯨꯃꯟꯈ꯭ꯔꯦ ꯋꯥꯡꯉꯒ ꯍꯤꯟꯗꯤ ꯄꯥꯟꯕꯅꯦ ꯏꯁꯩ ꯁꯛꯄꯗꯣ ꯍꯪꯉꯤꯁꯦ ꯀꯩꯅꯣ ꯆꯨꯝꯃꯦ ꯆꯦ चुम्मे है कोई नहीं ꯊꯥꯖꯩ ꯌꯥꯔꯣꯏꯌꯦ एक प्यार का नगमा है ꯂꯥꯏꯚ थाखो ꯊꯥꯈꯣꯀꯣ को ꯍꯥꯏꯅ ꯍꯥꯏꯁꯦ मौजों के रवाने है जिंदगी और कुछ भी नहीं तेरी मेरी कहानी है एक प्यार का नगमा है ला 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 ꯂꯥꯏꯚ ꯂꯣꯏꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯗꯤ ला 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 ꯊꯥꯈꯤꯁꯦ ꯍꯥꯏ थोक लाख ꯊꯣꯛꯂꯛꯄ ꯍꯥꯏꯕꯅꯤ ꯊꯣꯛꯂꯛ ꯊꯣꯛꯂꯛꯀꯥꯟꯗ ꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯉꯥꯅꯨ ꯑꯃ ꯉꯝꯖꯒꯦ ꯕ꯭ꯔꯣ ꯏꯇꯩꯃ ꯑꯩꯈꯣꯏ ꯉꯥꯅꯨ ꯆꯥꯗꯦ ꯌꯦꯟ ꯆꯥꯏ ꯁꯟ ꯆꯥꯏ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯎꯝ ꯃꯥꯅꯤ ꯃꯥꯅꯤ ꯁꯤꯒꯤ ꯆꯨꯝꯃꯦ ꯅꯝꯕꯔ ꯑꯣꯏꯗꯣꯏꯔꯣ ꯆꯦꯒꯤ ꯅꯝꯕꯔꯁꯦ 6909610012 ꯁꯣꯃꯥ ꯍꯥꯏꯔꯛꯑꯦ ꯗꯤꯛꯁꯟ ꯁꯔꯃꯅ ꯁꯣꯃꯥ ꯍꯥꯎ ꯅꯣꯏ ꯕꯤꯒꯣ ꯇꯤꯝ ꯑꯣꯏꯔꯝꯅꯤꯁꯦ ꯃꯥꯅꯦ ꯕꯤꯀꯣ ꯇꯤꯝꯅꯤ ꯂꯨꯍꯣꯡꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ many years after ꯆꯦ ꯅꯣꯏ ꯁꯥꯏꯗ ꯑꯝꯇ ꯐꯨꯃꯤ ꯍꯥꯏꯁꯤꯗꯤ ꯑꯩꯁ ꯅꯥꯒꯦ ꯇꯧꯏꯌꯦ ꯅꯨꯡꯁꯤꯅ ꯐꯨꯕꯅꯦ ꯁꯟ ꯆꯥꯕ꯭ꯔꯣ ꯌꯥꯝ ꯊꯤ ꯆꯥꯏ ꯑꯗꯨꯗꯤ ꯆꯦ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯑꯩꯕꯨ ꯍꯤꯡꯈꯣꯔꯥ ꯁꯤꯈꯣꯔꯥ ꯍꯥꯏꯕꯗꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯑꯩꯕꯨ ꯍꯤꯡꯈꯣꯔꯥ ꯑꯩꯕꯨ ꯁꯤꯈ꯭ꯔꯣꯔꯥ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯀꯩꯅ ꯍꯧꯕꯅꯣ ꯏꯁꯩꯗꯣ ꯏꯆꯦꯒꯤ ꯕ꯭ꯔꯣꯗꯤ ꯀꯩ ꯂꯝꯅꯣ ꯍꯥꯏ ꯁꯨꯒꯨꯅꯨ ꯋꯥꯡꯄꯣꯛꯄꯤ ꯁꯨꯒꯨꯟꯅꯨ ꯋꯥꯄꯣꯛꯄꯤ ꯀꯥꯏꯅ ꯃꯩ ꯆꯥꯛꯈꯤꯕꯅ ꯀꯥꯏꯅꯕꯕꯨ ꯀꯤꯔꯤꯕ ꯊꯃꯣꯏꯅꯤ ꯈꯪꯍꯧꯗꯅ ꯆꯤꯡꯗꯤ ꯏꯁꯩ ꯁꯛꯄꯁꯦ ꯇꯠꯈ꯭ꯔꯦ ꯌꯥꯝ ꯃꯔꯤꯁꯦ ꯇꯧꯋꯤ ꯍꯥꯏ ꯆꯠꯂꯨ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ ꯅꯪꯗꯤ ꯏꯆꯥ ꯅꯨꯄꯥꯗ ꯌꯦꯡꯂꯛꯂꯅꯨ ꯆꯦ ꯍꯟꯅ ꯀꯩ ꯂꯝꯗ ꯂꯩꯒꯦ ꯌꯨꯄꯤꯗ ꯑꯩꯉꯣꯟꯗ ꯂꯩꯌꯦ ꯆꯠꯂꯨ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯏꯕ ꯍꯥꯏ ꯑꯁꯤꯅ ꯁꯟ ꯑꯣꯏꯅ ꯂꯧꯔꯛꯂꯒꯦ ꯇꯝꯂꯝꯂꯦ ꯊꯣꯛꯂꯛꯄꯗ ꯑꯣꯀꯦ ꯌꯥꯏ ꯅꯣꯡꯗꯝꯕꯅ ꯀꯥꯏꯅꯣ ꯁꯟ ꯑꯣꯏꯅ ꯂꯧꯔꯛꯀꯦ ꯍꯥꯏ ꯁꯟ ꯑꯣꯏꯅ ꯂꯧꯔꯛꯀꯦ ꯍꯥꯏꯕꯅꯦ ꯌꯥꯏ ꯑꯗꯨꯁꯨ ꯌꯥꯝ ꯊꯤ ꯌꯥꯏ ꯑꯩꯈꯣꯏ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯁꯟ ꯉꯥꯛꯇꯅꯤ ꯆꯥꯔꯤꯁꯦ ꯑꯗꯣ ꯃꯌꯥꯡ ꯅꯨꯄꯤꯅ ꯑꯩꯁꯦ ꯈꯪꯉꯀꯥꯟꯗꯗꯤ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯐꯖꯩꯅꯦ ꯅꯨꯄꯤꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ꯭ꯔꯥ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯕꯣꯠꯀꯤ ꯀꯩꯅꯣ ꯕꯣꯠꯀꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯕ꯭ꯔꯣꯒꯤ ꯍꯥꯏꯔꯣ ꯕ꯭ꯔꯣꯒꯤ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯎꯝ ꯆꯦꯟꯅꯣꯏ ꯁꯥꯏꯒ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯅꯣꯛꯇꯕꯤ ꯇꯥꯟꯅꯧ ꯍꯧꯖꯤꯛꯀꯥꯟ
ꯀꯅꯥꯅ ꯉꯝꯃꯤ ꯌꯦꯡꯒꯦ ꯑꯩꯅ ꯅꯣꯛꯄ ꯍꯥꯟꯒꯤꯅꯤ ꯑꯩ ꯌꯥꯝ ꯅꯣꯛꯀꯜꯂꯦꯕ ꯀꯩ ꯂꯝꯗ ꯂꯩꯅꯣ ꯕ꯭ꯔꯣꯁꯦ ꯌꯨꯄꯤꯗ ꯌꯨꯄꯤꯗ ꯂꯩꯔꯤꯅꯦ ꯏꯀꯥꯏꯕꯅ ꯅꯨꯡꯄꯥꯟ ꯑꯣꯜꯂꯦ ꯇꯧꯕ ꯏꯁꯩ ꯁꯛꯄꯤꯔꯣ ꯏꯀꯥꯏꯕꯅ ꯅꯨꯡꯄꯥꯟ ꯑꯣꯜꯂꯦꯗꯣ ꯅꯪꯒꯤ ꯆꯥꯛ ꯆꯥꯔꯦ ꯊꯃꯣꯏꯕꯨ ꯀꯂꯛꯆꯔꯨꯕꯤ ꯕ꯭ꯔꯣꯅ ꯍꯦꯜꯂꯦ ꯐꯖꯕ ꯍꯥꯈꯣ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯦꯝꯄ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯀꯜꯄꯅꯥꯅꯤ ꯑꯩꯕꯨ ꯏꯁꯩꯗꯣ ꯅꯨꯡꯁꯤꯕꯤꯅꯨ ꯑꯩꯒꯤ ꯍꯦ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯁꯣꯛꯄ ꯉꯁꯥꯏꯒꯤꯗꯨ ꯏꯁꯩꯗꯨꯔꯣ ꯉꯁꯥꯏꯒꯤ ꯏꯁꯩꯗꯨꯔꯣ ꯂꯣꯏꯕ ꯐꯥꯎ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯃꯥꯏ ꯊꯃꯣꯏ ꯁꯣꯛꯄ ꯑꯣꯏꯕꯩꯅꯤ ꯂꯣꯏꯐꯥꯎ ꯁꯛꯄꯤꯔꯛꯑꯣ ꯀꯩ ꯏꯁꯩꯅꯣ ꯉꯁꯥꯏꯒꯤꯗꯣ ꯇꯧꯕ ꯉꯁꯥꯏꯒꯤ ꯑꯃ ꯆꯠꯂꯨ ꯆꯠꯇ꯭ꯔꯕ ꯌꯥꯗ꯭ꯔꯗꯤ ꯅꯪꯒꯤꯗꯣ ꯕꯣꯠꯀꯤ ꯀꯥꯏꯅ ꯏꯁꯩ ꯃꯩ ꯆꯥꯛꯈꯤꯕꯅ ꯀꯥꯏꯅꯕꯕꯨ ꯀꯤꯔꯤꯕ ꯊꯃꯣꯏꯅꯤ ꯈꯪꯍꯧꯗꯅ ꯇꯠꯈ꯭ꯔꯦ ꯃꯔꯤꯁꯦ ꯑꯩꯈꯣꯏ ꯁꯝꯖꯤꯟꯅꯕ ꯃꯤꯛꯁ ꯕꯦꯁ ꯆꯥꯏ ꯌꯥꯗ꯭ꯔꯕ ꯃꯑꯣꯡꯗ ꯅꯪꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯄꯨꯟꯁꯤ ꯑꯗꯣ ꯄꯥꯝꯂꯛꯂꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯝꯗ꯭ꯔꯕ ꯋꯥꯖꯔꯝꯂꯣꯏ ꯑꯩꯗꯤ ꯀꯔꯤ ꯃꯌꯦꯛꯀ ꯂꯣꯏ ꯀꯥꯎꯔꯤ ꯏꯁꯩꯗꯣ ꯃꯂꯥ ꯊꯂꯥ ꯑꯣꯟꯗꯣꯔꯦ ꯃꯌꯦꯛ ꯀꯥꯎꯕꯒꯤ ꯁꯤꯗ ꯀꯃꯦꯟ ꯑꯃ ꯍꯥꯏꯔꯛꯏꯕꯀꯣ ꯕ꯭ꯔꯣ ꯆꯦꯟ ꯑꯗꯨ ꯅꯠꯇꯕ ꯀꯔꯝꯕꯅꯣ ꯚꯣꯠꯀꯤ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯍꯥꯏꯕ ꯀꯔꯝꯕ ꯗꯣꯜ ꯄꯥꯝꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯀꯔꯤꯒꯤ ꯏꯁꯩ ꯁꯛꯅꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯛꯀꯗ꯭ꯔꯥ ꯕꯤ ꯖꯦ ꯄꯤꯒꯤ ꯁꯛꯀꯗ꯭ꯔꯥ राहुल गांधी की जिंदाबाद भारत माता की जय ꯊꯝꯕꯥꯜ ꯕꯤ ꯖꯦ ꯄꯤꯒꯤ ꯊꯝꯕꯥꯜ ꯁꯥꯔꯣꯏꯗꯕ बीजेपी की थंबाल मोदी जी की थंबाल कांग्रेस की ना कई सही लगे ꯂꯩꯕꯅꯦ ꯃꯣꯏꯒꯤꯁꯨ ꯏꯁꯩ ꯑꯃ ꯂꯩꯕꯅꯦ ꯅꯪꯅ ꯄꯥꯝꯖꯔꯒ ꯃꯣꯏ ꯏꯁꯩꯕꯨ ꯈꯪꯗ꯭ꯔꯕ ꯐꯔꯦ ꯐꯔꯦ ꯑꯦ ꯏꯁꯩ ꯋꯥꯅꯤ ꯀꯩꯅꯣ ꯑꯩ ꯏꯁꯩ ꯄꯥꯝꯖꯕꯗꯤ ꯀꯔꯤ ꯀꯪꯒ꯭ꯔꯦꯁꯇ ꯂꯝꯅ ꯂꯩꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯌꯨꯄꯤꯗ ꯂꯩꯌꯦ ꯑꯩꯈꯣꯏ ꯌꯨꯄꯤꯗ ꯂꯩꯌꯦ ꯕꯤ ꯖꯦ ꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯪꯒ꯭ꯔꯦꯁ ꯍꯥꯏꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩꯗ ꯕ꯭ꯔꯣ ꯑꯁꯦꯡꯕ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯦꯡꯕ ꯑꯃꯅ ꯁꯤꯁꯇꯔ ꯅꯣꯏꯕꯥꯅꯤꯁꯦ ꯐ꯭ꯔꯣꯝ ꯀꯁꯥꯔ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯀꯩ ꯍꯥꯏꯅꯣ ꯅꯍꯥꯛ ꯁꯦꯝ ꯇꯨ ꯌꯥꯎꯗꯅ ꯌꯨ ꯆꯦ ꯅꯍꯥꯛ ꯌꯥꯎꯗꯅ ꯆꯦꯅ ꯍꯥꯏ ꯌꯥꯏꯐꯔꯦ ꯀꯣꯡꯒ꯭ꯔꯦꯁ ꯅꯍꯥꯛ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯤꯡꯒꯅꯤ ꯀꯔꯝꯅ ꯅꯥꯏꯇꯣꯝ ꯏꯊꯟꯇ ꯁꯥꯡꯂꯕ ꯄꯨꯟꯁꯤꯒꯤ ꯃꯝꯂꯕ ꯂꯝꯕꯤꯗ ꯈꯨꯁꯝꯅꯅ ꯄꯨꯕꯤꯔꯝꯕ ꯅꯪꯅ ꯑꯩꯕꯨ ꯂꯝꯃꯥꯛꯅꯗꯧꯔꯦ ꯀꯔꯤ ꯂꯝꯃꯥꯛꯅꯍꯜ ꯀꯔꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯁꯩꯁꯦ ꯁꯛꯑ ꯐꯣꯔꯁꯥ ꯆꯠꯂꯦ ꯁꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯅꯥꯛꯇꯩ ꯑꯣꯏꯅꯤ ꯆꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯗꯗꯥꯁꯨ ꯁꯛꯎ ꯏꯁꯩ ꯍꯥ ꯍꯥ ꯏꯅꯝꯃ ꯌꯥꯝ ꯍꯩꯀꯣ ꯆꯛꯆꯔꯕꯣ ꯇꯥꯃꯣ ꯆꯦꯒꯤ ꯑꯣꯏꯅꯗꯤ ꯕꯤ ꯖꯦ ꯄꯤ ꯗꯤ ꯆꯥꯛꯂꯨꯛꯇ ꯂꯥꯛꯄ ꯀꯩꯅꯣ ꯁꯨꯛꯇꯅꯤꯒꯨꯝꯕꯅꯤ ꯑꯗꯨꯅ ꯕꯤ ꯖꯦ ꯄꯤꯗꯤ ꯄꯥꯝꯗ꯭ꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯆꯦꯁꯦ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯠꯇꯨꯅ ꯍꯨꯗꯨꯅ ꯌꯦꯡꯂꯤ ꯉꯍꯥꯟꯒꯤꯗꯨꯅꯦ ꯗꯗꯥ ꯀꯩꯅꯣꯅ ꯁꯛꯄꯗꯣ ꯍꯨꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯠꯇꯨꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯤꯡꯍꯟꯅꯔꯤ ꯂꯧꯖꯈ꯭ꯔꯣꯒꯤ ꯊꯃꯣꯏꯁꯦ ꯊꯃꯣꯏ ꯍꯨꯔꯥꯟꯕꯤ ꯅꯪꯅ ꯍꯨꯗꯨꯅ ꯑꯗꯨ ꯃꯇꯥꯡꯗꯣ ꯅꯠꯇꯦ ꯃꯊꯪꯗꯅꯦ ꯑꯗꯨꯗ ꯊꯥꯕꯜ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯅꯪꯅ ꯅꯤꯡꯉꯝꯗꯅ ꯅꯤꯡꯉꯝꯗꯅ ꯀꯞꯈꯤꯕ ꯊꯤꯕ ꯃꯤꯆꯤꯛ ꯃꯤꯔꯧꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ
Mane khangdre ꯑꯩ numito nungaikhrasu nang ai numito ꯎꯗꯨꯅ ꯄꯨꯈ꯭ꯔꯕ kraba thamoise karigi amuk ninghanari ꯂꯧꯖꯈ꯭ꯔꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯊꯃꯣꯏ ꯍꯨꯔꯥꯟꯕꯤ ꯅꯪꯅ ꯌꯥꯔꯦ ꯐꯥꯗ꯭ꯔꯦ ꯀꯩ ꯍꯥꯏꯕꯅꯣ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯎꯗꯨꯅ ꯆꯦ ꯋꯥꯆꯞꯇ ꯂꯤꯡ ꯊꯥꯈ꯭ꯔꯕꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ꯭ꯔꯃꯦ ꯇꯧꯔꯝꯒꯦ ꯀꯩꯅꯣꯝꯃ ꯄꯤꯔꯛꯑꯦ ꯑꯩ ꯊꯛꯇꯣꯛꯀꯦ ꯀꯣꯠ ꯀꯣꯠ ꯆꯦ ꯄ꯭ꯔꯦꯡꯀꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯊꯥꯒꯠꯂꯛꯀꯦ ꯑꯩꯒꯤ ꯂꯣꯏ ꯁꯛꯄꯤꯕꯒꯤ ꯊꯦꯡꯛꯁ ꯗ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯦꯅꯤ 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 ꯂꯞ 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 ꯍꯥꯏꯈ꯭ꯔꯦ ꯄ꯭ꯔꯦꯡꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯁꯤꯕꯨ ꯏꯪꯗ꯭ꯔꯣ ꯇꯥꯃꯣ ꯆꯦꯅ ꯇꯧꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯗꯤ ꯏꯪꯕꯅ ꯏꯪꯗꯤꯌꯦ ꯀꯩꯝꯇ ꯏꯪꯗꯦꯀꯣ ꯁꯤꯗ ꯀꯥꯂꯦꯟ ꯍꯧꯔꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯌꯨ ꯄꯤꯁꯦ ꯏꯪꯕ꯭ꯔꯣ ꯁꯥꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯌꯝ ꯍꯧꯖꯤꯛꯇꯤ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯍꯥꯄꯦꯟ ꯁꯦꯠꯄ ꯍꯧꯔꯦ ꯇꯨ ꯍꯥꯄꯦꯟ ꯑꯩꯁꯨ ꯁꯦꯠꯂꯤꯁꯦ ꯍꯥꯄꯦꯟ ꯁꯦꯠꯂꯝꯕꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯖꯗꯅ ꯑꯁꯥꯡꯕ ꯁꯦꯠꯈ꯭ꯔꯦꯅꯦ ꯏꯕꯥꯅꯤ ꯀꯣꯝꯕꯣꯅꯦꯕ ꯂꯨꯄꯥ 100ꯗ ꯂꯩꯕꯅꯦꯕ ꯏꯕꯥꯅꯤ ꯈꯪꯒ꯭ꯔꯥꯎꯁꯦ ꯅꯨꯡꯁꯤꯃꯟꯗꯅ ꯁꯦꯠꯄ ꯍꯥꯏꯇꯥꯔꯦ ꯏꯕꯥꯅꯤ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯑꯉꯥꯡꯗꯤ ꯕꯣꯔꯤꯡ ꯂꯩꯈ꯭ꯔꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯃꯤꯛꯁ ꯚꯦꯖꯤꯇꯦꯕꯜ ꯆꯥꯔꯦ ꯑꯉꯥꯡꯗꯤ ꯃꯈꯥ ꯀꯩꯅꯣ ꯀꯔꯝ ꯄ꯭ꯔꯣꯁꯦꯁꯤꯡ ꯀꯥꯟꯗ ꯄ꯭ꯔꯣꯁꯦꯁꯤꯡꯗ ꯂꯩꯔꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯕ꯭ꯔꯣꯆꯦꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯕꯒꯤ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯇꯁꯦꯡꯅ ꯀꯣꯏꯔꯗꯤ ꯀꯩ ꯇꯧꯒꯅꯤ ꯃꯨꯂꯥꯀꯥꯠ 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 ꯀꯩꯅꯣ ꯃꯨꯂꯥꯀꯥꯠ ꯃꯨꯂꯥ ꯇꯧꯔꯒ ꯀꯠ ꯇꯧꯕ ꯍꯥꯏꯕꯅꯤ ꯄ꯭ꯔꯦꯡꯇꯣ ꯗꯥꯅ ꯑꯣꯏꯅ ꯇꯧꯔꯒ ꯑꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯩꯗꯤ ꯃꯌꯥꯝ ꯇꯧꯈ꯭ꯔꯕꯅꯤ ꯃꯉꯣꯟꯗ ꯄ꯭ꯔꯦꯡ ꯃꯥꯅ ꯋꯥꯠꯍꯧꯔꯦ ꯕ꯭ꯔꯣꯁꯦ ꯑꯃꯨꯛꯇ ꯐꯖꯔꯦ ꯕ꯭ꯔꯣꯁꯦ ꯑꯃꯨꯛꯇ ꯐꯖꯔꯦ ꯅꯤꯡꯊꯤꯔꯦ ꯋꯥꯆꯞꯇ ꯊꯥꯔꯒ ꯃꯦꯁꯦꯖ ꯍꯜꯂꯛꯇꯦ ꯍꯥꯏꯁꯤꯗꯤ ꯀꯔꯝꯕꯅꯣ ꯑꯩꯉꯣꯟꯗ ꯀꯅꯥꯒꯤ ꯃꯦꯁꯦꯖ ꯂꯥꯛꯏ ꯑꯩꯉꯣꯟꯗ ꯑꯣꯏꯖꯥꯠꯂꯣ ꯅꯪꯉꯣꯟꯗ ꯑꯣꯏꯖꯥꯠꯂꯣ ꯃꯦꯁꯦꯖꯇꯤ ꯂꯥꯛꯈꯤꯕꯗꯤ ꯎꯏ ꯃꯦꯁꯦꯖ ꯑꯅꯤ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯋꯥꯆꯞꯇ ꯂꯤꯡ ꯌꯥꯎꯕ ꯑꯃ ꯂꯥꯛꯑꯦ ꯃꯥꯏ ꯂꯤꯡꯁꯤ ꯌꯥꯗꯦ ꯑꯃꯨꯛꯀ ꯂꯤꯡ ꯊꯥ ꯆꯪꯕ ꯌꯥꯗꯦ ꯅꯪ ꯂꯤꯡꯁꯦ ꯍ꯭ꯋꯥꯏꯠ ꯑꯣꯏꯔ ꯂꯩꯌꯦ ꯋꯥꯏꯠꯇ ꯒ꯭ꯔꯤꯟ ꯂꯩꯗꯣ ꯑꯣꯏꯗꯦꯕ ꯒ꯭ꯔꯤꯟꯗ ꯊꯥꯔꯛꯀꯗꯕꯅꯦ ꯂꯤꯡꯛꯇꯣ ꯒ꯭ꯔꯤꯟꯗ ꯊꯥꯔꯛꯑꯣ ꯂꯤꯡꯛꯁꯦ ꯆꯪꯕ ꯌꯥꯗꯦ ꯈꯪꯗꯦꯗ ꯇꯥꯃꯣ ꯅꯕꯥꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯨꯡ 12:30 ꯇꯥꯁꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯦ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯌꯥꯕꯗꯨ ꯃꯌꯥꯝꯗꯒꯤ ꯂꯧꯖꯔꯤ ꯄꯥꯎ ꯄꯥꯊꯣꯛꯆꯔꯤꯕ ꯖꯦꯅꯤꯃꯌꯨꯝꯅꯥꯝ ꯑꯦꯟ ꯀꯦꯃꯦꯔꯥꯃꯦꯟ ꯃꯤꯁꯇꯔ ꯔꯣꯖꯟ ꯁꯤꯡ ꯅꯦꯛꯁ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯗꯥꯁꯦ ꯋꯥꯔꯧꯕꯤꯅꯨ ꯄꯥꯈꯪ ꯑꯣꯏꯍꯧꯗꯕ ꯌꯥꯝ ꯐꯩ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯈꯪꯉꯤꯗꯨꯗ ꯐꯖꯕꯒꯤ ꯃꯒꯨꯟꯁꯦ ꯂꯣꯏ ꯉꯥꯎꯅꯔꯦ ꯑꯣ ꯃꯥꯏ गॉड थैंक यू अच्छा से पहले ये तो बताओ किस फोन से लाइव कर रही हो आप बिना फोन के बावजूद कैसे वैसे गुड नाइट नंबर सेव तौद्रदि लिंक अम्ता चंग यादबने नंबर सेव तौ हां अदु ये ꯑꯣ ꯑꯩꯁꯦ ꯈꯪꯗꯦꯅꯦ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯇꯨꯡ ꯍꯥꯡꯒꯤ ꯅꯝꯕꯔ ꯐꯣꯟ ꯇꯧꯔꯝꯃꯤꯖꯦ ꯇꯧꯒꯦ ꯇꯧꯁꯤꯅꯨ ꯃꯋꯥ ꯂꯧꯗꯦ ꯀꯅꯥꯅꯣ ꯇꯨꯡ ꯉꯁꯤꯒꯤ ꯑꯅꯤꯔꯛꯅꯦ ꯍꯥꯏꯕ 4 ꯃꯤꯅꯤꯠ 13ꯗ ꯑꯃ 5 ꯃꯤꯅꯤꯠ 42ꯗ ꯑꯃ ꯇꯧꯔꯝꯃꯤꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦꯕ ꯁꯤꯁꯦ ꯑꯩꯅ ꯅꯝꯕꯔꯁꯨ ꯕ꯭ꯂꯣꯛ ꯇꯧꯈꯤꯕꯅ ꯄꯨꯡ 2ꯗꯁꯨ ꯇꯧꯔꯝꯃꯤꯁꯦ ꯆꯦ ꯅꯪ ꯄꯨꯡ ꯗꯥꯎ 2ꯗꯁꯨ ꯌꯥꯝ ꯅꯠꯇꯦ ꯌꯥꯏ ꯄꯨꯡ 10 ꯃꯤꯅꯤꯠ 38ꯗꯁꯨ ꯇꯧꯔꯝꯃꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ 5ꯔꯛꯅꯦ ꯍꯥꯏꯕ ꯇꯧꯔꯛꯏꯁꯦ 10 ꯃꯤꯅꯤꯠ 38ꯗ ꯑꯃ ꯂꯩꯇ꯭ꯔꯥ ꯉꯁꯤꯒꯤ ꯑꯗꯒꯤ ꯄꯨꯡ 2 ꯃꯤꯅꯤꯠ 12ꯗ ꯑꯃ ꯂꯩꯇ꯭ꯔꯥ ꯄꯨꯡ 4 ꯃꯤꯅꯤꯠ 13ꯗ ꯑꯃ ꯂꯩꯇ꯭ꯔꯥ ꯄꯨꯡ 5 ꯃꯤꯅꯤꯠ 42ꯗ ꯑꯃ ꯂꯩꯇ꯭रा कुछ तो गड़बड़ है कुछ तो गड़बड़ है बाबा ꯆꯥꯛ ꯆꯥꯔꯦ ꯏꯁꯩ ꯑꯃ ꯍꯥꯏꯒꯦ ꯁꯛꯄꯤꯌꯨ ꯃꯌꯥꯔ ꯃꯌꯥꯔ ꯀꯩ ꯃꯌꯥꯔ मायारा मायारा थमोय हुबी मायारा तौबदो ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯑꯃꯨꯛ ꯂꯤꯃꯟꯈ꯭ꯔꯦ थमोय हुबी नंगी चिंबा
ꯆꯤꯝꯕꯥꯜꯗꯨꯅ ꯈꯪꯗ꯭ꯔꯒ ꯑꯔꯤꯕ ꯏꯁꯩꯗꯨꯗꯣ 690 ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡꯅ ꯀꯩꯅꯣ ꯑꯦꯝ ꯑꯦꯁꯇ ꯀꯩꯅꯣ ꯇꯧ ꯔꯤꯄꯣꯔꯇꯤꯡ ꯇꯧꯗꯣꯏꯅꯦ ꯀꯩꯅꯣ RMBꯒꯤ ꯆꯠꯇꯣꯏꯅꯦ ꯑꯗꯨꯅ ꯄꯨꯡ 9ꯗ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯈꯔ ꯕ꯭ꯔꯣꯒꯤ ꯉꯟꯅ ꯅꯝꯕꯔ ꯇꯨꯝꯃꯁꯦ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯍꯥꯏ ꯑꯩ ꯅꯝꯕꯔ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗꯨꯏꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯒꯦꯀꯣ 8858207234 ꯂꯣꯏꯁꯤꯟꯒꯅꯨ ꯍꯥꯏꯌꯦ 690 ꯌꯦꯡꯈꯤꯒꯦ ꯍꯥꯏꯁꯤꯗꯤ ꯑꯣ ꯂꯣꯏꯔꯒꯦ ꯍꯥꯏꯔꯣ ꯍꯥꯏ ꯀꯅꯥ ꯁꯔꯖꯨ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯨꯔꯣ ꯁꯤꯁꯦ ꯅꯠꯇ ꯃꯥꯜꯂꯦꯀꯣ ꯍꯦꯔꯥꯡꯕꯝ ꯂꯣꯏꯔꯒꯦ ꯍꯥꯏꯔꯣ ꯑꯣꯀꯦ ꯗꯥꯆꯦ ꯒꯨꯗ ꯅꯥꯏꯠ ꯂꯚ ꯌꯨ ꯕꯥꯏ ꯌꯦꯡꯅꯤꯡꯉꯦ ꯌꯥꯝ ꯐꯖꯔꯦ ꯉꯥꯏꯈꯣ ꯍꯥꯏꯁꯤꯗꯤ ꯂꯣꯏꯈꯤꯅꯣ ꯕ꯭ꯔꯣꯒꯤ ꯅꯝꯕꯔ ꯑꯃꯨꯛꯇ ꯅꯝꯕꯔ ꯍꯥꯏꯈ꯭ꯔꯕꯅꯦ 8858207234 8858207234 अरे 8858207234 कुछ ज्यादा नहीं हो रहा है क्या नहीं ꯄꯦꯟꯕ मतलब ꯀꯧꯕ ꯅꯥꯏꯗ꯭ꯔꯦ मतलब कुछ भी ꯉꯥꯏꯈꯣ ꯉꯥꯏ ꯑꯗꯒꯤ ꯍꯥꯏ ꯏꯃꯥꯟꯅꯕꯤ ꯍꯥꯏ ꯇꯧꯔꯛꯑꯦ ꯂꯥꯏꯚ हाय ꯆꯥꯠꯇ ꯀꯩ ꯍꯥꯏꯅꯣ लाइव चैट थाबिरओ नंबर से ओ सिदा थाब्रा ꯉꯥꯏꯈꯣꯀꯣ कायदे इगे अखोई कमेंट इबा हेते बो मानबी हाय ꯀꯅꯥꯅꯣ ꯁꯤꯕꯣ पोखाइरादे अरोइबिदा काइनी हम 692 ꯕꯣꯝ ꯃꯥꯟꯕꯤ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ 58 ꯁꯟꯗꯤꯞ ꯍꯥꯏꯕꯀꯣ ꯃꯥꯏ ꯃꯤꯡꯗꯣ ꯁꯨꯄꯔ ꯆꯥꯠ ꯀꯥꯏ ꯊꯥꯒꯦ ꯁꯤꯕꯨ ꯈꯪꯗꯤꯌꯦ ꯀꯩꯅꯣ ꯀꯩ ꯇꯦꯛꯁ ꯑꯝꯇ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯍꯩꯇꯦꯅꯦ ꯑꯩꯅ ꯀꯟꯇꯦ ꯑꯩꯈꯣꯏ ꯁꯨꯡꯍꯩ ꯍꯩꯖꯗꯕꯅꯤꯅꯦ ꯑꯗꯨꯏꯅꯤꯅꯦ ꯌꯨꯇꯨꯞ ꯀꯥꯏꯁꯦ ꯄꯨꯡꯍꯥꯡꯗ ꯍꯪꯖꯔꯤꯅꯦꯕ ꯈꯪꯗꯦꯕ ꯈꯪꯖꯄꯣꯠꯇꯦꯅꯦ ꯑꯉꯥꯡ ꯈꯪꯗꯗꯅ ꯄꯨꯡꯇꯧꯗ ꯇꯧꯔꯤꯅꯤ ꯍꯥꯡꯉꯤꯕꯅꯤ ꯇꯧꯔꯤ ꯀꯥꯏꯗꯩ ꯊꯥꯒꯦ ꯏꯆꯦ ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯦ ꯅ꯭ꯌꯨ ꯃꯅꯤꯄꯨꯔꯤ ꯋꯥꯠꯆꯞ ꯁ꯭ꯇꯦꯇꯁ ꯍꯥꯎꯁꯐꯨꯜ 1 ꯐꯅꯤ ꯁꯤꯟ ꯁꯤꯁꯦ ꯑꯣꯏꯔꯝꯃꯅꯤꯀꯣ ꯃꯥꯏꯁꯦ 32 सब्सक्राइब तौरबने बेल आइकन नंबरबने ये रहा आपकी वीडियो ꯀ꯭ꯂꯥꯁ ꯀꯌꯥ ꯍꯥꯏꯅꯣ ꯀꯥꯏꯅꯣ ꯍꯥꯏꯕ क्लास 5 काइनेंदा ꯀꯩꯅꯣ ए ꯁꯛ ꯐꯖꯅꯕꯒ ꯌꯥꯝ ꯌꯥꯎꯏꯅꯦ ꯁꯤꯗꯤ ꯇꯨ ꯈꯪꯗꯦꯁꯤꯅ ꯀꯩꯅꯣ ꯏ ꯌꯥꯝ ꯐꯖ ꯊꯣꯛꯏꯅꯦ ꯁꯤꯗꯤ ꯍꯥꯏ ꯍꯥꯏ ꯏꯌꯥ ꯃꯨꯁꯜꯂꯤꯌꯦ ꯐꯖꯗꯦ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯁꯤꯅ ꯑꯃꯨꯛ ꯄꯨꯔꯥ ꯆꯥꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏ ꯕꯕꯜꯁ ꯀ ꯀꯥꯏꯌꯦ ꯁꯤ ꯀꯩꯅꯣ ꯁꯤꯅ ꯀꯩꯅꯣ ꯑꯦ ꯁꯤꯗꯤ ꯀꯥꯔꯕꯣꯟꯅꯦ ꯅꯣꯔꯃꯦꯜꯗ ꯊꯝꯃꯣ ꯅꯣꯔꯃꯦꯜꯗ ꯊꯝꯃꯣ ꯌꯦꯡꯒꯦ ꯁꯤꯅ ꯑꯃꯨꯛ ꯉꯥꯡꯇꯛ ꯇꯥꯕꯀꯣ ꯑꯗꯨꯅ ꯉꯥꯡꯁꯤꯜꯂꯦ ꯐꯖꯗꯦ ꯌꯥꯝꯅ ꯀꯩꯅꯣꯗꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕꯗꯤ ꯃꯥꯟꯗ꯭ꯔꯣ ꯉꯥꯡꯕꯁꯤꯅ ꯀꯥꯏꯗ ꯍꯟꯒꯦ ꯁꯤꯕꯣ ꯅꯣꯔꯃꯦꯜꯗ ꯊꯝꯃꯀꯥꯟꯗ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯥꯗꯤꯅꯦ ꯌꯥꯔꯦ ꯍꯜꯂꯣ ꯍꯦꯜꯂꯣ ꯗꯣꯁꯇꯣ ꯏꯃꯥꯟꯅꯕꯤ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯖꯦꯅꯤꯕꯥ ꯌꯨꯝꯅꯥꯝ ꯌꯨꯝ ꯄꯥꯟꯕꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯥꯝ ꯊꯤ ꯀꯨꯏꯔꯦ ꯑꯉꯥꯡ ꯄꯣꯛꯑꯕꯣ ꯄꯣꯛꯑꯦ ꯁꯤ ꯈꯨꯝꯕꯝꯁꯦ ꯕꯣꯝ ꯃꯥꯜꯂꯁꯨ ꯁꯖꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯃꯦꯗꯥꯝꯗ ꯍꯥꯏꯁꯤꯗꯤ ꯌꯥ ꯃꯦꯗꯥꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏꯅꯣ ꯑꯉꯥꯡ ꯀ꯭ꯂꯥꯁ 5 ꯀꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯖꯦꯅꯤꯕꯥ ꯌꯨꯝꯅꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯁꯤ ꯌꯨ ꯅꯦꯛꯁ ꯄꯨꯝꯅꯃꯛ ꯇꯥꯏꯝ ꯕꯥꯏ ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯂꯥꯏꯐꯇ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯕꯥꯏ ꯊꯤꯅ ꯕꯥꯏ ꯊꯥꯒꯠꯆꯔꯤ ꯕꯥꯏ ꯃꯇꯨꯡꯒꯤ ꯚꯤꯗꯤꯑꯣ ꯂꯥꯏꯐꯇꯁꯨ ꯚꯤꯗꯤꯑꯣꯗꯁꯨ ꯂꯣꯏꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯍꯥꯏꯗꯤ ꯀꯃꯦꯟ ꯄꯥꯔꯒ ꯃꯌꯥꯝꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯄꯦꯟ ꯄꯦꯟꯗ ꯑꯗꯒꯤ
ꯃꯌꯥꯝꯗꯣ ꯐꯣꯡꯗꯣꯛꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯊꯥꯕ ꯀꯥꯟꯗ ꯁꯠ 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 ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨ ꯀꯩꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯅꯨꯄꯥꯗꯣ ꯁꯤꯔꯅꯤ ꯅꯪꯅ ꯅꯩꯅꯗ ꯍꯥꯏꯔꯣ ꯅꯩꯕ ꯍꯥꯏꯔꯣꯅꯦ. ꯑꯉꯥꯡ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯑꯉꯥꯡ ꯅꯨꯄꯥꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯂꯚ ꯌꯨ ꯑꯣꯜ ꯀꯃꯥꯏꯅ ꯇꯧꯒꯤꯅꯣ ꯁꯤꯕꯨ Bye.